Kayaknya roulette kayak itu kesilamu. Majuli sih jalak punya. Majuli, my dear brother, welcome. Mama's kitchen. Mama's kitchen. Isulai. Thank you. 심지영입니다. 헤이브라이 나이제. Connect tau na kira Majuli ga Mama's Kitchen ga. Good morning. Hot. Ay mi ka jao ga jao 심지영 mi 헤이브라이 na. Wenma wayasi je isulai. Welcome. Eso heibra yang ini nih kang di tahu ilas apa. Mama's Kitchen Majuli hello. Majuli connect करोगे क्या? Majuli Mama's Kitchen जो ब्लू पिग है देखो. माजुली मॉडरेटर हो क्या? एक कमेंट लिखो और इन लोगों से कनेक्ट करो. ब्लू हो गया तो इन लोगों से कनेक्ट करो. ये सब मेरे दोस्त है. वायरसी, मामास किचन, आरजे मितेई, सबके साथ कनेक्ट करके एक कमेंट छोड़ दो. सबके रिटर्न मिलेंगे. सभी मेरे भाई बहन हैं. वायरसी इचे पुनमक मम्मी si kita ngan bra si kita ngan bra wairsi ya ba jong aje kita ngan bra si bo hei ponte sum taw ni mi mem thana ra isi dum thane nge ba kita ngale to tarang ni tarang hoi phadra thong ga hi jong cha sin jina cái nó thế chân là gì bu ABCD cái thế chân là hey yung ko hingi baro si ga khoi phong ko se pa ngang ga yaw khoi mung je angang ko pa ya de ga sai ga no gi di bo do bi ta gi do si bi bari ni ôi hay ấy chứ hay đi đi bubble cái tàu hay hết
yam hayramuyan. माजुली असामिस थोड़ा थोड़ा मालूम है, क्या तुम कनेक्ट करोगे सब लोगों के साथ? हईरे चे अस ऐसे हईबना मई होने तविलासिबा वायासी मई होरे ꯀꯩꯅꯣꯗꯤ ꯑꯥꯔꯖꯦ ꯏꯆꯦ ꯑꯉꯥꯡ ꯁ꯭ꯀꯨꯜꯗꯒꯤ ꯂꯥꯛꯏꯕ ꯇꯧꯏꯁꯔꯕ ꯃꯆꯦꯅꯅꯦ ꯁ꯭ꯀꯨꯜ ꯗ꯭ꯔꯦꯁ ꯁꯦꯠꯂꯒ ꯁ꯭ꯀꯨꯜ ꯆꯠꯂꯦ ꯍꯥꯏꯅꯅꯦ ꯃꯥꯁꯨꯅꯦ ꯉꯁꯥꯏꯗꯒꯤ एकदम ꯆꯥꯛꯊꯦꯛꯈꯤꯗꯅ ꯃꯥꯁꯨ ꯁ꯭ꯀꯨꯜ ꯗ꯭ꯔꯦꯁ ꯁꯦꯠꯇꯅ ꯑꯁꯤꯕꯨ ꯑꯍꯤꯡꯒꯤ ꯕꯥꯔꯣꯁꯤꯒ ꯃꯆꯦꯒꯤ ꯌꯨꯅꯤꯐꯣꯔꯝꯗꯣ ꯉꯁꯥꯏ ꯂꯧꯊꯣꯛꯑ ꯊꯝꯕꯗꯣ ꯊꯦꯡꯅꯔꯨꯔꯦꯅ ꯃꯥꯃꯨꯛ ꯂꯤꯠꯁꯜꯂ ꯕꯦꯒ ꯄꯨꯁꯜ ꯂꯩꯊꯣꯛꯈ꯭ꯔꯦ ꯑꯥꯔꯖꯦꯅ ꯍꯋꯥꯏ ꯊꯣꯡꯕ ꯆꯥꯏꯒ ꯍꯥꯏꯔꯛꯀꯅꯨꯀꯣ लाइक अहम कौन लाइक करेगा हैतरा क्या है यू नहीं पो आज ऐसे गोली रहते कारण गोली बुद्धि दुनी अदुगा इंजेक्शन जिदे अहम तंगाइनी इंजेक्शन अहम दे हेंदे इंजेक्शन मरी सिलाइन 46 वैसा ना वैसे वैसे ममास किचन के नंग कनेक्ट ले ब्रो वैसे कमेंट चेक ओके वैसे सपोर्ट बैक कर दीजिएगा वैसे माजुली बहुत अच्छा ब्रदर है मेरा असमिस ब्रदर वेरी गुड ब्रदर लेते चे वैसे लेते चे cái tao chỉ chơi anh chỉ cái uniform trên chắc lên tao la chứ tôi hiểu nè आरजे कमेंट चेक आरजे माजुली को सपोर्ट बैक कर देना राजू शर्मा ओ कदवाई गिनो राजू ए सिलचर गिनी 100% तो करे इसना लुगी सनानु राजू शर्मा ए सिलचर कनो गिनी उधारबन गिनी राजू नंग कदा गिनो असम का ही कहाँ से हो असम सिलचर से हो माजुली और मसचिन वैसे खरा रिटर्न तौर और तौजरकनी वैसे नो ममास किचन वैसे यम फबनी वैसे दी सोजन तौरकनी एगी रेगुलर एगी कनोनी इनाउनी आज मिते वैसे ओंकी रोया माजुली रोस्टर हो तनु दीदी को मालूम है हाँ तनु दीदी को भी इन लोगों के साथ कनेक्ट है सभी मेरा फ्रेंड है
Raju Sharma Palarbon gini. Oh, Raju Palarbon giro. Oh, oh. Raju nang moi sin le YRC adoidi RJ moi meeting atani ko aduga majulis tani meeting tri ba do moi mayam ga connect leirabra handagi letragadi connect tawshallo Raju nang kana pirura blue piro chupirake moi connect tawshallo moi di loina monetize oiba channel ngatani nang connect tawshallo comment nama thamamo soidana back phangakani राजू ब्लू पी हमें माजुली रास्ते भात खा रहे हाँ खाना खा लिया अभी तो ऐसे ही सोने जा रही तो ऐसे ही मैं ट्राई कर रही थी मॉर्निंग बैग वयसी चार रोए दीदी आज ना वयसी चार रोए दीदी राजू शर्मा स्क्रिंडा बबल नता पायसे करिगिनो खंगदे राजू सुम मोइसु बबल हापे ने सुदम हापिनी नुआइत्रो इमम हंदक की लाइफ से मोंगमनी इमम मम्मी भामेन तादे चाराga penjay iche penjay isu life heibra yengemi iche penjay heiraba yango Raju ana kaure ko charaga penjay na adugadi warasna su iche penjay kaure aini mi loi tumma madran khalore sum aina heibra ka ina mi la yengni go thank you thena nga thang lakpi bagi sum yeng mani like manga ichi banye ga yang charage wa si tak charabo nang thenga ya mu cha da le ram to ko ni ko माजुली रोस्टर मैम मेरा टाइम हो गया है ओके माजुली रोस्टर चाराga pinche eli me po yam heide ko iche pinche heitrai se siga ki bana kanam nik pana isa je nik pam yawe aje mite blog चाराga pinche iche kari injang chage चाराga pinche kari injang chage na aje na hangi ko wayasi iche chare wayasi di aho mite gi mathel cha bani ko sinju adugagi chagem pomba chagem pomba ga ro cha da bang si chahi 35 kunum sujale माजे ऑल माय फ्रेंड्स बाय बाय ओके माजुली सबके सब कनेक्ट कर लेना कल सुबह होने से भी आरजे मिते ब्लॉग माजुली काली कोरिम दी माही ने आजे से काली कोरिम दी खाई से चारा पेंचे मखोन धोनी ये धोनी कि मन्ना तो नहीं कि जब नहीं नहांगे था रंग था कि जब ना सिरोए चाने पिंगा करी किन्गा लेके सिगब करी सोए जना करी बोम पखाई निगाई लेके आए माजुली रोस्टर ओके ओके माजुली सब ये सब मेरा एकदम अच्छा वाला बहन भाई है तो सबके लिए कनेक्ट कर लेना चारा पिंजे वैसे ना थोंबा मथियल हाव बनी दुनिया में हाव कदो माल है बा माजुली रोस्टर बाद में मिलेंगे वैसे इचे पिंजे थैंक यू चगेम पुंबा कायदो खंगदिरे थाइना अखोय मामन गा हिंगेदा थोंगा पिजरामदे याम पो थोंग लाउदी आइसने चारा पिंजे आइदी इंबा गिरक हाइबु कीबगी
ꯍꯣꯏꯅꯦ ꯀꯩꯅꯣꯝ ꯇꯧꯋꯤ ꯈꯪꯗꯦꯕ ꯇꯧꯕꯤꯂꯥꯁꯤꯕꯨ ꯀꯤꯔꯤꯔꯥ ꯏꯪꯉꯤꯔꯥ ꯍꯤꯞꯅ ꯂꯩꯔꯝꯕꯗꯩꯁꯨ ꯀꯤꯃꯟꯗꯅ ꯑꯃꯨꯛ ꯆꯣꯡꯈꯠꯂꯛꯑꯦ ꯍꯤꯞꯄ ꯐꯝꯃ ꯂꯩꯔꯝꯃꯤ ꯆꯥꯔꯒ ꯄꯦꯟꯖꯩ ꯋꯦꯜꯀꯝ ꯑꯣꯏꯔꯁꯤ ꯑꯖꯤꯃꯤꯇꯦ ꯏꯆꯦ ꯔꯣꯕꯤꯇꯥ ꯅꯪ ꯚꯤꯗꯤꯑꯣ ꯊꯥꯕꯗꯣ ꯋꯥꯏ ꯇꯤ ꯔꯤꯃꯨꯚ ꯇꯧꯕꯗꯣ ꯍꯣꯏꯅꯦ ꯔꯣꯕꯤꯇꯥ ꯀꯩꯒꯤꯅꯣ ꯇꯧꯔꯦꯅ ꯂꯥꯟꯊꯣꯛ ꯂꯩꯔꯝꯃꯤꯗꯨꯅꯤ ꯑꯩꯗꯤ ꯉꯁꯥꯏꯗꯩ ꯆꯥꯛ ꯊꯣꯡꯕꯗꯣ ꯆꯥꯛ ꯊꯣꯡꯉ ꯂꯣꯏ ꯈꯣꯠꯅ ꯑꯉꯥꯡꯁꯤꯡ ꯄꯤꯖ ꯂꯣꯏꯔꯛꯄꯗ ꯃꯥꯁꯨ ꯑꯃꯨꯛ ꯀꯩ ꯀꯩꯅꯣ ꯇꯧꯔ ꯂꯩꯔꯝꯃꯦ ꯑꯍꯤꯡꯁꯤꯒ ꯕꯦꯛ ꯄꯣꯕ ꯑꯉꯥꯡꯁꯨ ꯌꯥꯎꯔꯤ ꯁꯩꯇ ꯆꯥꯔ ꯄꯦꯟꯖꯩ ꯋꯦꯜꯀꯝ ꯑꯣꯏꯔꯁꯤ ꯏꯆꯦ ꯃꯤꯇꯩꯒꯤ ꯑꯁꯦꯡꯕ ꯌꯦꯟꯁꯥꯡ ꯑꯝꯇ ꯆꯥꯗ꯭ꯔꯦ ꯑꯗꯨꯕꯨ ꯆꯥꯕꯗꯤ ꯆꯥꯔꯦꯕ ꯍꯧꯖꯤꯛ ꯀꯨꯏꯔꯦꯕ ꯑꯩꯅ ꯀꯨꯏꯔꯦꯕ ꯑꯩ ꯀꯩꯀꯩ ꯊꯣꯡꯖꯤꯜꯂꯨꯔ ꯑꯉꯥꯡꯁꯤꯅꯒ ꯆꯥꯕꯤꯗꯕ꯭ꯔꯥ ꯀꯩ ꯑꯩꯅ ꯊꯣꯡꯗꯦ ꯎꯇꯤ ꯋꯥꯇꯤ ꯑꯃꯗꯤ ꯂꯣꯏ ꯆꯥꯏ ꯑꯗꯨꯒ ꯆꯒꯦꯝ ꯄꯣꯝꯕꯁꯦ ꯑꯩꯅ ꯍꯩꯔꯣꯏꯗ ꯃꯥꯜꯂꯦ ꯀꯥꯏ ꯈꯜꯂꯒ ꯊꯣꯡꯗꯕ ꯍꯥꯏꯇꯥꯔꯦ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯍꯥꯏ ꯏꯆꯦ ꯅꯨꯡꯉꯥꯏꯔꯤꯕꯣ ꯑꯧ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯊꯦꯡꯀ꯭ꯌꯨ ꯅꯨꯡꯉꯥꯏꯔꯤꯌꯦ ꯏꯆꯦ ꯅꯨꯡꯉꯥꯏꯔꯤ ꯏꯆꯤꯟ ꯒꯣꯋꯥ ꯀꯩꯅꯣꯅꯦ ꯆꯥꯔꯒ ꯄꯦꯟꯖꯩ ꯑꯗꯨꯗꯤ ꯖꯒꯣꯏ ꯑꯗꯨꯝ ꯁꯥꯗꯣꯛꯑꯁꯤꯔꯥ ꯖꯒꯣꯏ ꯁꯥꯗꯣꯛꯑꯁꯤꯔ ꯀꯩꯅꯣ ꯑꯩꯈꯣꯏ ꯑꯩꯅꯒ ꯖꯒꯣꯏ ꯁꯥꯔꯗꯤ ꯑꯩꯈꯣꯏꯒꯤ ꯄꯀꯥ ꯇꯥꯏꯜꯁꯀꯁꯦ ꯀꯨꯠꯊꯒꯗꯧ ꯃꯥꯜꯂꯦ ꯏꯆꯤꯟ ꯒꯣꯋꯥ ꯀꯩꯗꯣ ꯅꯪꯅ ꯃꯨꯠꯈꯤꯗꯨꯅ ꯃꯨꯠꯈ꯭ꯔꯤꯗꯨꯅ ꯀꯩ ꯍꯥꯏꯅꯣ ꯋꯦꯔꯁꯤ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯕ꯭ꯔꯣ ꯅꯃꯁꯇꯦ ꯈꯨꯔꯨꯝꯖꯔꯤ ꯍꯥꯏꯔꯛꯄ ꯋꯦꯔꯁꯤꯅ ꯆꯥꯔꯒ ꯄꯦꯟꯖꯩ ꯑꯗꯩꯗꯤ ꯏꯆꯟ ꯂꯞꯂꯤ ꯏꯆꯟꯗ ꯆꯥꯔꯒ ꯄꯦꯟꯖꯩꯅ ꯅꯨꯡꯁꯤꯕ ꯐꯣꯡꯗꯣꯛꯆꯔꯤ ꯋꯦꯔꯁꯤ ꯏꯆꯟ ꯒꯣꯋꯥꯁꯤꯁ ꯈꯨꯔꯨꯝꯖꯔꯤ ꯏꯆꯟ ꯒꯣꯋꯥ ꯅꯨꯡꯁꯤꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ ꯋꯦꯜꯀꯝ ꯃꯃꯥꯁ ꯀꯤꯠꯆꯟ ꯆꯥꯔꯒ ꯄꯦꯟꯖꯩ ꯆꯥꯛ ꯆꯥꯔꯕ꯭ꯔꯣ ꯆꯥꯔꯒ ꯄꯦꯟꯖꯩ ꯏꯆꯦ ꯃꯃꯥꯁ ꯀꯤꯠꯆꯟꯅ ꯆꯥꯛ ꯆꯥꯔꯕ꯭ꯔꯣ ꯆꯥꯛꯄꯨꯗꯤ ꯆꯥꯔꯝꯃꯅꯤꯗ ꯍꯪꯒꯠ ꯍꯟꯗ ꯆꯠꯂꯤꯁꯤ ꯌꯧꯔꯕ ꯑꯥꯔ ꯖꯦ ꯃꯩꯇꯩ ꯑꯕꯨꯡꯉꯣ ꯋꯥꯗ꯭ꯔꯣ ꯕꯦꯒ ꯄꯣꯔꯤꯗꯣ ꯑꯗꯨꯝ ꯇꯧꯖ ꯕꯦꯒ ꯄꯣꯔ ꯍꯪꯒꯟꯗ ꯑꯩꯈꯣꯏ ꯏꯃꯨꯡ ꯑꯁꯤ ꯀꯔꯤ ꯅꯨꯃꯤꯠꯇ ꯇꯨꯝꯗꯣꯏꯅꯣ ꯃꯣꯏ ꯇꯨꯝꯗꯣꯏꯁꯦ ꯁꯨꯃꯥꯏꯁꯨ ꯍꯪꯒꯟꯗ ꯆꯠ ꯂꯩꯔꯕꯅꯤ ꯃꯆꯦꯅ ꯇꯨꯏꯁꯟ ꯆꯠꯂꯦꯅ ꯃꯥꯁꯨ ꯌꯥꯎ ꯐꯪꯗꯦ ꯍꯥꯏꯅ ꯉꯁꯥꯏ ꯃꯀꯣꯛꯀꯁꯦ ꯄꯀꯥꯗ ꯁꯨꯖꯟꯅ ꯊꯨꯒꯥꯏꯔꯝꯗꯣꯔꯦ ꯑꯗꯨꯒꯤ ꯑꯩꯅ ꯌꯥꯎꯍꯜꯂꯨꯔꯦ ꯏꯃꯥ ꯃꯥꯗꯨꯂꯤ ꯔꯣꯁꯇꯦꯜ ꯆꯥꯔꯒ ꯀꯣꯃꯦꯟ ꯆꯦꯛ ꯆꯥꯔꯒ ꯄꯦꯟꯖꯩ ꯃꯥꯖꯨꯂꯤꯅ ꯀꯣꯃꯦꯟ ꯇꯧꯈ꯭ꯔꯦ ꯑꯗꯨ ꯀꯩꯅꯣ ꯇꯧꯕ꯭ꯔꯥ ꯌꯦꯡꯉꯣ ꯅꯝꯕꯔ ꯍꯦꯟꯒꯠꯂꯛꯄ꯭ꯔꯥ ꯌꯦꯡꯉꯣ ꯁꯤ ꯅꯨꯄꯥꯁꯦ ꯑꯩꯅ ꯅꯍꯥꯟ ꯊꯥꯕꯗꯁꯨ ꯃꯥ ꯍꯦꯛꯇ ꯆꯣꯡꯊꯣꯔꯛꯏ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯇꯧꯁꯜꯂꯣ ꯌꯦꯡꯉꯣ ꯀꯟꯅꯦꯛ ꯇꯧꯁꯟꯅꯧ ꯏꯆꯟ ꯒꯣꯋꯥ ꯆꯦ ꯕꯤꯖꯌꯥ ꯈꯨꯔꯨꯝꯖꯔꯤ ꯆꯦ ꯕꯤꯖꯌꯥꯁꯤ ꯀꯅꯥꯅꯣ ꯆꯥꯔꯒ ꯄꯦꯟꯖꯩꯔꯣ ꯈꯪꯗꯦ ꯆꯥꯔꯒ ꯄꯦꯟꯖꯩ ꯋꯦꯜꯀꯝ ꯃꯃꯥꯁ ꯆꯥꯔꯦ ꯃꯃꯥ ꯀꯤꯠꯆꯟ ꯆꯥꯔꯒ ꯄꯦꯟꯖꯩ ꯆꯥꯛ ꯆꯥꯔꯦ ꯏꯆꯦ ꯄꯦꯟꯖꯩ ꯉꯁꯥꯏꯒꯤ ꯃꯥꯖꯨꯂꯤ ꯔꯣꯁꯇꯔꯁꯦ ꯀꯣꯃꯦꯟ ꯇꯧꯈ꯭ꯔꯦ ꯑꯗꯨꯗꯩꯗꯤ ꯁꯞꯄꯣꯔꯠꯁꯨ ꯇꯧꯖꯈ꯭ꯔ ꯃꯥꯜꯂꯦ ꯌꯦꯡꯉꯨ ꯀꯃꯦꯟ ꯂꯥꯛꯄ꯭ꯔꯥ ꯃꯁꯤꯡ ꯍꯦꯟꯒꯠꯄ꯭ꯔꯥ ꯌꯦꯡꯉꯣ ꯃꯥꯖꯨꯂꯤ ꯔꯣꯁꯇꯔ बाय बाय ऑल माय फ्रेंड्स हाँ माजुली थैंक यू आप आपको बहुत थैंक यू आप ज़रूर आते हो मेरी एलबी में नुसी पंथुंग हेलो इचन नुसी पंथुंग हेलो इचन इचन गुआबू नुसी पंथुंग हेलो है चारग पेंजी थैंक यू इचन है इचन गुआ नुसी पंथुंग खुरमजरी है वेरसी माजुली बाय नुसी पंथुंग थैंक्स वेरसी माजुली रोस्टर चारगा कमेंट चेक माय कमेंट से चेक तो हाई से कमेंट लाई लागते अब हाई बिगो इचे बेंजे ता हाई गो बासे कमेंट लाई लागते दो हाँ हाँ माजुली कमेंट चेक करेगा अब बोलेगा बहुत अच्छा है बहुत सिस्टर है मेरा चारगा पेंजे सभी मेरा बहन भाई है एकदम जान पहचान का चनगुआ को कंगावरे
ꯈꯪꯗꯦ ꯑꯗꯨꯅꯦ ꯑꯩꯁꯨ ꯅꯍꯥꯟꯗꯒꯤ ꯃꯣꯏꯒꯤ ꯁꯤ ꯂꯥꯏꯞ ꯌꯥꯎꯁꯦ ꯃꯨꯁꯤꯟ ꯃꯨꯔꯒ ꯃꯔꯤ ꯃꯔꯤ ꯀꯣꯛꯀ ꯉꯥꯎꯋꯦꯕꯁꯦ ꯁꯤ ꯑꯣꯏꯔ ꯈꯔ ꯉꯥꯟꯕ꯭ꯔꯥ ꯆꯥꯔꯒ ꯄꯦꯟꯖꯩ ꯃꯥꯖꯨꯂꯤ ꯃꯥꯏ ꯀꯣꯃꯦꯟꯗꯣ ꯐꯪꯉꯤ ꯐꯪꯗꯦ ꯏꯆꯦ ꯄꯦꯟꯖꯩ ꯑꯝꯇ ꯍꯥꯏꯒꯣꯁꯦ ꯐꯪꯉꯦ ꯐꯪꯗꯦ ꯍꯥꯏꯗꯣ ꯀꯩꯅꯣꯝꯗ ꯑꯗ ꯋꯥꯏꯖꯤꯗ ꯆꯠꯂꯒꯅꯦ ꯂꯩꯔꯝꯒꯅꯤ ꯃꯥꯏ ꯀꯣꯃꯦꯟ ꯂꯩꯔꯗꯤ ꯐꯪꯉꯦ ꯐꯪꯗꯦ ꯑꯗꯣ ꯍꯥꯏꯈꯣꯕ ꯋꯦꯁꯤ ꯅꯣꯛꯅꯤꯡꯕ꯭ꯔꯥ ꯑꯩꯒꯤ ꯀꯩꯅꯣꯁꯦ ꯍꯩꯇ꯭ꯔꯥ ꯈꯨꯍꯩ ꯑꯃꯅꯤ ꯇꯧꯔꯤꯁꯦ ꯃꯥꯖꯨꯂꯤ ꯔꯣꯁꯇꯔ ꯃꯣꯔꯅꯤꯡ ꯕꯦꯛ ꯃꯦ ꯑꯥꯔꯖꯦ ꯅꯨꯡꯁꯤꯠ ꯄꯟꯊꯨꯡ ꯀꯔꯤ ꯌꯦꯟꯖꯥꯡ ꯆꯥꯒꯦ ꯅꯨꯡꯁꯤꯠ ꯄꯟꯊꯨꯡꯒ ꯍꯥꯏꯔꯤ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯍꯥꯏꯔꯒ ꯅꯨꯡꯁꯤꯠ ꯄꯟꯊꯨꯡꯒ ꯍꯥꯏꯅ ꯇꯧꯏ ꯂꯥꯁꯦ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯀꯔꯤ ꯌꯦꯟꯖꯥꯡ ꯆꯥꯒꯦꯅ ꯑꯥꯔꯖꯦ इनाउना हंगे चारा पेंजे माजुली कल को रिटर्न करेगा माजुली कल जरूर रिटर्न करेगा चारा पेंजे सिस्टर चनगवा आरजे खुरमजरी कनेक्ट लेरमद्रगदी लेसलको कनेक्ट इचनगवा मामास किचन ओहो चारा पेंजे थैंक यू माजुली नुसी पंथुंग वेयरसी यू आर सो ब्यूटीफुल गर्ल नुसी पंथुंगना एगी सिस्टर वेयरसीबू सो ब्यूटीफुल नि हाइबीरे ब्यूटीफुल ओइबने अखोई सिस्टर दी आज मिते ब्लॉग इसे पेंजे करीनो कलको हाइसेन इसे पेंजे कलको हाइसे क्या है नो कलको का कलको आई दे हियंग आज मिते ब्लॉग इच्छा गोवा करी हिंजांग चागे ओ इचे गोवा है रो ओ इचन गोवा करी हिंजांग चागे न आर्जेन हंगप्पा अदगी चारगा पिंजैना आर्जे खंगदबा होइसे एकदम इचन गोवा आर्जे इरोनबा चाहे इचन गोवा ना इरोनबा हावबनी मास किचन नुंसी पंथुंग चाक चारब्रो अना मामास किचन ना हंगले हजिति लोय चारमबनीदा अमुक तुमदना मुलामना रमनीदा वयरसी नुंसी पंथुंग ब्रो मामास किचन कयाना सिबो क्वांग को कसे नोंगाइते हाइरो मामास किचन अदुने अयुक्तगी लाइव करी से सुम जेंगबा यावरगे सुम ngamdaba adum kaga jeng mit na ga chungthoktai taw yemi adu de isu jum kairo mai taw buja no aina namjallaga yengini dei achara ga penje majuli short में मिला है माजुली से पाई रबंग दे जने ए शॉर्ट तो बच खंगे को नोय लेबर दि खंगे ए शॉर्ट तो रोजे हेता ए दि मांगी ब्राइन ते खले आज आर्जेमिते ब्लॉग वायरसी नो कनु जे पेंजे माइ द सुम लई ब्राइन सुम जेंगो अदो तुमिन दुम लयो वायरसी नो कनु यामना माइ खुजनी वायरसी याम नो कनु को आर्जेना माइ खुजना मॉइस्चराइज मांगिना ये सॉफ्टनेस का तब हियम सॉफ्टनेस मांगिना ये हर्सी आरजे ब्रो असी यारबो सिबुदी याहे यादी यायेबु चिंबालो कितंग चखाइदो मालेबा काय तवरा आर्जेमिते ब्लॉग एगी नेट उरु लेरे अदुनी आर्जे खोइगी नुमिसिगी लोरम ngasi नुमिसिगी लोइरमदाइ जब क्या कोइना खांगदोना उरु लेबा अदुम हौरादमी इचन गोवा अइदी तुम्बा ngamdre अदुनी इचन गोवा तौबसे यूट्यूब खोइना तौरिमेन तौसे साइदागी अमम तौबदा तुम्बा चाबा खंगदे नुसीबा नंगी सक्तमदा तार मिट कसे तंदन बायबा तारबनी मामास किचन होय अदुनिया आर्जेमिते ब्लॉग आईडी एलबी सनग्लास उप्पा हाय गुमना एलबी की सनग्लास अमल उप्पदरा खंगदेने मिट कसे कनम तौ तारेमी खरा नहा
ꯆꯍꯤ 15 ꯀꯨꯟꯊ꯭ꯔꯥ ꯐꯥꯎꯗꯤ ꯑꯗꯨꯝ ꯀꯩꯁꯨ ꯇꯧꯕ ꯈꯪꯉꯧꯀꯣ ꯑꯗꯨꯒ ꯈꯔ ꯍꯥꯏꯒꯠꯂꯛꯄꯁꯤꯡꯁꯤꯗꯤ ꯀꯩꯅꯣꯝ ꯇꯧ ꯇꯥꯔꯦ ꯃꯤꯠꯀꯁꯤ ꯆꯣꯡꯊꯣꯔꯛꯄ꯭ꯔꯥ ꯀꯩꯅꯣ ꯈꯪꯗꯦꯅꯦ ꯋꯥꯌꯥꯔꯁꯤ ꯊꯦꯡꯖꯤꯜꯂꯛꯑꯦꯗ ꯀꯥꯡ ꯆꯪꯉꯛꯀꯅꯤꯗ ꯌꯥꯝ ꯀꯥꯊꯣꯛꯄꯁꯤꯁꯨ ꯋꯥꯌꯥꯔꯁꯤ RJ Pro ꯑꯗꯨꯅ ꯐꯔꯅꯤ ꯍꯣꯏ ꯇꯤꯚꯤꯗꯅꯦ ꯀꯩꯅꯣ ꯎꯠꯂꯤꯅꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯝ ꯒ꯭ꯂꯥꯁ ꯑꯃ ꯂꯩꯔꯒ ꯑꯃ ꯐ꯭ꯔꯤꯅꯦ 399 ꯍꯥꯏꯔꯣ ꯀꯩꯅꯣꯝ ꯍꯥꯏꯅꯦ ꯑꯩꯈꯣꯏꯒꯤ ꯅꯨꯡꯗꯥꯡꯗ ꯒꯥꯔꯤ ꯊꯧꯔꯁꯨ ꯃꯤꯠꯇ ꯀꯩꯅꯣ ꯑꯣꯏꯗꯕ ꯇꯤꯚꯤ ꯌꯦꯡꯉꯁꯨ ꯁꯣꯛꯇꯕ ꯀꯥꯏꯅ ꯑꯅꯧ ꯑꯃꯅꯦ ꯑꯗꯨ ꯑꯣꯔꯗꯔ ꯇꯧꯁꯤꯔꯪꯗꯤ ꯆꯥꯔꯥ ꯄꯦꯟꯖꯩ ꯑꯩ ꯇꯨꯝꯃꯦꯀꯣ ꯏꯆꯦ ꯄꯟꯖꯩ ꯇꯨꯝꯊꯔꯣ ꯇꯨꯝꯕ ꯉꯝꯒꯗ꯭ꯔꯅꯦ ꯅꯪꯅ ꯐꯅ ꯇꯨꯝꯗꯩ ꯇꯧꯔꯁꯨ ꯃꯤꯠꯀꯗꯣ ꯍꯥꯏꯐꯦꯠ ꯍꯥꯏꯐꯦꯠ ꯀꯣꯔꯣꯛ ꯃꯣꯕꯥꯏꯜꯗ ꯃꯦꯠꯂꯝꯗꯧ ꯃꯥꯜꯂꯤꯗ ꯋꯥꯌꯥꯔꯁꯤ ꯏꯆꯟꯒꯣ ꯑꯁꯤꯁ ꯃꯪꯁꯨ ꯇꯥꯏꯕꯪꯁꯨ ꯋꯥꯏꯇꯤ ꯉꯥꯛꯇ ꯑꯗꯨ ꯃꯪꯗ꯭ꯔꯪ ꯆꯠꯂꯦ ꯑꯗꯣ ꯑꯩꯈꯣꯏꯕꯨꯗꯤ ꯈꯤꯇꯪ ꯈꯤꯇꯪ ꯐꯔꯛꯑꯦꯀꯣ ꯑꯍꯥꯟꯕꯗꯗꯤ ꯑꯩꯈꯣꯏꯁꯦ ꯚꯥꯕ ꯚꯣꯖꯣꯟꯒꯁꯦ ꯀꯩꯅꯣꯝ ꯇꯧꯔꯝꯃꯦꯕ ꯑꯖꯦꯃꯤꯇꯤ ꯋꯥꯌꯥꯔꯁꯤ ꯀꯥꯡ ꯆꯪꯉꯅꯤ ꯑꯗꯨꯅꯦꯕ ꯀꯥꯡꯒ ꯆꯪꯁꯤꯜꯂꯛ ꯇꯣꯛꯀꯅꯦꯕ ꯃꯤ ꯌꯥꯝꯃꯤꯍꯦ RJ 4K ꯅꯤꯅꯦ 6K 4K ꯁꯤꯅꯒ ꯃꯤꯅꯒ ꯉꯝꯕ ꯄꯣꯠ ꯅꯠꯇꯦꯗ ꯑꯩꯅ ꯄꯋꯥꯔꯁꯤ ꯌꯦꯡꯉꯨꯀꯣ 6K ꯏꯆꯟꯒꯣ ꯋꯥꯌꯥꯔꯁꯤ ꯃꯪꯕꯒ ꯁꯪꯗꯦꯗ ꯃꯪꯒ ꯁꯪꯗꯦꯗ ꯑꯁꯤꯒꯤ ꯃꯌꯥꯝꯁꯦ ꯂꯣꯏꯊꯔꯛꯄꯗ ꯑꯃꯨꯛꯇꯪ ꯃꯤꯠꯁꯦ ꯆꯤꯡꯉꯤꯕꯗ ꯗꯥꯏꯔꯦꯛ ꯑꯍꯤꯡꯒꯤ ꯄꯨꯡ 3 ꯃꯈꯥꯏ ꯇꯥꯔꯝꯗꯣꯏꯅꯦꯕ ꯑꯗꯩꯗꯤ ꯑꯃꯨꯛ ꯑꯌꯨꯛꯇ ꯍꯧꯒꯠꯄ ꯇꯥꯕ ꯑꯉꯥꯡꯁꯤꯡꯒꯤ ꯑꯃ 6K ꯂꯩ ꯏꯆꯦ ꯑꯗꯨꯅꯤꯅꯦ RJ 6K ꯅꯤ ꯌꯦꯡꯉꯨ ꯉꯁꯥꯏꯗꯤ ꯀꯔꯤ ꯀꯦꯅꯣ 20Kꯒ ꯌꯧꯔꯝꯃꯤꯍꯦ ꯀꯗꯣꯝꯗꯩꯅꯣ ꯑꯩꯗꯤ ꯀꯅꯥꯗꯁꯨ ꯌꯦꯠꯇꯦꯗ ꯇꯥꯏꯕꯪꯄꯥꯟꯅ ꯊꯥꯗꯕ ꯇꯥꯏꯃꯤꯡ ꯑꯗꯨꯝ ꯊꯥꯕ ꯋꯥꯅꯤ ꯋꯥꯌꯥꯔꯁꯤ 6K ꯏꯆꯦ ꯀꯣꯡꯒ꯭ꯔꯦꯆꯨꯂꯦꯁꯟꯁ ꯊꯦꯡꯀ꯭ꯌꯨ ꯋꯥꯌꯥꯔꯁꯤ ꯊꯦꯡꯀ꯭ꯌꯨ 6K ꯉꯍꯥꯛ ꯂꯩꯔꯒ 5K ꯑꯗꯩꯗꯤ 5 ꯀꯦꯞꯁꯨꯜ ꯏꯟꯖꯦꯛꯁꯟ 5 ꯑꯦꯛꯗꯝ ꯃꯩ ꯍꯧꯕꯖꯥꯠꯅꯤ ꯀꯩꯅꯣꯅꯦ ꯑꯉꯥꯡꯒ ꯎꯔꯒ ꯀꯩꯅꯣꯝ ꯇꯧꯋꯦꯗꯥꯏꯅꯦ ꯀꯩ ꯊꯤꯅꯣꯁꯦ ꯑꯗꯨꯝ ꯊꯤꯔꯦꯗ ꯏꯆꯟꯒ꯭ꯋꯥꯅ ꯅꯣꯛꯄꯅ ꯂꯣꯏꯔꯦ ꯑꯍꯤꯡꯁꯤꯒ ꯅꯣꯏꯕꯨ ꯃꯣꯏꯆꯨꯔꯥꯏꯁ ꯀ꯭ꯔꯤꯝꯒ ꯇꯩꯔꯕ ꯃꯥꯏꯗ ꯆꯤꯝꯕꯥꯟꯒ ꯁꯦꯒꯥꯏꯒꯤꯅꯤ ꯅꯣꯛꯄꯗ ꯑꯍꯤꯡꯗ ꯑꯩꯗꯤ ꯀ꯭ꯋꯥꯒꯁꯦ ꯁꯥꯏꯗꯔꯒ ꯁꯨꯅꯨꯒ ꯈꯤꯇꯪ ꯍꯥꯞꯄ ꯁꯥꯏ ꯂꯣꯏꯔꯦ ꯃꯣꯏꯆꯨꯔꯥꯏꯖꯔ ꯍꯥꯏꯕꯨ ꯋꯥꯌꯥꯔꯁꯤ ꯀꯥꯏꯅꯣ ꯏꯕꯣꯍꯜꯕ꯭ꯔꯣ ꯃꯊꯪ ꯃꯃꯥꯡ ꯂꯥꯛꯑꯝꯕ꯭ꯔꯣ ꯑꯣ ꯏꯕꯣꯍꯜꯕꯣ ꯕ꯭ꯔꯣ ꯑꯩ 7 ꯂꯥꯛꯀꯦ ꯀꯗꯥꯏꯗꯅꯣ ꯃꯊꯛꯇꯗꯤ 6ꯇ ꯂꯩ ꯀꯩꯅꯣ ꯇꯧꯏꯁꯤꯕꯨ ꯀꯩ ꯊꯤꯅꯣ ꯍꯥꯏꯁꯦ ꯏꯕꯣꯍꯜꯁꯨ ꯂꯥꯛꯄꯤꯔꯤꯕ꯭ꯔꯥ ꯅꯆꯦ ꯑꯍꯩꯕꯤꯒꯤ ꯂꯥꯏꯐꯁꯤꯗ ꯍꯩꯕꯅ ꯑꯩꯁꯦ ꯀꯔꯤ ꯍꯥꯏꯔꯨꯅꯤ ꯋꯥꯌꯥꯔꯁꯤꯗꯤ ꯈꯪꯕꯅꯤ ꯑꯩꯅ ꯍꯩꯔꯤꯁꯦ ꯀꯗꯧꯅꯣ ꯌꯦꯡꯉꯣ ꯇꯝꯇꯝ ꯕ꯭ꯔꯣ ꯂꯥꯛꯂꯦ RJꯅ ꯇꯝꯇꯝ ꯕ꯭ꯔꯣ ꯐꯝꯃꯣ ꯆꯥꯈꯣꯝ ꯊꯛꯁꯤ ꯏꯆꯟꯒ꯭ꯋꯥ ꯋꯥꯌꯥꯔꯁꯤ ꯏꯕꯣꯍꯜꯕ꯭ꯔꯣ ꯈꯨꯔꯨꯝꯖꯔꯤ ꯅꯆꯜꯅ ꯋꯥꯌꯥꯔꯁꯤꯅ ꯍꯥꯏꯔꯛꯑꯦ ꯆꯥꯔꯒ ꯄꯦꯟꯖꯩ ꯂꯞꯂꯤ $, ꯀꯌꯥ ꯏꯃꯩ ꯄꯦꯝꯃ ꯑꯩꯈꯣꯏ $ꯒ ꯅꯠꯇꯦ ꯀꯔꯣꯔꯅꯤ ꯀꯔꯣꯔ ꯊꯝꯐꯝ ꯂꯩꯇꯗꯅ ꯃꯣꯟ ꯃꯈꯥꯗ ꯂꯣꯠꯇꯅ ꯈꯥꯡꯉꯝꯗꯅ ꯇꯧꯔꯛꯏꯁꯤꯅꯤ ꯃꯃꯥꯁ ꯀꯤꯠꯆꯟ ꯑꯣꯟ ꯅꯣꯏ ꯑꯣꯟ ꯌꯦꯡꯉꯨꯀꯣ ꯍꯌꯦꯡ ꯑꯉꯥꯡꯁꯤꯡ ꯁ꯭ꯀꯨꯜ ꯆꯠꯄꯗꯒ ꯑꯃꯨꯛ ꯊꯦꯡꯅꯔꯅꯤ ꯇꯨꯝꯊꯣꯛꯈꯤꯗꯅ ꯑꯩ ꯈꯪꯗꯦꯀꯣ RJ ꯀꯩꯅꯣꯁꯦ ꯔꯣꯕꯣꯠꯅ ꯃꯅꯤ ꯍꯥꯠꯈ꯭ꯔꯦ ꯏꯕꯣꯍꯜꯁꯤꯡ ꯋꯥꯌꯥꯔꯁꯤ
ꯋꯥꯌꯔꯁꯤ ꯑꯩꯅ ꯎꯆꯦꯛ ꯑꯃ ꯈꯨꯗꯣꯜ ꯂꯩ ꯃꯥꯏ ꯎꯆꯦꯛꯁꯦ ꯌꯥꯝ ꯁꯤꯝꯕꯣꯜ ꯌꯥꯎꯕ ꯎꯆꯦꯛꯅꯤ ꯏꯕꯣꯍꯜꯁꯤꯡꯉꯣ ꯑꯥꯔꯖꯦꯗꯁꯨ ꯄꯤꯁꯜꯂꯛꯑꯦ ꯃꯥꯏ ꯎꯆꯦꯛꯁꯦ ꯑꯩꯈꯣꯏꯒꯤ ꯅꯍꯥꯟꯒꯤ ꯑꯩꯒꯤ ꯋꯥꯔꯤꯗ ꯌꯥꯎꯕ ꯎꯆꯦꯛꯀꯤ ꯃꯥꯒꯤ ꯄꯨꯛꯇ ꯃꯅꯤ ꯃꯇꯨꯝ ꯑꯅꯤꯈꯛ ꯌꯥꯎꯏ ꯑꯗꯨꯒꯤ ꯎꯆꯦꯛꯇꯨꯔ ꯈꯪꯗꯦ ꯃꯅꯤꯃꯨꯛꯇ ꯑꯅꯤꯈꯛ ꯌꯥꯎꯏ ꯑꯗꯣ ꯑꯥꯔꯖꯦ ꯃꯩꯇꯩ ꯕ꯭ꯂꯣꯛ ꯇꯝꯇꯝ ꯕ꯭ꯔꯣ ꯑꯣꯏꯅꯀꯤꯔꯣ ꯏꯕꯣꯍꯜꯁꯤꯡ ꯑꯣꯏꯅꯀꯤꯅꯤ ꯑꯥꯔꯖꯦ 48 ꯑꯋꯥꯔꯁꯀꯤ ꯋꯥꯔꯅꯤꯡ ꯆꯠꯈ꯭ꯔꯃꯤ ꯍꯥꯏꯔꯤꯌꯦ ꯋꯥꯌꯔꯁꯤꯅ ꯃꯨꯛꯄꯗ ꯂꯣꯏꯔꯦ ꯏꯆꯦ ꯋꯥꯌꯔꯁꯤ ꯈꯖꯥꯏꯗꯣ ꯀꯩꯅꯣ ꯇꯧꯍꯟꯒꯅꯨ ꯆꯤꯡꯈꯥꯏꯒꯅꯨ ꯇꯞꯅ ꯇꯞꯅ ꯅꯣꯛꯑꯣ ꯈꯖꯤꯛꯇꯪ ꯅꯣꯛꯑꯣ ꯏꯆꯟꯒꯋꯥ ꯑꯩ ꯀꯩꯝ ꯇꯩꯗꯦꯗ ꯃꯥꯏꯁꯦ ꯍꯅꯨꯔꯦꯇ ꯕꯤꯃꯣꯜꯒ ꯎꯅꯔꯤ ꯍꯅꯨꯔꯦ ꯇꯥ ꯕꯤꯃꯣꯜꯒ ꯎꯅꯔꯤ ꯀꯥꯎꯁꯨ ꯍꯥꯎꯇꯦ ꯀ꯭ꯋꯥꯁꯨ ꯍꯥꯎꯇꯦ ꯁ꯭ꯋꯥꯏꯗꯗꯤ ꯑꯁ ꯅꯪꯒꯤ ꯕꯤꯃꯣꯜꯁꯤꯗꯤ ꯑꯍꯦꯟꯕꯅꯤꯍꯦ ꯃꯤꯅ ꯉꯝꯗꯕ ꯄꯣꯠꯅꯤ ꯀ꯭ꯋꯥꯗꯩ ꯑꯍꯦꯟꯕꯅꯤ ꯇꯥ ꯕꯤꯃꯣꯜꯗꯣ ꯑꯩꯕꯨꯗꯤ ꯆꯥꯗꯦ ꯑꯗꯨꯁꯨ ꯃꯤꯅ ꯆꯥꯕꯗ ꯃꯅꯝꯒ ꯌꯥꯝ ꯅꯨꯡꯁꯤꯕꯅꯤꯍꯦ ꯏꯆꯟꯒꯋꯥ ꯑꯥꯔꯖꯦ ꯃꯩꯇꯩ ꯕ꯭ꯂꯣꯛ ꯇꯝꯇꯝ ꯕ꯭ꯔꯣ ꯀꯩꯒꯤꯅꯣ ꯃꯦꯠꯂꯤꯗꯣ ꯑꯩꯈꯣꯏꯅ ꯂꯥꯏꯞ ꯊꯥꯕꯁꯦ ꯍꯩꯇ꯭ꯔꯥ ꯃꯣꯏ ꯀꯅꯥꯃꯨꯛ ꯄꯥꯎ ꯈꯪꯗꯕꯅꯤ ꯐꯩꯌꯦ ꯑꯩ ꯃꯤꯒ ꯂꯥꯛꯑꯒ ꯏꯀꯥꯏꯖꯩ ꯈꯪꯗꯦꯗ ꯑꯩ ꯁꯨꯝ ꯌꯦꯡꯉꯝꯃꯦ ꯑꯩꯁꯦ ꯃꯤꯒ ꯁꯨꯃꯥꯏꯅ ꯂꯥꯛꯇꯅꯒ ꯖꯔ 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 ꯀꯥꯏ ꯃꯊꯪ ꯄꯥꯕꯤꯒꯗꯨꯁꯨ ꯏꯀꯥꯏꯖꯩꯑꯕ ꯑꯩꯁꯦ ꯑꯗꯨꯅꯅꯤ ꯍꯨꯔꯥꯜꯂꯒ ꯃꯤꯒ ꯇꯨꯝꯈ꯭ꯔꯀꯥꯟꯗꯒ ꯊꯥꯒꯠꯂꯛꯏꯁꯦ ꯇꯝꯇꯝꯕ꯭ꯔꯣ ꯀꯩꯒꯤꯅꯣ ꯃꯦꯠꯂꯤꯗꯣ ꯑꯥꯔꯖꯦꯅ ꯍꯥꯏꯕ ꯃꯥꯁ ꯀꯤꯠꯆꯟ ꯍꯥꯏꯕ ꯕꯥꯏ ꯑꯣꯏꯔꯒꯦ ꯍꯣꯏ ꯃꯃꯥꯁ ꯀꯤꯠꯆꯟ ꯊꯦꯡꯖꯜꯂꯛꯑꯦ ꯕꯥꯏ ꯑꯣꯏꯔꯣ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯃꯣꯏꯒꯤ ꯂꯥꯏꯛ ꯅꯝꯕꯤꯒꯁꯨ ꯅꯝꯃꯕ꯭ꯔꯣ ꯑꯗꯨꯒꯗꯣ ꯍꯥꯏꯕ ꯏꯀꯥꯏꯖꯩꯗ ꯑꯩ ꯂꯥꯏꯛ ꯅꯝꯕꯤꯔꯝꯃꯨ ꯍꯥꯏꯕꯗꯣ ꯇꯜꯂꯤ ꯏꯀꯥꯏꯖꯩꯌꯦ ꯑꯗꯨꯗꯤ ꯃꯃꯥꯁ ꯀꯤꯠꯆꯟ ꯕꯥꯏ ꯑꯣꯏꯔꯒꯦ ꯏꯕꯣꯍꯜꯁꯤꯡ ꯃꯅꯤꯗꯣ ꯏꯃꯣꯖꯤ ꯑꯇꯩ ꯊꯥꯔꯗꯤ 48 ꯑꯋꯥꯔꯁ ꯃꯅꯤ ꯑꯩ ꯀꯅꯥꯅꯣ ꯑꯣ ꯃꯅꯤ ꯗꯨ ꯏꯃꯣꯖꯤ ꯑꯇꯩ ꯊꯥꯔꯗꯤ 48 ꯑꯋꯥꯔꯁꯀꯤ ꯃꯅꯨꯡꯗ ꯆꯦꯅꯦꯜ ꯁꯤꯁ ꯇꯧꯅꯤ ꯍꯥꯏꯈ꯭ꯔꯦ ꯕꯥ ꯀꯤꯖꯩꯍꯦ ꯅꯣꯏꯒꯤ ꯏꯃꯣꯖꯤꯒ ꯊꯥꯕꯤꯔꯛꯑꯅꯨ ꯊꯥꯔꯅꯨ ꯍꯣꯏꯅꯦ ꯁꯨꯃꯥꯏꯅ ꯇꯧꯋꯤ ꯍꯥꯏꯅꯩꯅꯦ ꯃꯣꯏ ꯏꯃꯣꯖꯤꯁꯦ ꯑꯦꯛꯆꯨꯋꯦꯂꯤ ꯀꯗꯥꯏꯗ ꯊꯥꯅꯕꯅ ꯁꯤ ꯏꯃꯣꯖꯤ ꯊꯝꯕꯤꯅꯣ ꯈꯪꯗꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯆꯨꯝꯅꯩ ꯀꯣꯃꯦꯟ ꯏꯐꯝꯗ ꯊꯥꯕ ꯏꯃꯣꯖꯤ ꯃꯆꯥ ꯃꯆꯥꯗꯨꯗꯤ ꯌꯥꯕ꯭ꯔꯥ ꯈꯪꯗꯦꯕ ꯆꯥꯔꯥꯄꯟꯖꯦ ꯂꯚꯂꯤ ꯀꯔꯣꯔ ꯗꯣꯂꯔ ꯂꯥꯏꯕꯛ ꯐꯕ ꯑꯣꯏꯔꯦ ꯏꯇꯥ ꯑꯩꯇ ꯉꯥꯏꯔꯦ 5 ꯄꯩꯁꯥ ꯏꯆꯦ ꯄꯦꯟꯖꯩ ꯑꯩꯗꯤ ꯌꯥꯝ ꯑꯁꯥꯒ ꯇꯧꯖꯗ꯭ꯔꯦꯗ ꯁꯨꯝ ꯇꯧꯔꯤꯃꯤ ꯗꯣꯂꯔ ꯐꯣꯂꯔꯒ ꯑꯩ ꯀꯩꯁꯨꯝ ꯈꯟꯖꯗ꯭ꯔꯦ ꯑꯗꯨꯝ ꯇꯧꯔꯤꯃꯦ ꯁꯨꯝ ꯇꯧꯔꯦ ꯋꯥꯔꯤꯒꯗꯣ ꯏꯆꯥꯁꯤꯡꯅ ꯍꯌꯦꯡ ꯑꯩꯅ ꯂꯩꯇ꯭ꯔꯕ ꯃꯇꯝꯗꯁꯨ ꯑꯗꯨꯝ ꯇꯥꯖꯍꯧꯔꯁꯅꯨ ꯍꯥꯏꯅ ꯁꯨꯝ ꯂꯤꯔꯕꯅꯤ ꯈꯪꯄꯣꯟꯇꯦꯗ ꯇꯧꯒꯦ ꯈꯣꯠꯀꯦꯅ ꯇꯥꯜꯂꯗꯤ ꯈꯪꯗ꯭ꯔꯦꯕ ꯏꯕꯣꯍꯜꯁꯤꯡ ꯗꯨꯒꯩ ꯃꯥ ꯏꯃꯣꯖꯤ ꯊꯥꯈꯤꯗꯔꯦ ꯑꯣ ꯔꯨꯞ ꯃꯣꯃꯤꯟ ꯑꯣꯐꯤꯁꯤꯌꯦꯜ ꯍꯥꯏ ꯍꯜꯃꯤ ꯍꯥꯏꯔꯣ ꯍꯥꯏ ꯍꯦꯜꯃꯤ ꯔꯨꯞ ꯃꯣꯃꯤꯟ ꯑꯣꯐꯤꯁꯤꯌꯦꯜ ꯍꯨ ꯑꯥꯔ ꯌꯨ ꯋꯦꯌꯔ ꯐ꯭ꯔꯣꯝ ꯌꯨ ꯋꯦꯜꯀꯝ ꯑꯥꯔꯖꯦ ꯃꯩꯇꯩ ꯕ꯭ꯂꯣꯛ ꯑꯣꯏꯃꯥ ꯇꯝꯇꯝ ꯕ꯭ꯔꯣ ꯔꯣꯕꯤꯒꯤ ꯑꯦꯜꯕꯤꯔꯣ ꯔꯣꯕꯤꯀꯤ ꯑꯦꯜꯕꯤꯔꯣ ꯍꯥꯏꯌꯦ ꯑꯥꯔꯖꯦ ꯃꯩꯇꯩꯅ ꯍꯪꯉꯤꯁꯦ ꯇꯝꯇꯝ ꯏꯕꯣꯍꯜꯁꯤꯡ ꯍꯣꯏꯅꯦ ꯑꯥꯔꯖꯦ ꯑꯣ ꯍꯣ ꯑꯗꯨꯅꯦꯕ ꯑꯩꯈꯣꯏ ꯈꯪꯅꯕ ꯃꯁꯦꯟ ꯑꯦꯜꯕꯤ ꯌꯥꯎꯔꯤ ꯃꯌꯥꯝꯅꯁꯨ ꯑꯁꯤꯒꯤ ꯄꯣꯠꯁꯤꯁꯨ ꯄꯪꯇꯧ ꯇꯧ ꯌꯥꯗꯦꯕ ꯑꯗꯨꯅꯤ ꯑꯩꯅꯒ ꯍꯥꯟꯅ ꯃꯣꯅꯣ ꯑꯣꯏꯗ꯭ꯔꯤꯉꯩꯒꯤ ꯃꯇꯝꯗ ꯑꯉꯥꯡ ꯌꯥꯎꯅꯒ ꯑꯩꯅ ꯁꯨꯝ ꯑꯃ ꯑꯃ ꯃꯨꯛꯕꯥꯡ ꯑꯃ ꯑꯃ ꯇꯧꯈꯤꯕ ꯌꯥꯎꯕꯁꯦ ꯌꯥꯗꯦꯕ ꯀꯩꯅꯣ ꯀꯛꯈꯤꯑꯕ ꯑꯗꯨꯅ ꯑꯩꯅ ꯀꯤꯗꯅ ꯌꯥꯎꯍꯟꯗ꯭ꯔꯝꯃꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯁꯨ ꯑꯩ ꯀꯤꯅ ꯌꯥꯎꯗꯦꯀꯣ ꯍꯦꯛꯇ ꯀꯩꯅꯣꯝꯃ ꯍꯦꯛꯇ ꯇꯧꯔꯛꯏ ꯀꯛꯊꯠꯈꯤꯒ ꯇꯧꯏꯑꯕ ꯏꯆꯟꯒ ꯑꯗꯨꯅꯤ ꯍꯥꯏꯔꯦ ꯋꯥꯌꯔꯁꯤ ꯏꯆꯦ ꯑꯩꯁꯨ ꯊꯣꯛꯂꯒꯦ ꯉꯁꯤꯗꯤ ꯃꯊꯪꯗ ꯑꯃꯨꯛ ꯂꯥꯛꯆꯒꯦ ꯒꯨꯗ ꯅꯥꯏꯠ ꯍꯣꯏ ꯍꯣꯏ ꯋꯥꯌꯔꯁꯤ ꯊꯣꯛꯂꯣ ꯊꯦꯡꯖꯤꯜꯂꯛꯑꯦ ꯄꯣꯊꯥꯅꯕ ꯇꯧꯔꯣ ꯑꯩ ꯁꯨꯝ
ꯊꯥꯔꯒ ꯍꯩꯕ꯭ꯔꯥ ꯍꯥꯏꯅ ꯇ꯭ꯔꯥꯏ ꯇꯧꯕꯅꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯌꯥꯝ ꯅꯨꯡꯁꯤꯀꯣ ꯏꯅꯥꯎꯅ ꯍꯦꯛꯇ ꯌꯥꯎꯕꯤꯔꯛꯄꯁꯦ ꯃꯃꯥꯁ ꯀꯤꯆꯟ ꯏꯀꯥꯏꯔꯨ ꯏꯀꯥꯏꯔꯨ ꯍꯥꯏꯔ ꯏꯀꯥꯏꯔꯨꯅꯨ ꯍꯥꯏꯔ ꯃꯃꯥꯁ ꯀꯤꯆꯟ ꯏꯕꯣꯜ ꯆꯤꯡꯗꯨ ꯒ꯭ꯋꯥꯗ ꯍꯪꯉꯨ RJ ꯋꯥꯔꯁꯤ ꯒꯨꯗ ꯅꯥꯏꯠ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯃꯪ ꯐꯔꯁꯤ ꯋꯥꯔꯁꯤꯅ ꯍꯥꯏꯔꯦꯀꯣ ꯃꯌꯥꯝꯗ ꯒꯨꯗ ꯅꯥꯏꯠ ꯃꯪ ꯐꯔꯁꯤ ꯃꯪ ꯊ꯭ꯔꯥꯑꯣ ꯏꯗꯃꯦꯝ ꯆꯣꯏ ꯇꯣꯌꯦꯝ ꯀꯥꯏꯗꯣ ꯏꯕꯣꯍꯜꯗꯤ ꯈꯪꯉꯝꯒꯅꯤ ꯁꯤ ꯂꯣꯟꯁꯦ ꯑꯩ ꯈꯪꯉꯤ ꯏꯆꯟꯒ꯭ꯋꯥ ꯂꯣꯏꯍꯧꯔꯦ ꯏꯕꯣꯍꯜꯁꯤꯡꯗꯝ ꯕꯤꯗꯝ ꯋꯥꯌꯥꯔꯁꯤ ꯃꯃꯥꯁ ꯀꯤꯆꯟ ꯑꯗꯨꯗꯒꯤ ꯅꯝꯃꯦ ꯂꯥꯏꯛ ꯅꯝꯃꯦ ꯂꯥꯏꯛ ꯍꯣꯏ ꯃꯃꯥꯁ ꯀꯤꯆꯟ ꯑꯩꯗꯤ ꯑꯩꯅ ꯂꯥꯏꯚ ꯊꯥꯕꯒꯁꯤ ꯃꯤꯅ ꯀꯔꯤꯝ ꯈꯪꯉꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯨꯔꯦ ꯈꯪꯗꯤ ꯈꯪꯉꯝꯃꯤ ꯇꯧꯔꯤꯁꯦ ꯑꯖꯃꯇꯤ ꯕ꯭ꯂꯣꯛ ꯋꯥꯌꯥꯔꯁꯤ ꯇꯨꯝꯃꯒꯦꯔꯣ ꯑꯥꯔꯖꯦꯅ ꯋꯥꯌꯥꯔꯁꯤ ꯅꯪ ꯇꯨꯝꯃꯒꯦꯔꯥ ꯍꯪꯉꯤꯍꯦ ꯋꯥꯌꯥꯔꯁꯤ ꯏꯆꯦ ꯏꯀꯥꯏꯔꯨꯅꯨ ꯂꯥꯏꯛ ꯗꯥꯟ ꯏꯀꯥꯏꯔꯨꯅꯨ ꯂꯥꯏꯛ ꯗꯥꯟ ꯑꯗꯨꯗꯒꯤ ꯋꯥꯌꯥꯔꯁꯤ ꯏꯆꯦ ꯏꯀꯥꯏꯔꯨꯅꯨ ꯂꯥꯏꯛ ꯗꯥꯟ ꯋꯥꯌꯥꯔꯁꯤ ꯑꯖꯦꯕ꯭ꯔꯣ ꯍꯣꯏ ꯗ꯭ꯌꯨꯇꯤꯗ ꯋꯥꯟꯊꯒꯦ ꯇꯧꯋꯦ ꯍꯣꯏ ꯋꯥꯌꯥꯔꯁꯤ ꯋꯥꯔꯝꯅꯤ ꯄꯣꯊꯥꯋꯣ ꯏꯪꯐꯣꯜꯁꯤꯡ ꯀꯥꯏꯅꯣꯅꯦ ꯃꯤꯅꯤꯠ 5ꯗ ꯏꯃꯣꯖꯤ 10ꯗꯒꯤ ꯍꯦꯟꯅ ꯊꯥꯕ ꯌꯥꯗꯦ ꯍꯥꯏꯀꯣ ꯃꯤꯅꯤꯠ 5ꯗ ꯏꯃꯣꯖꯤ 5ꯗꯒꯤ ꯍꯦꯟꯅ ꯊꯥꯕ ꯌꯥꯗꯦ ꯌꯥꯝ ꯂꯩꯕꯅꯦꯕ ꯁꯤ ꯏꯁꯩ ꯁꯛꯄ ꯌꯥꯗꯕ ꯇꯤꯚꯤ ꯃꯈꯣꯟ ꯇꯥꯕ ꯌꯥꯗꯕ ꯑꯉꯥꯡ ꯎꯍꯟꯕ ꯀꯩꯅꯣ ꯌꯥꯝ ꯂꯩꯕꯅꯦꯕ ꯁꯦ ꯃꯣꯏꯒꯤ ꯀꯩꯅꯣꯁꯦ ꯄ꯭ꯔꯣꯁꯦꯁꯁꯦ ꯑꯥꯔꯖꯦꯟꯇꯤ ꯕ꯭ꯂꯣꯛ ꯋꯥꯌꯥꯔꯁꯤ ꯑꯣꯀꯦ ꯋꯥꯌꯥꯔꯁꯤ ꯄꯣꯊꯥꯔꯣ ꯍꯥꯏꯔꯦ ꯑꯥꯔꯖꯦꯅꯁꯨ ꯏꯕꯣꯜꯁꯤꯡ ꯑꯗꯨꯅꯤ ꯋꯥꯌꯥꯔꯁꯤ ꯑꯩꯁꯨ ꯇꯧꯔꯛꯀꯦ ꯍꯥꯟꯅ ꯑꯩꯁꯨ ꯇꯧꯈ꯭ꯔꯦ ꯍꯥꯟꯅ ꯋꯥꯌꯥꯔꯁꯤ ꯏꯕꯣꯍꯜ ꯕ꯭ꯔꯣ ꯑꯗꯨꯅꯦ ꯏꯆꯟꯒ꯭ꯋꯥ ꯑꯩ ꯇꯨꯝꯒꯦꯀꯣ ꯁꯤꯁꯇꯔ ꯍꯣꯏ ꯏꯆꯟ ꯇꯨꯝꯃꯣ ꯑꯩꯈꯣꯏ ꯊꯦꯡꯅ ꯇꯨꯝꯕꯁꯦ ꯉꯟꯅ ꯍꯧꯒꯠꯄ ꯉꯝꯗꯕꯅꯤ ꯋꯥꯕꯅꯦꯕ ꯑꯩꯁꯨ ꯇꯨꯝꯃꯒꯦ ꯇꯧꯔꯤꯁꯦ ꯑꯩ ꯀꯩꯗꯧꯗꯣꯏꯅꯣ ꯁꯤꯕꯨ ꯃꯣꯏ ꯀꯣꯏꯆꯦꯟ ꯆꯦꯜꯂ ꯂꯩꯔꯤꯅꯦ ꯁꯨꯛ ꯊꯦꯡꯕꯁꯤꯒ ꯑꯩꯕꯨ ꯀꯩꯗꯧꯗꯣꯏꯅꯣ ꯁꯤꯕꯨ ꯊꯦꯡꯖꯤꯜꯂꯒ ꯃꯣꯏ ꯀꯩꯅꯣ ꯊꯛꯀꯦ ꯁꯪꯒꯣꯝ ꯊꯛꯀꯦ ꯑꯗꯩꯗꯤ ꯕꯣꯟꯚꯤꯇꯥ ꯊꯛꯀꯦ ꯀꯥꯏꯅ ꯃꯌꯥꯝ ꯍꯥꯏꯔꯛꯈꯤꯅꯦꯕꯁꯦ ꯍꯧꯖꯤꯛ ꯂꯥꯝꯗ꯭ꯔꯤꯉꯩ ꯇꯧꯔꯤꯕ ꯉꯥꯏꯍꯥꯛ ꯂꯩꯔ ꯇꯧꯔꯛꯑꯅꯤ ꯏꯆꯟꯒ꯭ꯋꯥ ꯒꯨꯗ ꯅꯥꯏꯠ ꯃꯌꯥꯝ ꯍꯌꯦꯡ ꯑꯃꯨꯛ ꯄꯨꯟꯅ ꯊꯦꯡꯅꯔꯁꯤ ꯒꯨꯗ ꯅꯥꯏꯠ ꯃꯌꯥꯝ ꯏꯆꯟꯒ꯭ꯋꯥꯅ ꯃꯌꯥꯝ ꯊꯦꯡꯅꯔꯁꯤ ꯍꯌꯦꯡ ꯊꯦꯡꯅꯔꯁꯤ ꯍꯣꯏ ꯏꯆꯟ ꯍꯌꯦꯡ ꯑꯃꯨꯛ ꯊꯦꯡꯅꯁꯤ ꯃꯪ ꯐꯅꯔꯁꯦ ꯏꯕꯣꯜꯁꯤꯡ ꯑꯗꯨꯅꯤ ꯋꯥꯌꯥꯔꯁꯤ ꯑꯩꯁꯨ ꯍꯣꯁꯄꯤꯇꯥꯜꯗ ꯁꯤꯂꯥꯏꯟ ꯍꯥꯜꯂꯨꯔꯦ ꯁꯤꯂꯥꯏꯟ ꯍꯥꯜꯂꯨꯔꯦ ꯀꯥꯏꯅꯦ ꯏꯕꯣꯜꯁꯤꯡ ꯅꯍꯥꯟꯋꯥꯏ ꯑꯣꯀꯦ ꯒꯣꯋꯥ ꯏꯕꯣꯍꯜꯅ ꯑꯃꯨꯛ ꯑꯣꯀꯦ ꯒꯣꯋꯥ ꯍꯥꯏꯔꯤ ꯏꯕꯣꯜꯁꯤꯡ ꯆꯦꯇꯦꯁ ꯀꯩ ꯍꯥꯏꯅꯣꯁꯦ ꯈꯥꯎꯒ꯭ꯌꯥꯝ ꯍꯥꯏ ꯀꯩ ꯍꯥꯏꯅꯣꯁꯦ ꯋꯥꯏꯊꯤꯒꯤ ꯏꯃꯣꯖꯤ ꯌꯨꯁ ꯀꯔꯤꯝ ꯇꯧꯔꯣꯏꯗ ꯈꯪꯗ꯭ꯔꯦꯗ ꯋꯥꯏꯇꯤꯁꯤꯁꯨ ꯍꯟꯗꯛ ꯌꯥꯝꯅ ꯄ꯭ꯔꯤꯟꯁꯤꯄꯜ ꯆꯥꯎꯈꯠꯂꯛꯏꯌꯦ ꯏꯕꯣꯜꯁꯤꯡ ꯑꯣꯀꯦ RJ ꯅꯣꯡꯁꯥꯕ ꯋꯥꯌꯥꯔꯁꯤ ꯃꯪ ꯊ꯭ꯔꯥꯑꯣ ꯅꯣꯡꯁꯥꯕꯅ ꯋꯥꯌꯥꯔꯁꯤꯗ ꯃꯪ ꯊ꯭ꯔꯥꯑꯣ ꯏꯗꯃꯦꯝ ꯆꯣꯏ ꯇꯣꯌꯦꯝ ꯍꯥꯏꯔꯛꯑꯦꯗꯣ ꯋꯥꯌꯥꯔꯁꯤ ꯆꯠꯈ꯭ꯔꯕꯣ ꯑꯗꯒꯤ RJ ꯃꯩꯇꯩ ꯕ꯭ꯂꯣꯛ ꯉꯁꯤꯒꯤ ꯃꯅꯤꯄꯨꯔꯒꯤ ꯄꯥꯎꯁꯦ ꯇꯥꯕꯗ ꯌꯥꯝꯅ ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩ ꯉꯁꯥꯏ ꯀꯩ ꯄꯥꯎꯅꯣꯗꯤ ꯇꯥꯗ꯭ꯔꯒ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏ ꯃꯃꯤꯇꯥ ꯋꯥꯏꯒꯤ ꯂꯥꯏꯐꯇ ꯃꯣꯏꯅ ꯍꯥꯏꯅꯕ ꯄꯥꯎ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯅ ꯑꯗꯩ ꯑꯩꯁꯨ ꯃꯅꯤꯄꯨꯔꯗ ꯐꯣꯟ ꯇꯧꯔꯦ ꯅꯣꯏ ꯀꯔꯤ ꯄꯥꯎ ꯂꯩꯒꯦ ꯈꯣꯠꯀꯦ ꯁꯨꯃꯥꯏꯅ ꯄꯥꯎ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯁꯦ ꯍꯥꯏꯅ ꯃꯣꯏꯅ ꯁꯨꯃꯥꯏꯅ ꯍꯥꯏꯔꯛꯑꯦꯕ ꯈꯪꯗ꯭ꯔꯦꯗ ꯇꯧꯔꯤ ꯂꯥꯁꯦ ꯅꯣꯡꯁꯥꯕ ꯋꯥꯌꯥꯔꯁꯤ ꯃꯪꯊ꯭ꯔꯥꯑꯣ RJ ꯃꯤꯇꯩ RJ ꯃꯤꯇꯩꯅ ꯌꯥꯝ ꯀꯔꯤ ꯍꯥꯏꯗꯣꯏ ꯁꯤꯕꯨ ꯏꯕꯣꯍꯜꯁꯤꯡ ꯑꯣꯟ ꯅꯣꯡꯁꯥꯕ
Châu ê tô mô iche. So ito em iche. Sari chắc sari. Ida mem cho ito em. Mang trao ay do. ꯑꯩꯁꯦ ꯍꯩꯕ꯭ꯔꯥ ꯌꯦꯡꯉꯤ ꯃꯤ ꯂꯥꯏꯞ ꯊꯥꯕꯒ ꯑꯩ ꯍꯩꯇꯦꯕ ꯁꯦ ꯁꯤꯐꯥꯎꯗ ꯑꯗꯨꯝ ꯈꯔ ꯈꯔ ꯃꯦꯠꯈꯠꯂꯒ ꯏꯆꯥꯅꯨꯄꯤ ꯀꯧꯔꯒ ꯑꯃꯨꯛ ꯀꯩ ꯀꯩꯅꯣ ꯁꯦꯝꯍꯜꯂꯤꯅꯦꯕ ꯅꯨꯡꯁꯥꯕ ꯏꯌꯥꯝꯕ ꯏꯕꯣꯍꯜ ꯏꯗꯝ ꯊꯤꯔꯣ ꯏꯌꯥꯝꯕ ꯏꯕꯣꯍꯜ ꯏꯗꯣꯝ ꯇꯤꯔꯣ ꯍꯥꯏꯕꯗꯤ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯥ ꯍꯥꯏꯔꯤꯕ꯭ꯔꯥ ꯁꯤꯕꯣ ꯏꯗ ꯃꯌꯦꯝ ꯍꯥꯏꯅꯕꯗꯣ ꯑꯗꯨꯔ ꯈꯪꯗꯦꯗ ꯑꯣꯏꯔꯝꯒꯅꯤ ꯅꯣꯏ ꯑꯅꯤꯗꯤ ꯂꯣꯟ ꯐꯥꯎꯅꯔꯝꯒꯅꯤ ꯑꯧ ꯔꯦꯁꯅꯥ ꯁꯤ ꯀꯩ ꯍꯥꯏꯅꯣ ꯌꯦꯡꯉꯨ 이보할 ꯐꯥꯏ 이담 띠로 하이지 쿠모 어우담 에 누사박 쿠미에다나 세 어우담 에 아이나 뭐 너희 덕바 쿠메야 어우담 에 까이나 아 와우 very nice thank you 이보할싱 ꯑꯩ 우이리 아르제 이보할 우유 ꯑꯗꯨꯒ ꯉꯁꯥꯏ ꯅꯪ ꯄꯨꯊꯣꯔꯛꯄ ꯄꯦꯀꯦꯠꯇꯣ ꯀꯩꯕ ꯄꯦꯀꯦꯠꯇ 10 ꯍꯥꯜꯂꯤ ꯀꯩꯅꯣꯝ ꯍꯥꯏꯗꯥꯏ ꯉꯁꯥꯏ ꯑꯩ ꯅꯪꯒꯤ ꯂꯥꯏꯞꯇ ꯍꯥꯏꯕꯗꯣ ꯑꯗꯨꯗꯣ ꯌꯦꯡꯉꯨ ꯉꯥꯏꯍꯥꯛꯇꯪ ꯇꯧ ꯌꯥꯕ꯭ꯔꯥ ꯍꯥꯏꯅ ꯍꯥꯎꯒꯤ ꯂꯣꯟꯗ ꯑꯩꯅ ꯈꯪꯗꯕ ꯂꯩꯇꯦ ꯏꯆꯦ ꯑꯗꯨꯅꯤꯅꯦ ꯑꯩꯁꯨ ꯈꯤꯇꯪꯗꯤ ꯈꯪꯉꯦꯕ ꯑꯗꯨꯒ ꯍꯟꯗꯛꯀꯤ ꯂꯥꯟꯗꯥꯔꯤꯕ ꯃꯣꯏꯒꯤꯗꯨꯗꯤ ꯈꯪꯗꯦꯍꯦ ꯑꯩꯈꯣꯏ ꯁꯣꯝꯗ ꯂꯩꯇꯕꯅꯤꯅ ꯀꯔꯤ ꯃꯣꯏꯅ ꯀꯃꯥꯏ ꯉꯥꯡꯅꯕ ꯑꯗꯨꯒ ꯃꯤꯖꯣꯔꯥꯝꯗ ꯂꯩꯔꯤꯕ ꯃꯣꯏ ꯈꯔꯗꯤ ꯈꯪꯉꯦꯕ ꯑꯗꯨꯒ ꯃꯣꯏꯒꯤ ꯃꯑꯣꯡꯗꯗꯤ ꯃꯑꯣꯡ ꯂꯩꯕꯅꯦꯕ ꯑꯁꯣꯝꯗꯁꯨ ꯑꯁꯥꯝ ꯇ꯭ꯔꯤꯄꯨꯔꯥ ꯁꯣꯝꯗ ꯃꯣꯏꯒꯤꯗꯣ ꯈꯤꯇꯪꯗꯤ ꯑꯩꯅ ꯑꯗꯨꯝ ꯈꯪꯕꯀꯣ ꯑꯥꯔꯖꯦꯃꯤꯇꯤꯚ ꯑꯩꯁꯨ ꯎꯏꯔꯦ ꯇꯝꯕ꯭ꯔꯣ ꯑꯥꯔꯖꯦ ꯎꯏꯊꯔꯣ ꯑꯩꯒꯤꯁꯦ ꯎꯏꯊꯕꯩ ꯇꯥꯏꯃꯤꯡꯅꯤ ꯏꯕꯣꯜ ꯁꯤꯡꯍꯥ ꯃꯥꯟꯅꯔꯦ ꯑꯩꯈꯣꯏꯅꯤ ꯑꯥꯔꯖꯦ ꯎꯏꯕꯒ ꯄ꯭ꯂꯥꯁ ꯎꯏꯊꯕ ꯍꯥꯏꯗꯣ ꯎꯏꯕꯒ ꯄ꯭ꯂꯥꯁ ꯎꯏꯊꯕ ꯍꯥꯎ ꯆꯥꯔꯒ ꯄꯦꯟꯖꯩ ꯂꯚꯂꯤ ꯌꯥꯗ꯭ꯔꯦ ꯇꯨꯝꯃꯦ ꯁꯤ ꯄꯦꯟꯖꯩ ꯋꯥꯟꯊꯔꯣ ꯃꯣꯏꯅ ꯎꯏꯊꯔꯦꯗꯅ ꯁꯤ ꯄꯦꯟꯖꯩꯅ ꯋꯥꯟꯊꯔꯣ ꯍꯥꯏꯁꯤꯅꯤ ꯆꯥꯔꯒ ꯄꯦꯟꯖꯩ ꯕꯥꯏ ꯑꯣꯏꯃꯥ ꯈꯪꯉꯨꯔꯦꯅꯦ ꯋꯥꯏꯇꯤꯅ ꯆꯩ ꯇꯥꯔꯦ ꯑꯩꯉꯣꯟꯗ ꯑꯉꯥꯡ ꯂꯥꯎꯔꯤꯑꯦꯅ ꯁꯤ ꯀꯩ ꯍꯥꯞꯄꯣꯏꯅꯣ ꯁꯤ ꯍꯥꯞꯄꯤꯒꯦꯁꯦ ꯔꯦꯁꯅꯥ ꯁꯅꯥꯅꯨ ꯑꯣ ꯁꯅꯥꯅꯨ ꯁꯤ ꯀꯩꯅꯣꯝ ꯍꯥꯞꯄꯤꯌꯨꯁꯦ ꯃꯥꯏꯁꯤꯒ ꯑꯣ ꯁꯤ ꯆꯣꯀ꯭ꯂꯦꯠ ꯌꯥꯎꯔ ꯃꯥꯜꯂꯦ ꯁꯤꯒꯤ ꯄꯣꯠꯁꯦ ꯗꯤꯁ ꯃꯦꯁꯦꯖ ꯏꯁ ꯍꯦꯜꯞ ꯐꯣꯔ ꯔꯤꯚꯤꯌꯨ ꯀꯩ ꯀꯩꯅꯣꯒ ꯀꯣꯠꯂꯦꯁꯦ ꯅꯨꯡꯁꯥꯕ ꯔꯦꯁꯅꯣ ꯁꯅꯥꯅꯨ ꯁꯤ ꯀꯩꯅꯣꯝ ꯑꯊꯨꯝꯕ ꯍꯥꯞꯄꯨ ꯍꯥꯏꯔ ꯀꯩꯅꯣ ꯈꯪꯗꯦ ꯃꯥꯏꯁꯤꯗ ꯇꯧꯗꯣꯔꯦ ꯁꯤ ꯀꯩ ꯍꯥꯞꯇꯣꯏꯅꯣ ꯁꯦ ꯁꯅꯥꯅꯨ ꯀꯥꯏꯅꯣ ꯁꯦ ꯁꯤ ꯀꯩ ꯍꯥꯞꯄꯣꯏꯅꯣ ꯂꯣꯏꯔꯦꯗꯅ ꯍꯥꯎ ꯏꯌꯥꯝꯕ ꯏꯕꯣꯍꯜ ꯋꯤꯟꯇꯣ ꯄꯤꯀꯣꯛꯇꯣ ꯅꯠꯇ꯭ꯔꯒ ꯇꯔꯃꯤꯅꯔ ꯂꯣ ꯀꯩꯅꯣꯝ ꯊꯦꯡꯅꯔꯨꯅꯨ ꯍꯥꯏꯅ ꯄꯨꯔꯛꯑꯦ ꯏꯕꯣꯍꯜ ꯚꯦꯅꯤ ꯂꯥꯏꯑꯣꯟ ꯅꯨꯡꯁꯥꯕ
ꯐꯤꯗꯣ ꯇꯤꯟ ꯀꯪꯕꯅꯤꯀꯣ ꯑꯁ ꯌꯥꯝꯅ ꯄꯣꯠꯁꯦ ꯃꯁꯛ ꯈꯪꯉꯝꯕꯩ ꯇꯥꯏꯞꯅꯤꯀꯣ ꯇꯤꯟ ꯀꯪꯕꯅꯤ ꯍꯥꯏꯁꯤꯕꯨ ꯇꯤꯟ ꯆꯣꯠꯄꯒꯤꯅ ꯀꯔꯤ ꯃꯤꯡ ꯂꯩꯒꯦ ꯏꯕꯣꯁꯤꯡ ꯍꯣꯏ ꯆꯨꯝꯃꯤ ꯂꯥꯏꯑꯣꯟ ꯅꯨꯡꯁꯥꯕ ꯐꯤ ꯀꯌꯥ ꯄꯤꯔꯤꯒꯦ ꯏꯌꯥꯝꯕ ꯀꯌꯥ ꯄꯤꯔꯤꯒꯦ ꯍꯧꯖꯤꯛꯀꯤ ꯇꯤꯟ ꯀꯪꯕꯗꯨꯕꯣ ꯇꯤꯟ ꯆꯣꯠꯄ ꯇꯤꯟ ꯀꯪꯕ ꯍꯥꯏꯁꯤꯕꯨ ꯑꯣ ꯁꯤꯗꯗꯤ ꯇꯥꯡꯉꯦ 70 ꯌꯧꯔꯦ ꯍꯥꯏꯅꯦ ꯑꯗꯩꯗꯤ ꯑꯩꯈꯣꯏ ꯁꯣꯝ ꯒꯨꯍꯥꯇꯤ ꯁꯤꯜꯆꯔꯔꯣꯝꯗꯅ ꯀꯌꯥ ꯄꯤꯔꯤꯕ ꯂꯣꯏꯔꯦꯍꯦ ꯑꯩꯅ ꯀꯃꯦꯟ ꯄꯥꯔꯒ ꯅꯣꯏꯅꯕ ꯑꯩꯅ ꯀꯔꯤ ꯄꯣꯠꯅꯣ ꯍꯪꯉꯛꯏꯅꯦ ꯍꯦꯛꯇ ꯅꯣꯏ ꯃꯃꯟꯗꯣ ꯍꯥꯏꯅꯕꯗ ꯇꯥꯕꯗ ꯀꯔꯤ ꯐꯤꯅꯣ ꯈꯪꯗꯦ ꯑꯗꯨꯗꯒꯤꯕꯨ ꯁꯤꯒꯗꯤ ꯇꯥꯡꯉꯦ 70 ꯌꯧꯔꯦ ꯅꯨꯡꯁꯥꯕꯅ ꯍꯥꯟꯅꯗꯤ 40 ꯈꯛꯇ ꯄꯤꯕꯅꯤ ꯍꯥꯟꯅ ꯑꯩꯁꯦ ꯆꯍꯤ ꯀꯌꯥ ꯃꯃꯥꯡꯒꯤꯅꯣ ꯍꯧꯖꯤꯛꯇꯤ ꯇꯥꯡꯈꯠꯂꯝꯃꯅꯤꯌꯦ ꯕꯤꯔꯤ ꯐꯥꯎꯗ ꯅꯍꯥꯟꯋꯥꯏ 12 ꯄꯤꯔꯝꯕꯗꯣ ꯍꯧꯖꯤꯛ ꯀꯌꯥꯅꯣꯝ ꯌꯧꯔ ꯃꯥꯜꯂꯦ ꯕꯤꯔꯤ ꯀꯌꯥ ꯄꯤꯒꯦ ꯍꯧꯖꯤꯛꯁꯤꯕꯣ ꯕꯤꯗꯤ 15 ꯄꯤꯈ꯭ꯔꯦ ꯄꯤꯇ꯭ꯔꯨ ꯄꯦꯛꯀꯦꯠꯇꯨꯒ ꯑꯁ ꯑꯣ ꯑꯇꯩꯅꯦ ꯆꯨꯝꯅꯒꯤꯗꯨꯕꯣꯕ ꯑꯗꯨꯅꯦꯕ ꯏꯕꯣꯍꯜꯁꯤꯡ ꯇꯨꯅꯤ ꯂꯥꯏꯑꯣꯟ ꯇꯥꯡꯉꯦ ꯅꯨꯡꯁꯥꯕ ꯏꯌꯥꯝꯕ ꯐꯤ ꯍꯦꯟꯅ ꯃꯤꯖꯣ ꯖꯦꯜ ꯇꯧꯔꯣ ꯅꯠꯇ꯭ꯔꯒ ꯄꯦꯔꯤꯁ ꯑꯣꯏꯅ ꯇꯧꯔꯣ ꯏꯕꯣꯍꯜꯁꯤꯡꯅ ꯖꯦꯜ ꯑꯩ ꯍꯩꯅꯗꯦ ꯈꯅꯥꯎꯗ ꯄꯜꯂꯤ ꯏꯃꯥꯏꯄꯦꯝꯃ ꯀꯃꯥꯏꯅꯅꯣ ꯈꯅꯥꯎꯗ ꯄꯟꯗꯣꯏꯁꯤꯕꯣ ꯃꯩꯈꯨꯗ ꯅꯠꯇ꯭ꯔꯣ ꯌꯣꯠꯇꯣꯏꯁꯦ ꯄꯟꯅꯤꯡꯉꯥꯏꯁꯨ ꯌꯥꯎꯕ꯭ꯔꯣ ꯁꯤꯕꯣ ꯅꯨꯡꯁꯥꯕ 2016ꯇ 40 ꯈꯛꯇꯅꯤ 2016ꯗ 40 ꯈꯛꯇꯅꯤ 16 17 18 19 20 21 22 23 ꯆꯍꯤ 8 ꯍꯦꯜꯂꯦ ꯀꯩꯅꯣ ꯅꯨꯡꯁꯥꯕ ꯍꯦꯜꯂꯝꯅꯤꯗ ꯍꯧꯖꯤꯛꯀꯥꯟꯗ ꯀꯔꯤꯅꯣꯅꯦ ꯍꯧꯖꯤꯛꯀꯥꯟ ꯍꯥꯏꯕꯕꯨ ꯄꯣꯠꯁꯤꯒꯤ ꯃꯃꯜꯁꯦ ꯈꯪꯍꯧꯗꯅ ꯁꯨꯝ ꯍꯦꯟꯈꯤꯕ ꯗꯕꯜ ꯍꯦꯛꯇ ꯑꯣꯏꯈꯤꯕ ꯍꯥꯏꯇꯥꯔꯦ ꯏꯕꯣꯜꯁꯤꯡ ꯏꯕꯥꯏ ꯚꯤ ꯁꯤꯒꯔꯦꯠ ꯂꯨꯄꯥ 70 ꯄꯤ ꯍꯥꯏꯕꯅꯤ 70 ꯄꯤꯕ꯭ꯔꯣ ꯏꯕꯣꯜ ꯚꯤ ꯍꯟꯗꯛꯀꯤ ꯆꯍꯤꯗ ꯇꯥꯡꯈꯠꯂꯛꯏꯃꯤ ꯍꯟꯗꯛ ꯆꯍꯤꯁꯤ ꯇꯥꯡꯈꯠꯂꯛꯏꯅꯦꯕ ꯇꯥꯡꯉꯝꯅꯤꯌꯦ ꯑꯗꯨꯅꯦꯕ ꯗꯕꯜ ꯑꯣꯏꯌꯦ ꯃꯃꯜꯁꯦ ꯑꯩ ꯁꯨꯝ ꯀꯩꯅꯣ ꯑꯩ ꯁꯨꯝ ꯈꯟꯖꯕꯗ ꯍꯥꯟꯅꯒꯤ ꯃꯃꯟꯗꯣ ꯀꯔꯤꯃꯣꯛ ꯂꯩꯔꯝꯗ꯭ꯔꯦ ꯍꯥꯏꯁꯤꯅꯦ ꯍꯧꯖꯤꯛꯀꯤꯁꯤꯕꯨ ꯑꯂꯨꯒꯁꯦ ꯀꯌꯥ ꯄꯤꯒꯦ ꯇꯥꯕ꯭ꯔꯣ ꯑꯂꯨ ꯀꯌꯥ ꯄꯤꯒꯦ ꯀꯦꯖꯤꯗ 15 ꯑꯣ ꯑꯂꯨ ꯀꯦꯖꯤꯗ 15 ꯑꯩꯕꯨ ꯅꯍꯥꯟꯋꯥꯏ ꯀꯦꯖꯤꯗ ꯂꯨꯄꯥ 12 ꯄꯤ ꯀꯥꯏꯅ ꯇꯥꯈꯤꯕꯅꯤ 15 ꯌꯧꯔꯦ ꯑꯗꯩꯗꯤ ꯅꯨꯡꯁꯥꯕꯅ ꯑꯩ ꯆꯝꯐꯥꯏꯗ ꯂꯩꯔꯤꯉꯩꯗ ꯌꯥꯝ ꯊꯛꯈꯤ ꯁꯤꯒꯔꯦꯠꯁꯦ ꯌꯥꯝ ꯇꯧꯕꯁꯨ ꯐꯠꯇꯕꯅꯤ ꯏꯕꯣꯍꯜꯁꯤꯡ ꯑꯥꯔꯖꯦꯒꯁꯦ ꯂꯣꯏ ꯋꯥꯟꯊꯔ ꯃꯥꯜꯂꯦꯗ ꯅꯨꯡꯁꯥꯕ ꯍꯧꯖꯤꯛꯇꯤ ꯌꯨ ꯄꯥꯔꯇꯤ ꯇꯧꯗ꯭ꯔꯗꯤ ꯊꯛꯇ꯭ꯔꯦ ꯏꯃꯥꯏ ꯄꯦꯝꯃꯅꯦ ꯈꯪꯗ꯭ꯔꯦꯗ ꯑꯗꯨꯅꯤ ꯑꯩꯈꯣꯏ ꯁꯣꯝꯗꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏ ꯀ꯭ꯋꯥꯒ ꯆꯥꯕ ꯃꯅꯥꯁꯦ ꯀꯩꯅꯣ ꯅꯨꯡꯁꯥꯕ ꯃꯅꯥꯁꯦ ꯑꯇꯩ ꯆꯨꯝꯅꯒꯤ ꯏꯁꯩ ꯆꯥꯖꯅꯕ ꯂꯨꯄꯥ 50 ꯑꯃ 60 ꯑꯃꯒꯤ ꯄꯨꯔꯒ ꯐ꯭ꯂꯥꯏꯠꯇ ꯄꯨꯕꯁꯦ ꯌꯥꯕ꯭ꯔꯥ ꯍꯥꯏꯕ ꯃꯣꯏ ꯐꯥꯕ꯭ꯔꯥꯕ ꯑꯩꯈꯣꯏ ꯆꯠꯀꯗꯧꯕ ꯂꯩꯕ ꯑꯗꯣ ꯑꯩꯈꯣꯏꯅ ꯆꯥꯅꯤꯡꯉꯁꯨ ꯍꯥꯏꯅ ꯁ꯭ꯋꯥꯏꯗꯒꯤ ꯃꯅꯥꯁꯦ ꯂꯩꯔ ꯄꯨꯒꯦ ꯇꯧꯕꯅꯦꯕ ꯑꯗꯨ ꯃꯣꯏ ꯐ꯭ꯂꯥꯏꯠꯇ ꯑꯗꯨ ꯂꯧꯍꯧꯒꯗ꯭ꯔꯥ ꯌꯥꯕ꯭ꯔꯥ ꯍꯥꯏꯕ ꯈꯪꯗꯦꯕ ꯀꯩꯅꯣꯒ ꯀ꯭ꯋꯥ ꯃꯔꯨꯒ ꯃꯅꯥꯒ ꯄꯨꯒꯦ ꯇꯧꯕ ꯈꯖꯤꯛꯇꯅꯤꯀꯣ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯅꯨꯃꯤꯠ
ꯃꯉꯥꯅꯤ ꯇꯔꯥꯅꯤ ꯂꯩꯔꯨꯕꯒꯤ ꯈꯛꯇꯪꯒꯤ ꯆꯥꯖꯔꯨꯕꯒꯤ ꯅꯨꯡꯁꯥꯕ ꯍꯧꯖꯤꯛꯇꯤ ꯇꯧꯗ꯭ꯔꯗꯤ ꯊꯛꯇ꯭ꯔꯦ ꯏꯕꯣꯍꯜꯁꯤꯡ ꯂꯥꯏꯑꯣꯟ ꯑꯩꯗꯤ ꯌꯥꯎꯗꯗꯤ ꯂꯩꯕ ꯉꯝꯗ꯭ꯔꯦ ꯏꯃꯥ ꯏꯄꯦꯝꯃ ꯍꯣꯏꯅꯦ ꯑꯗꯨꯝ ꯃꯩꯈꯨ ꯑꯃ ꯑꯃ ꯁꯤꯖꯤꯟꯅꯕꯁꯤꯡꯁꯤꯗꯤ ꯃꯣꯏ ꯑꯗꯨ ꯌꯥꯎꯗꯗꯤ ꯍꯩꯅ ꯄꯣꯟꯇꯦꯗ ꯃꯥꯏ ꯃꯥꯏꯒꯤ ꯍꯩꯅꯕꯤ ꯑꯩꯈꯣꯏꯅ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯅꯣꯡꯃꯗ ꯀ꯭ꯋꯥ ꯃꯇꯞ ꯑꯅꯤ ꯑꯍꯨꯝ ꯃꯔꯛ ꯃꯔꯛꯇ ꯑꯩꯈꯣꯏꯒꯤ ꯀꯩꯒꯨꯝꯕ ꯆꯥ ꯅꯨꯡ ꯊꯛꯎꯕ ꯆꯥꯛ ꯆꯥꯔꯕ ꯃꯇꯨꯡꯗ ꯈꯔ ꯈꯔ ꯁꯥꯏꯗ꯭ꯔꯗꯤꯅꯦ ꯌꯥꯒꯁꯦ ꯆꯤꯛ 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 ꯂꯥꯎꯕꯗꯧꯅ ꯇꯧꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯝꯅꯤꯌꯦ ꯅꯣꯏꯁꯨ ꯑꯗꯨꯅ ꯅꯨꯡꯁꯥꯕ ꯕꯤꯖꯤꯅꯦꯁꯀꯤ ꯑꯣꯏꯔꯗꯤ ꯌꯥꯗꯦ ꯄꯥꯔꯁꯣꯅꯦꯜ ꯑꯣꯏꯔꯗꯤ ꯐꯥꯗꯦ ꯏꯆꯦ ꯑꯣ ꯑꯣ ꯑꯩꯈꯣꯏꯗꯤ ꯈꯖꯤꯛꯇꯅꯤꯗ ꯌꯥꯡꯈꯩ ꯑꯃ ꯍꯨꯝꯐꯨ ꯑꯃꯒꯤ ꯑꯩꯈꯣꯏꯒꯤ ꯈꯔꯅꯤ ꯃꯉꯥ ꯇꯔꯥꯅꯤꯃꯨꯛꯇꯪ ꯂꯩꯔꯨꯒꯗꯧꯕ ꯂꯩꯕ ꯑꯗꯣ ꯑꯩꯈꯣꯏꯅ ꯁꯨꯝ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯀꯩꯅꯣꯝꯗ ꯇꯤꯐꯤꯟ ꯀꯦꯞ ꯑꯝꯗ ꯄꯨꯔ ꯆꯠꯆꯒꯦ ꯇꯧꯕꯅꯤꯗ ꯑꯥꯗꯒ ꯆꯥꯖꯔꯨꯅꯕ ꯑꯩꯈꯣꯏꯅ ꯂꯩꯔꯨꯒꯗꯧꯕ ꯌꯨꯝꯗꯨꯗꯤ ꯃꯣꯏ ꯀ꯭ꯋꯥ ꯅꯨꯡ ꯑꯃ ꯑꯃ ꯆꯥꯖꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯩꯅ ꯍꯥꯏꯕ ꯑꯩ ꯐ꯭ꯂꯥꯏꯠꯇꯒ ꯐꯥꯎꯒꯗ꯭ꯔꯥ ꯑꯩꯅ ꯅꯍꯥꯟꯋꯥꯏ ꯑꯃꯨꯛ ꯆꯠꯄꯗꯗꯤ ꯀꯣꯜꯒꯦꯠ ꯐꯥꯎꯕ ꯍꯦꯛ ꯂꯧꯍꯧꯕꯩ ꯋꯥꯅꯤ ꯃꯣꯏ ꯐ꯭ꯂꯥꯏꯠꯀꯤ ꯃꯐꯝꯗ ꯑꯗꯨꯅ ꯑꯩꯅ ꯄꯥꯝꯃꯨꯕ ꯑꯗꯩꯗꯤ ꯅꯨꯡꯁꯥꯕ ꯀꯩꯅꯣ ꯇꯧꯕ ꯅꯨꯡꯁꯥꯕꯅ ꯑꯩ ꯐ꯭ꯂꯥꯏꯠꯇ ꯁꯦꯛꯃꯥꯏꯒ ꯄꯨꯏ ꯏꯆꯦ ꯀꯔꯤꯝ ꯇꯧꯗꯦ ꯑꯣ ꯑꯣ ꯉꯥꯔꯤꯗꯣ ꯀꯩꯅꯣꯁꯨ ꯃꯅꯤꯄꯨꯔꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯁꯥꯔꯗ ꯁꯤꯖꯤꯟꯅꯕ ꯉꯥꯁꯦꯝꯗꯣ ꯉꯁꯦꯝꯊꯥꯡꯗꯣ ꯑꯝꯇꯪ ꯄꯨꯕꯤꯔꯛꯎ ꯍꯥꯏꯔꯛꯄꯅꯦꯕ ꯑꯗꯣ ꯑꯩꯅ ꯄꯨꯕꯁꯦ ꯐꯤ ꯃꯔꯛꯇꯒ ꯍꯥꯞꯄꯒ ꯄꯨꯕꯁꯤꯕꯨ ꯃꯣꯏꯅ ꯐꯥꯒꯗ꯭ꯔꯕ ꯀꯩꯗꯧꯒꯦ ꯃꯣꯏ ꯌꯥꯝ ꯄꯥꯝꯃꯤ ꯑꯗꯨꯏ ꯊꯥꯡꯗꯣ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯅ ꯆꯥꯝꯃꯉꯥ ꯆꯥꯇ꯭ꯔꯨꯛ ꯆꯥꯇ꯭ꯔꯦꯠ ꯄꯤ ꯂꯩꯉꯩ ꯂꯩꯔꯒ ꯐꯥꯕꯤꯍꯧꯔꯗꯤꯅ ꯑꯗꯨ ꯈꯜꯂꯤꯕ ꯏꯕꯥꯏ ꯏꯕꯥꯏ ꯇꯅꯨꯔꯣ ꯇꯅꯨꯔꯥ ꯇꯅꯨꯒꯤ ꯏꯕꯥꯏꯔꯥ ꯍꯦꯜꯂꯣ ꯏꯇꯩꯃ ꯒꯨꯗ ꯃꯣꯔꯅꯤꯡ ꯒꯨꯗ ꯃꯣꯔꯅꯤꯡ ꯑꯣꯏꯔ ꯃꯥꯜꯂꯦ ꯄꯨꯡ ꯀꯌꯥ ꯇꯥꯔꯦ ꯍꯧꯖꯤꯛ ꯄꯩꯁꯥ ꯕꯥꯔꯣꯒ ꯍꯦꯜꯂꯦ ꯃꯤ ꯏꯆꯥꯅꯨꯄꯤ ꯑꯍꯟ ꯂꯥꯏꯔꯤꯛ ꯇꯧꯔꯤ ꯑꯗꯩꯗꯤ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯄꯤꯛꯀ꯭ꯔꯨ ꯑꯅꯤꯁꯦ ꯍꯧꯖꯤꯛꯐꯥꯎꯕ ꯀꯩ ꯀꯩꯅꯣ ꯑꯆꯥꯄꯣꯠ ꯄꯦꯀꯦꯠꯀ ꯐꯥꯛꯇꯅ ꯆꯥꯔ ꯂꯩꯌꯦꯕ ꯁꯤꯕꯨ ꯀꯩꯅꯣꯕ ꯑꯩꯅ ꯍꯥꯏꯗꯣꯏꯁꯤꯕꯣ ꯁꯤ ꯑꯩꯅꯒ ꯇꯨꯝꯅꯤꯡꯉꯦ ꯀꯥꯏꯅ ꯇꯨꯝꯒ ꯌꯥꯄꯣꯟꯇꯦ ꯑꯩꯒꯤ ꯅꯦꯠꯁꯦ ꯉꯁꯥꯏꯅ ꯂꯣꯏꯔꯄꯣꯠꯅꯤ ꯑꯗꯣ ꯃꯣꯏꯗꯒꯤ ꯑꯃꯨꯛ ꯍꯣꯁꯄꯣꯠ ꯀꯣꯠꯂꯤꯅꯦꯕ ꯍꯦꯜꯂꯣ ꯒꯨꯗ ꯃꯣꯔꯅꯤꯡ ꯏꯇꯩꯃ ꯊꯦꯡꯀ꯭ꯌꯨ ꯏꯕꯥꯏ ꯂꯥꯏꯛ ꯅꯨꯡꯁꯥꯕ ꯉꯥꯔꯤ ꯅꯠꯇꯦ ꯏꯆꯦ ꯑꯣ ꯑꯣ ꯑꯗꯨ ꯍꯥꯏꯔꯣ ꯑꯁ ꯂꯣꯏꯔꯦꯍꯦ ꯑꯗꯨꯁꯨ ꯄꯨꯕ ꯌꯥꯅꯕ꯭ꯔꯣ ꯑꯩꯗꯤ ꯁꯦꯛꯃꯥꯏ ꯉꯥꯔꯤ ꯍꯥꯏ ꯃꯥꯅ ꯈꯜꯂꯨꯔꯦꯍꯦ ꯑꯗꯨꯒꯗꯤ ꯆꯦꯛ ꯇꯧꯗ꯭ꯔꯣ ꯍꯥꯏꯁꯤꯕꯣ ꯏꯇꯩꯃ ꯀꯔꯤ ꯃꯊꯦꯜ ꯆꯥꯒꯦ ꯉꯁꯤ ꯑꯣ ꯀꯩꯅꯣ ꯏꯕꯥꯏ ꯑꯩꯈꯣꯏ ꯀꯩꯅꯣ ꯆꯥꯏ ꯉꯥ ꯑꯩꯈꯣꯏ ꯈꯥꯕꯛꯇꯣ ꯊꯣꯡꯕ ꯆꯥꯏꯌꯦꯕ ꯑꯗꯨꯒ ꯑꯉꯥꯡꯁꯤꯒꯤꯅ ꯃꯣꯏ ꯆꯤꯛꯀꯦꯟ ꯆꯥꯅꯤꯅ ꯑꯗꯨꯃ ꯈꯤꯇꯪ ꯑꯃ ꯑꯩꯅ ꯀꯨꯀꯔꯗ ꯊꯣꯡꯕꯤꯔꯦ ꯑꯗ ꯑꯩꯅ ꯑꯩꯈꯣꯏꯒꯤꯅ ꯉꯥ ꯈꯥꯕꯛ ꯊꯣꯡꯉꯦ ꯑꯃ ꯏꯔꯣꯜꯂꯦ ꯏꯕꯨꯍꯜꯁꯤꯡ ꯑꯩ ꯌꯥꯗꯔꯦ ꯏꯆꯦ ꯇꯦꯁ ꯍꯣꯏ ꯍꯣꯏ ꯏꯕꯨꯍꯜ ꯊꯦꯡꯉꯦ ꯄꯣꯊꯥꯔꯣ ꯇꯨꯝꯅꯤꯡꯉꯝꯃꯅꯤ ꯂꯣꯏ ꯇꯨꯝꯃꯝꯃꯅꯤꯗ ꯔꯣꯕꯤꯇꯥ ꯍꯣꯏ ꯀꯩꯍꯣꯏꯒ ꯑꯩꯅ ꯁꯔꯛ ꯃꯔꯛꯇ ꯁꯨꯃꯥꯏꯅ ꯊꯥꯅꯤꯁꯨ ꯀꯅꯥꯝ ꯈꯟꯕꯨ ꯈꯜꯂꯝꯃꯣꯏ ꯃꯤꯅ ꯑꯩꯁꯦ ꯑꯗꯨꯝ ꯇꯧꯔꯒ ꯀꯥꯡꯈꯜ ꯃꯅꯨꯡ ꯆꯪꯉꯒꯅꯦ ꯁꯨꯝ ꯃꯦꯠꯂꯒ ꯌꯦꯡꯉꯦ ꯏꯆꯥ ꯅꯨꯄꯤ ꯑꯍꯟꯗ ꯑꯃꯨꯛ ꯍꯥꯏꯔꯛꯑꯦ ꯑꯩꯁꯨ ꯑꯝꯇ ꯇꯧ ꯌꯦꯡꯒꯦ ꯑꯝꯇꯪ ꯃꯦꯠꯄꯤꯌꯨꯅꯦ ꯑꯩꯅꯁꯦ ꯆꯨꯝꯃꯤꯔ ꯆꯨꯝꯗ꯭ꯔꯤꯔ ꯑꯝꯇ ꯌꯦꯡꯉꯨ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯁꯦꯝꯕꯤꯔꯦ ꯑꯗꯨꯅꯤ ꯏꯕꯣꯍꯜ ꯄꯣꯊꯥꯔꯣ ꯇꯨꯝꯅꯤꯡꯉꯗꯤ ꯅꯨꯡꯁꯥꯕ ꯕꯦꯛ ꯄꯦꯛꯇ ꯍꯥꯞꯄꯨ ꯀꯔꯤꯝ ꯇꯧꯔꯣꯏ ꯏꯆꯦ ꯍꯦꯟꯕꯦꯛꯇ ꯍꯥꯞꯂꯗꯤ ꯐꯅꯤ ꯑꯣ ꯑꯗꯨꯒ ꯍꯦꯟꯕꯦꯛꯇ ꯂꯥꯏꯇꯔ ꯐꯥꯎ ꯐꯥꯕꯅꯤ ꯍꯣꯏꯅꯦ ꯑꯗꯨꯕꯨ ꯐꯥꯅꯤꯅꯦ ꯇꯧ ꯂꯤꯂꯥꯁꯦ ꯉꯥ ꯑꯩꯈꯣꯏꯒꯤ ꯏꯂꯤꯁꯥ ꯉꯥꯔꯤ ꯑꯃ ꯑꯗꯨꯒꯨꯝꯕꯒꯁꯨ ꯄꯨꯅꯤꯡꯉꯤ ꯑꯗꯣ ꯀꯩꯅꯣꯗ ꯕꯦꯛ ꯄꯦꯛ ꯑꯆꯧꯕꯗꯨ ꯑꯗꯨꯝ ꯍꯥꯞꯆꯤꯜꯂ ꯌꯥꯒꯗ꯭ꯔꯥ ꯏꯕꯥꯏꯅ ꯅꯨꯡꯁꯥꯕ ꯀꯧꯔꯛꯑꯦ ꯅꯨꯡꯁꯥꯕꯒ ꯏꯕꯥꯏꯒ ꯈꯪꯅꯕ ꯅꯠꯇ꯭ꯔꯣ ꯈꯪꯅꯔꯝꯒꯅꯤꯗ ꯑꯗꯨꯗꯒꯤ ꯏꯄꯨꯍꯜꯁꯤꯡ ꯃꯌꯥꯝ ꯑꯩ ꯏꯕꯥꯏ ꯅꯨꯡꯁꯥꯕ ꯕꯥꯏ ꯏꯕꯥꯏꯒ ꯅꯨꯡꯁꯥꯕꯒꯗꯁꯨ ꯏꯕꯣꯍꯜꯅ ꯕꯥꯏ ꯍꯥꯏꯔꯛꯑꯦ ꯏꯕꯣꯍꯜ ꯄꯣꯊꯥꯔꯣꯗ ꯊꯕꯛꯅꯦ ꯀꯩꯅꯦ ꯉꯁꯥꯏꯗꯒꯤ ꯋꯥꯔꯝꯃꯅꯤ ꯅꯨꯡꯁꯥꯕ ꯀꯤꯕꯨ ꯀꯤꯖꯩꯗ ꯀꯨꯀꯤꯒ ꯌꯥꯎꯕꯤꯔꯛꯇꯣꯛꯀꯅꯤꯀꯣ ꯃꯔꯛ ꯁꯔꯛꯁꯤꯒ ꯅꯨꯡꯁꯥꯕ ꯕꯦꯛ ꯏꯄꯨꯍꯜꯁꯤꯡ ꯑꯣꯏ ꯃꯥ 41ꯀ ꯂꯩꯅꯦ 51ꯅꯤ ꯁꯤ
ꯀꯩꯅꯣ ꯁꯨꯝ ꯁꯔꯛ ꯃꯔꯛꯇ ꯀꯣꯏꯆꯦꯟ ꯌꯥꯕꯅꯤ ꯌꯥꯔꯗꯤ ꯈꯔ ꯈꯔ ꯄꯨꯕꯤ ꯇꯥꯔꯦ ꯃꯅꯨꯄ꯭ꯂꯥꯏꯁꯅ ꯁ꯭ꯄꯦꯛ ꯎꯠꯁꯜꯂꯛꯑꯦ ꯋꯦꯜꯀꯝ ꯃꯅꯨꯄ꯭ꯂꯥꯏ ꯋꯦꯜꯀꯝ ꯅꯨꯡꯁꯥꯕ ꯏꯕꯥꯏ ꯈꯨꯔꯨꯝꯖꯔꯤ ꯁꯨꯁꯃꯤꯇꯥ ꯑꯍꯣꯡꯕꯝ ꯁꯨꯁꯃꯤꯇꯥ ꯑꯍꯣꯡꯕꯝ ꯒꯨꯗ ꯃꯣꯔꯅꯤꯡ ꯁꯨꯁꯃꯤꯇꯥ ꯒꯨꯗ ꯃꯣꯔꯅꯤꯡ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩꯒꯤꯁꯦ ꯇꯔꯪ ꯃꯔꯪꯒꯤ ꯂꯥꯏꯕ ꯍꯥꯏꯗꯨꯅꯤ ꯉꯁꯥꯏ ꯑꯩꯒ ꯁꯞꯄꯣꯔꯠ ꯇꯧꯅꯈꯤꯕꯗꯨꯅꯤꯀꯣ ꯏꯕꯥꯏ ꯏꯕꯣꯍꯜ ꯏꯕꯥꯏꯅ ꯏꯕꯣꯍꯜ ꯏꯕꯥꯏꯅ ꯏꯕꯣꯍꯜ ꯏꯕꯥꯏ ꯂꯥꯛꯄꯒ ꯕꯥꯏ ꯑꯣꯏꯔꯤ ꯍꯥꯏꯔꯣ ꯏꯕꯣꯍꯜꯁꯦ ꯉꯁꯥꯏꯗꯒꯤ 7-8 ꯁꯨꯗꯦ ꯕꯥꯏ ꯕꯥꯏ ꯍꯥꯏꯔꯤꯁꯦ ꯑꯗꯣ ꯏꯕꯥꯏꯅ ꯂꯥꯛꯄꯁꯤꯅ ꯈꯔ ꯀꯣꯜꯂꯦ ꯇꯨꯝꯅꯤꯡꯕꯅ ꯂꯣꯏꯔꯝꯃꯅꯤ ꯑꯗꯨꯅ ꯇꯧꯔꯤꯅꯤ ꯃꯥꯏꯁꯦ ꯅꯨꯡꯁꯥꯕ ꯕꯥꯏ ꯏꯌꯥꯝꯕ ꯅꯨꯡꯁꯥꯕꯅ ꯏꯕꯣꯍꯜꯗ ꯕꯥꯏ ꯍꯥꯏꯔꯦ ꯕꯥꯏ ꯍꯥꯏꯔ ꯑꯃꯨꯛ ꯆꯣꯡꯊꯣꯔꯛꯏꯁꯤꯔꯣ ꯃꯥꯁꯦ ꯃꯅꯨꯄ꯭ꯂꯥꯏꯁ ꯌꯣ 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 ꯃꯅꯨꯄ꯭ꯂꯥꯏꯁ ꯊꯦꯡꯀ꯭ꯌꯨ ꯏꯕꯣꯍꯜꯁꯤꯡ ꯏꯕꯥꯏ ꯑꯩ ꯌꯥꯗꯔꯦ ꯉꯝꯗꯔꯦ ꯃꯤꯠꯇ ꯏꯕꯣꯍꯜꯅ ꯍꯧꯖꯤꯛ ꯇꯧꯔꯤꯁꯦ ꯃꯤꯠꯁꯦ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯀꯕꯥꯛꯅ ꯈꯟꯒꯦꯒ ꯈꯜꯂꯝꯒꯅꯦꯕ ꯁꯨꯁꯃꯤꯇꯥ ꯑꯉꯣꯝꯕꯝ ꯃꯥꯅꯤ 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 ꯀꯩꯅꯣ ꯀꯔꯤ ꯍꯥꯏꯌꯦ ꯅꯨꯡꯁꯥꯕꯁꯦ ꯁꯨꯁꯃꯤꯇꯥꯗ ꯀꯩꯅꯣ ꯂꯩꯕ꯭ꯔꯥ ꯀꯅꯦꯛ ꯂꯩꯕ꯭ꯔꯥ ꯀꯗꯥꯏꯅ ꯅꯨꯡꯁꯥꯕꯗꯨꯕꯨ ꯅꯨꯡꯁꯥꯕꯗ ꯑꯩꯅ ꯀꯅꯦꯛ ꯂꯩꯇ꯭ꯔꯒꯗꯤ ꯃꯣꯗꯦꯔꯦꯇꯔ ꯇꯧꯈꯤꯕꯅꯤ ꯀꯩꯅꯣꯗ ꯁꯨꯁꯃꯤꯇꯥꯗ ꯀꯅꯦꯛ ꯇꯧꯁꯟꯕꯤꯔꯣ ꯏꯕꯣꯍꯜꯒꯗꯤ ꯂꯩꯕ꯭ꯔꯥ ꯀꯅꯥ ꯀꯅꯥ ꯂꯩꯇꯦ ꯍꯥꯏꯔꯛꯑꯣ ꯑꯩ ꯗꯝ ꯕꯤꯗꯝ ꯑꯣꯏꯔꯒꯦ ꯑꯗꯨꯝ ꯋꯥꯟꯊꯔꯒꯦ ꯍꯥꯏꯃꯤ ꯍꯥꯏ ꯒꯔꯜ ꯑꯣꯔ ꯑꯣꯃꯦꯟ What do you want? Multiplies. What do you want? Girl or woman? Live ꯊꯕꯛꯁꯤꯁꯨ morning girl or woman ꯒ ꯍꯥꯏꯒꯠꯂꯛꯑꯦ Thank you welcome thank you ꯁꯨꯁꯃꯤꯇꯥ ꯑꯍꯣꯡꯕꯝ ꯑꯩ ꯗ ꯇꯧꯕꯤꯔꯝꯃꯣ ꯑꯅꯧꯕꯁꯤꯡ ꯏꯕꯣꯍꯜꯁꯦ ꯋꯥꯟꯊꯈ꯭ꯔꯕ ꯈꯪꯗꯦ ꯑꯗꯨꯒ ꯅꯨꯡꯁꯥꯕꯗꯤ ꯁꯣꯏꯗꯅ ꯁꯞꯄꯣꯔꯠ ꯇꯧꯖꯔꯛꯀꯅꯤ ꯁꯨꯁꯃꯤꯇꯥ ꯑꯍꯣꯡꯕꯝ ꯑꯩꯅ ꯍꯥꯏꯈꯤꯕ ꯅꯨꯡꯁꯥꯕꯅꯗꯤ ꯁꯣꯏꯗꯅ ꯇꯧꯔꯛꯀꯅꯤ ꯅꯪ ꯃꯁꯤꯡ ꯍꯦꯟꯒꯠꯂꯛꯀꯅꯤ 이보할 완다가라보 ꯏꯕꯥ ꯏꯇꯩꯃ ꯂꯣꯏꯅ ꯃꯥꯡꯈꯔꯦ ꯈꯪꯗꯦ ꯇꯨꯃꯤꯟ ꯂꯩꯊꯣꯛꯈ꯭ꯔꯦ ꯅꯨꯡꯁꯥꯕ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ के क्या से कौन है ꯑꯩꯅ ꯂꯥꯏꯚ ꯊꯥꯕ ꯑꯍꯩꯕ ꯁꯥꯕꯁꯤꯒ ꯃꯤ ꯑꯍꯩ ꯁꯥꯅ ꯃꯤ ꯍꯤꯟꯗꯤꯒ ꯉꯥꯡꯖꯔꯤꯁꯤꯗ 이바이 수스미다가ꯁꯨ ꯀꯅꯦꯛ ꯇꯧꯕꯤꯔꯝꯃꯨꯅ 이바이 ꯑꯩ 이때마 ꯂꯣꯏꯅ ꯃꯥꯡꯈꯔꯦ ꯑꯩ ꯈꯤꯇꯪ ꯕ꯭ꯂꯨ ꯄꯤꯕꯤꯔꯛꯎꯔꯥ 이바이 ꯁꯨꯁꯃꯤꯇꯥꯒ ꯀꯅꯦꯛ ꯂꯩꯕ꯭ꯔꯥ ꯅꯧꯅ ꯍꯥꯡꯖꯕꯅꯤꯅꯀꯣ ꯃꯣꯏ ꯈꯤꯇꯪ ꯍꯦꯟꯒꯠꯆꯔꯗꯤ ꯍꯔꯥꯎꯖꯩꯗꯣ plus I am 10 okay thank you 이바이 oo ꯅꯨꯡꯁꯥꯕ ꯀꯥꯟꯅ ꯅꯨꯡꯁꯥꯕꯗꯨꯕꯨ ꯑꯣ ꯅꯨꯡꯁꯥꯕ ꯍꯥꯏꯁꯦ ꯑꯩꯕꯨ ꯅꯨꯡꯁꯥꯕꯒ ꯎꯈꯤꯗ꯭ꯔꯦ
ꯁꯨꯁꯃꯤꯇꯥ ꯏꯆꯦ ꯅꯪ ꯀꯥꯏꯒꯤ ꯑꯩ ꯀꯩꯅꯣꯒꯤꯅꯦ ꯁꯤꯜꯆꯔ ꯀꯩꯅꯣꯒꯤ ꯎꯙꯥꯔꯕꯟꯒꯤꯅꯤ ꯎꯙꯥꯔꯕꯟ ꯏꯕꯥꯏ ꯍꯣꯏ ꯍꯣꯏ ꯑꯩ ꯕ꯭ꯂꯨ ꯄꯤꯔꯧꯔꯣ ꯏꯕꯥꯏ ꯑꯩꯁꯨ ꯑꯗꯨꯝ ꯏꯕꯥꯏ ꯍꯥꯏꯅ ꯀꯧꯔ ꯂꯣꯏꯔꯦ ꯏꯕꯥꯏ ꯏꯅꯥꯎ ꯕ꯭ꯂꯨ ꯄꯤꯌꯨ ꯍꯥꯏꯔ ꯄꯤꯔꯒ ꯁꯨꯁꯃꯤꯇꯥꯁꯨ ꯀꯅꯦꯛ ꯇꯧꯕꯤꯔꯝꯃꯣ ꯑꯥꯔꯖꯦꯁꯨ ꯋꯥꯟꯊꯈ꯭ꯔꯦ ꯅꯧꯅ ꯆꯪꯖꯕꯁꯤꯡꯁꯦ ꯅꯨꯡꯉꯥꯏꯇꯦꯕ ꯃꯣꯏ ꯈꯇꯪ ꯑꯣꯏꯁꯨ ꯍꯪꯒꯠꯆꯔꯗꯤ ꯃꯁꯤꯡꯗꯣ ꯈꯔ ꯍꯦꯟꯒꯠꯆꯔꯗꯤ ꯆꯠꯊꯣꯛꯎꯅꯦꯍꯦ ꯃꯤꯅ ꯑꯉꯥꯡ ꯎꯕ ꯌꯥꯗꯦ ꯀꯩꯁꯨ ꯍꯥꯏꯅꯕꯅꯦ ꯑꯩꯈꯣꯏ ꯑꯩꯒꯤ ꯏꯆꯥꯁꯤꯡꯁꯦ ꯕꯥꯔꯣ ꯍꯦꯜꯂꯁꯤꯒꯕꯨ ꯏꯃꯥꯡꯗ ꯍꯪꯒꯠ ꯍꯟꯗ ꯆꯠ ꯂꯩꯅꯦ ꯁꯤ ꯇꯧ ꯂꯥꯁꯦ ꯍꯦꯜꯂꯣ ꯃꯥꯏ ꯐ꯭ꯔꯦꯟꯁ ꯃꯤꯅ ꯊꯥꯖꯔꯝꯃꯣꯏ ꯑꯩꯅ ꯁꯨꯃꯥꯏꯅ ꯑꯦꯜꯕꯤ ꯊꯥꯔꯛꯀꯅꯤ ꯍꯥꯏꯅ ꯁꯨꯝ ꯌꯦꯡꯉꯃꯤꯍꯦ ꯅꯝꯗꯅ ꯈꯣꯠꯇꯅ ꯌꯥꯕ꯭ꯔꯥ ꯍꯥꯏꯅ ꯑꯦꯂꯦꯟ ꯔꯇꯟ ꯍꯥꯏꯖꯔ ꯔꯇꯟ ꯏꯉꯥꯡ ꯅꯠꯇꯦ ꯑꯉꯥꯡ ꯍꯥꯏꯕꯤꯌꯨ ꯍꯣꯏꯅꯦ ꯑꯉꯥꯡꯅꯤ ꯆꯨꯝꯃꯦ ꯆꯨꯝꯃꯦ ꯑꯉꯥꯡ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏꯒꯤ ꯁꯠ ꯁꯠ ꯍꯥꯏꯕꯗꯒꯁꯦ ꯂꯣꯟꯗꯥꯁꯦ ꯀꯩꯅꯣꯝ ꯇꯧꯈꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯊꯦꯡꯀ꯭ꯌꯨ ꯑꯂꯦꯟ ꯃꯩꯇꯩ ꯑꯣꯏꯕꯤꯕ ꯃꯥꯜꯂꯦꯀꯣ ꯋꯦꯜꯀꯝ ꯑꯩ ꯁꯨꯝ ꯍꯩꯕ꯭ꯔꯥ ꯌꯥꯕ꯭ꯔꯥ ꯀꯥꯏꯅ ꯂꯥꯏꯚ ꯊꯥꯖꯕꯅꯤ ꯑꯗꯣꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯩꯈꯣꯏꯅ ꯁꯨꯝ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒ ꯏꯉꯥꯡ ꯏꯉꯥꯡ ꯀꯥꯏꯅ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯚꯥꯞꯇꯒ ꯑꯩꯈꯣꯏꯒꯤ ꯍꯥꯏꯕ ꯃꯇꯝꯗ ꯍꯦꯛꯇ ꯏꯉꯥꯡ ꯍꯥꯏꯖꯟꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯉꯥꯡ ꯅꯠꯇꯦ ꯑꯉꯥꯡ ꯍꯥꯏꯕꯤꯌꯨ ꯊꯦꯡꯀ꯭ꯌꯨ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯏꯃꯥꯂꯣꯟꯗ ꯆꯨꯝꯊꯣꯛꯄꯤꯔꯛꯄꯁꯦ ꯑꯩ ꯌꯥꯝ ꯍꯔꯥꯎꯖꯩ ꯑꯩꯍꯥꯛ ꯌꯥꯝ ꯍꯔꯥꯎꯖꯩ ꯋꯦꯜꯀꯝ ꯏꯇꯩꯃ ꯅ ꯏꯕꯥꯏꯃꯨꯛ ꯀꯧꯔꯗꯤ ꯌꯥꯔꯦ ꯏꯕꯥꯏ ꯏꯅꯥꯎ ꯍꯥꯏꯔ ꯂꯣꯏꯔꯦ ꯃꯌꯥꯝꯒꯤ ꯏꯕꯥꯏꯗꯣ ꯑꯩꯒꯤꯁꯨ ꯃꯕꯥꯏ ꯍꯥꯏꯇꯥꯔꯦ ꯃꯕꯥꯏ ꯀꯧꯔꯁꯤꯔꯥ ꯑꯣ ꯑꯂꯦꯟꯇꯟ ꯑꯥꯎ ꯃꯥꯅꯤ ꯀꯔꯤ ꯂꯝꯒꯤ ꯑꯣꯏꯕꯤꯕꯅꯣ ꯑꯩꯈꯣꯏ ꯃꯩꯇꯩ ꯂꯩꯄꯥꯛ ꯃꯅꯤꯄꯨꯔꯗꯒꯤ ꯑꯣꯏꯕꯤꯕ꯭ꯔꯥ ꯑꯣꯏꯕꯤꯕꯗꯤ ꯃꯥꯜꯂꯦꯀꯣ ꯀꯁꯥꯔ ꯂꯣꯝꯒꯤ ꯑꯣꯏꯕꯤꯕ꯭ꯔꯥ ꯊꯦꯡꯀ꯭ꯌꯨ ꯂꯥꯛꯄꯤꯔꯕꯅꯤꯅ ꯁꯕꯁꯀ꯭ꯔꯥꯏꯞꯁꯨ ꯇꯧꯕꯤꯔꯝꯃꯣ ꯍꯥꯏꯇꯥꯔꯦꯀꯣ ꯏꯀꯥꯏꯅ ꯑꯁꯤꯒꯨꯝꯕ ꯍꯥꯏꯕꯒꯁꯤꯁꯨ ꯏꯀꯥꯏꯌꯦꯕ ꯑꯩꯁꯦ ꯁꯨꯝ ꯌꯨꯇꯨꯞ ꯀꯥꯏꯗꯁꯨ ꯍꯥꯡꯖꯜꯂꯨꯔꯃꯤꯅ ꯑꯩꯈꯣꯏꯒꯤ ꯃꯁꯤꯡꯒ ꯍꯦꯜꯂꯒ ꯑꯗꯨꯝ ꯍꯔꯥꯎꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯥꯏꯂꯦꯟ ꯃꯅꯤꯄꯨꯔ ꯃꯅꯤꯄꯨꯔ ꯌꯥꯏꯐꯔꯦ ꯌꯥꯏꯐꯔꯦ ꯃꯅꯤꯄꯨꯔꯗꯒꯤ ꯂꯦꯡꯕꯤꯔꯛꯄꯁꯤꯗꯤ ꯑꯩꯍꯥꯛꯅ ꯊꯃꯣꯏꯗꯒꯤ ꯊꯥꯒꯠꯆꯔꯤ ꯅꯨꯡꯁꯤꯕ ꯐꯣꯡꯗꯣꯛꯆꯔꯤ ꯏꯕꯥꯏ ꯇꯅꯨ ꯀꯗꯥꯏꯅꯣ ꯇꯅꯨ ꯈꯪꯕ꯭ꯔꯣ ꯑꯩꯁꯤꯕꯨ ꯏꯕꯥꯏ ꯌꯥꯎꯋꯕꯁꯦ ꯉꯁꯥꯏ ꯉꯜꯂꯤꯉꯩꯗꯗꯤ ꯃꯌꯥꯝꯒꯤ ꯂꯥꯏꯐꯁꯦ ꯏꯌꯥꯎ ꯌꯥꯎꯕ ꯉꯝꯗꯦ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯕꯒ ꯈꯣꯠꯄꯒ ꯃꯌꯥꯝ ꯄꯤꯖꯕꯒ ꯄꯤꯊꯛꯄꯒ ꯑꯗꯨꯒ ꯃꯌꯥꯝ ꯇꯨꯝꯅꯈ꯭ꯔꯀꯥꯟꯗ ꯑꯩꯅ ꯑꯗꯨꯝ ꯃꯦꯠꯂꯒ ꯈꯣꯠꯂꯒ ꯍꯩꯕ꯭ꯔꯥ ꯀꯥꯏꯅ ꯌꯦꯡꯉꯨꯕ ꯍꯥꯏꯇꯥꯔꯦꯀꯣ ꯌꯥꯝ ꯆꯨꯝꯅ ꯂꯥꯏꯚ ꯊꯥꯕꯁꯦ ꯅꯨꯡꯉꯥꯏ ꯎꯕꯗ ꯊꯦꯡꯀ꯭ꯌꯨ ꯑꯂꯦꯟ ꯑꯩꯁꯦ ꯍꯩꯕ꯭ꯔꯥ ꯍꯩꯇꯕ꯭ꯔꯥ ꯈꯪꯗꯦꯀꯣ ꯑꯁꯤ ꯑꯩꯁꯦ ꯅꯝꯈꯣꯏ ꯅꯝꯃꯨꯔꯒ ꯑꯃꯨꯛ ꯆꯨꯝꯗ꯭ꯔ ꯃꯥꯜꯂꯦ ꯀꯥꯏꯅ ꯏꯆꯥꯅꯨꯄꯤ ꯀꯧꯔꯒ ꯑꯃꯨꯛ ꯁꯦꯝꯍꯜꯂꯤꯅꯦꯕ ꯊꯥꯒꯠꯆꯔꯤ ꯑꯦꯂꯦꯟ ꯑꯦꯂꯦꯟꯁꯦ ꯃꯤꯡ ꯑꯣꯏꯕꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯆꯦꯟꯅꯦꯜ ꯑꯣꯏꯕ꯭ꯔꯥ ꯑꯗꯨꯗꯤ ꯈꯪꯕ ꯉꯝꯖꯗ꯭ꯔꯦꯀꯣ ꯂꯥꯏꯖꯅꯨꯡꯒꯤ ꯃꯅꯤ
ꯅꯥꯔꯛꯀꯤ ꯂꯩꯔꯥꯡ ꯍꯥꯏꯗꯣ ꯑꯧ ꯃꯤꯡꯅꯦꯕ ꯑꯣ ꯃꯤꯡ ꯌꯥꯝ ꯐꯖꯩ ꯃꯤꯡꯅꯤ ꯏꯕꯥꯏ ꯁꯨꯁꯃꯤꯇꯥ ꯁꯞ ꯇꯧꯔꯕꯅꯦ ꯈꯪꯗꯦꯗ ꯁꯨꯁꯃꯤꯇꯥꯒ ꯂꯣꯏ ꯇꯨꯝꯈ꯭ꯔꯕ ꯀꯩꯅꯣ ꯈꯪꯗꯦ ꯁꯞꯄꯨꯗꯤ ꯇꯧꯕꯤꯔꯦꯀꯣ ꯑꯩ ꯍꯌꯦꯡ ꯃꯣꯏ ꯑꯌꯨꯛꯀꯤ ꯀꯅꯥ ꯀꯅꯥꯅꯣ ꯊꯥꯔꯛꯄ ꯃꯇꯝꯗ ꯑꯩ ꯁꯣꯏꯗꯅ ꯁꯤ ꯄꯥꯎꯗ ꯇꯝꯒꯦ ꯃꯥ ꯍꯧꯖꯤꯛ ꯇꯨꯝꯈ꯭ꯔꯒꯁꯨ ꯀꯣ ꯃꯥ ꯍꯧꯖꯤꯛ ꯌꯥꯎꯔꯛꯇ꯭ꯔꯒꯁꯨ ꯉꯁꯤꯒꯤ ꯃꯅꯤꯄꯨꯔꯒꯤ ꯄꯥꯎꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯅ ꯄꯥꯎ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯊꯦꯡꯀ꯭ꯌꯨ ꯏꯕꯥꯏ ꯏꯕꯥꯏꯒ ꯇꯅꯨꯒ ꯄꯨꯟꯅ ꯂꯩꯕ꯭ꯔꯥ ꯇꯣꯉꯥꯟꯅ ꯂꯩꯕ꯭ꯔꯥ ꯍꯧꯖꯤꯛꯁꯤꯁꯦ ꯀꯃꯥꯏꯅ ꯇꯧꯖꯥꯠꯅꯣ ꯑꯩ ꯌꯥꯝ ꯀꯟꯅ ꯈꯪꯗꯦꯀꯣ ꯄꯨꯟꯅ ꯂꯩꯕ꯭ꯔꯥ ꯊꯕꯛ ꯃꯐꯝ ꯂꯩꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯑꯩ ꯈꯪꯗ꯭ꯔꯦꯕ ꯌꯥꯝ ꯀꯟꯅꯁꯨ ꯍꯪꯗ꯭ꯔꯤ ꯇꯨꯝꯈ꯭ꯔꯦ ꯏꯇꯩꯃ ꯑꯩꯇ ꯉꯥꯏꯅꯤ ꯇꯨꯝꯗꯣꯏꯁꯦ ꯑꯩꯗꯤ ꯍꯧꯖꯤꯛ ꯇꯨꯝꯃꯒꯦꯅ ꯔꯦꯗꯤ ꯇꯧꯔꯁꯨ ꯑꯉꯥꯡꯁꯤꯡꯁꯦ ꯇꯨꯝꯗꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯁꯤꯕꯣ ꯑꯣ ꯁꯨꯁꯃꯤꯇꯥ ꯑꯉꯣꯝꯕꯝ ꯇꯥꯔꯕ꯭ꯔꯣ ꯁꯨꯁꯃꯤꯇꯥ ꯁꯞ ꯇꯧꯔꯕꯅꯦ ꯑꯩꯁꯦ ꯊꯦꯡꯀ꯭ꯌꯨ ꯏꯕꯥꯏ ꯏꯇꯩꯃ ꯎꯊꯥꯄꯟ ꯀꯗꯥꯏꯒꯤꯅꯣ ꯏꯕꯥꯏꯗꯤ ꯈꯪꯉꯕꯅꯤꯗ ꯅꯍꯥꯟꯒꯤꯗꯣ ꯕꯣꯆꯥ ꯍꯣꯏꯒꯤ ꯃꯅꯥꯛꯀꯤꯗꯨꯅꯤ ꯅꯍꯥꯟ ꯍꯥꯏꯈ꯭ꯔꯦꯗꯅ ꯈꯪꯉꯕ ꯅꯠꯇ꯭ꯔꯣ ꯏꯕꯥꯏ ꯕꯥꯕꯨ ꯏꯕꯥꯏ ꯏꯅꯥꯎ ꯏꯕꯥꯏꯅ ꯏꯕꯥꯏ ꯑꯅ ꯃꯤꯡ ꯊꯝꯃꯦ ꯑꯩꯒꯤꯅ ꯏꯅꯥꯎꯅꯨꯄꯤꯒꯤ ꯃꯄꯨꯔꯣꯏꯕ ꯑꯣꯏꯕ ꯅꯠꯇ꯭ꯔꯣ ꯑꯩ ꯍꯌꯦꯡ ꯍꯟꯖꯔꯛꯀꯦ ꯍꯥꯏꯔꯦꯀꯣ ꯁꯨꯁꯃꯤꯇꯥꯅ ꯏꯕꯥꯏꯗ ꯑꯩ ꯍꯌꯦꯡ ꯍꯟꯖꯔꯛꯀꯦ ꯍꯥꯏꯔꯦ ꯃꯥꯂꯦꯝ ꯍꯥꯟꯅ ꯂꯥꯟꯅꯕ ꯏꯃꯥ ꯌꯦꯡꯈꯤ ꯌꯦꯡꯈꯤ ꯑꯣ ꯁꯨꯁꯃꯤꯇꯥ ꯏꯕꯥꯏꯅ ꯍꯥꯏꯁꯦ ꯇꯥꯔꯕ꯭ꯔꯥ ꯁꯨꯁꯃꯤꯇꯥ ꯏꯕꯥꯏꯗ ꯍꯜꯂꯛꯀꯅꯨ ꯇꯅꯨꯗ ꯍꯜꯂꯣꯏ ꯇꯅꯨꯒ ꯅꯪꯒ ꯀꯅꯦꯛ ꯂꯩꯕ꯭ꯔꯥ ꯀꯩꯅꯣ ꯁꯨꯁꯃꯤꯇꯥ ꯇꯅꯨ ꯁꯤꯡꯍ ꯍꯥꯏꯅ ꯑꯃ ꯆꯦꯅꯦꯜ ꯂꯩꯕꯗꯣ ꯅꯪꯒ ꯀꯅꯦꯛ ꯂꯩꯕ꯭ꯔꯥ ꯂꯩꯇꯕ꯭ꯔꯥ ꯍꯥꯏꯔꯛꯑꯣ ꯄꯨꯟꯅ ꯂꯩꯌꯦ ꯆꯞ ꯃꯥꯟꯅꯕ꯭ꯔꯣ ꯁꯤꯕꯣ ꯑꯣꯏꯗꯕ ꯑꯃ ꯏꯔꯩ ꯑꯩ ꯄꯥꯔꯔꯣꯏꯒꯦ ꯍꯣꯏ ꯍꯣꯏ ꯁꯨꯁꯃꯤꯇꯥ
ꯁꯨꯔꯆꯟ ꯊꯣꯛꯆꯣꯝ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯥ ꯑꯗꯨꯝ ꯑꯥꯎ ꯅꯨꯡꯉꯥꯏꯔꯤꯌꯦ ꯑꯩ ꯁꯨꯝ ꯑꯉꯥꯡ ꯄꯔꯤꯈꯥ ꯑꯣꯏꯕꯅꯤꯅ ꯃꯣꯏ ꯂꯥꯏꯔꯤꯛ ꯄꯥꯔꯤꯌꯦ ꯑꯗꯣ ꯁꯪꯕ ꯑꯣꯏꯅ ꯁꯨꯝ ꯊꯥꯕ ꯑꯗꯣ ꯀꯩꯅꯣꯝ ꯏꯕ ꯀꯩꯅꯣꯝ ꯌꯥꯎꯁꯤꯜꯂꯛꯑꯦ ꯑꯗꯣ ꯀꯤꯃꯟꯗꯅ ꯑꯩꯁꯦ ꯇꯨꯃꯤꯟ ꯂꯩꯅꯤꯀꯣ ꯇꯨꯝꯗ꯭ꯔꯤꯌꯦ ꯚꯥꯏ ꯑꯩ ꯇꯨꯝꯗ꯭ꯔꯤ ꯃꯥꯡꯗꯤꯌꯦ ꯏꯕꯥꯏ ꯑꯩ ꯂꯩꯌꯦ ꯑꯉꯥꯡ ꯄꯤꯇ꯭ꯔꯨꯗꯨꯁꯨ ꯆꯪꯉꯒ ꯃꯇꯣꯝꯇ ꯇꯨꯝꯊꯈ꯭ꯔꯦ ꯃꯆꯦꯒꯤ ꯃꯅꯥꯛꯇ ꯑꯗꯩ ꯃꯣꯏ ꯏꯆꯥꯅꯨꯄꯤ ꯍꯧꯖꯤꯛꯁꯨ ꯃꯣꯏ ꯂꯥꯏꯔꯤꯛ ꯇꯧꯔꯤ ꯏꯔꯤ ꯑꯗꯣ ꯑꯩ ꯁꯨꯝ ꯀꯩꯅꯣꯝꯃ ꯏꯕꯗꯣ ꯑꯃ ꯌꯥꯎꯔꯛꯄꯗꯣ ꯇꯟꯗꯅ ꯇꯨꯃꯤꯟ ꯂꯩꯔꯕ ꯔꯥꯙꯦ ꯔꯥꯙꯦ ꯌꯥꯏꯐꯔꯦ ꯌꯥꯏꯐꯔꯦ जय श्री कृष्णा जय श्री कृष्णा ꯗꯤꯃꯥ ꯎꯜꯍꯥꯕꯟꯒꯤ ꯁꯣꯕꯤ ꯄꯇꯃꯥ ꯈꯪꯕ꯭ꯔꯣ ꯑꯩ ꯌꯥꯝ ꯈꯪꯒꯟꯗꯤꯌꯦ ꯑꯁꯦꯡꯕ ꯑꯩ ꯌꯥꯝ ꯀꯟꯅꯁꯨ ꯌꯨꯝꯗꯒꯤ ꯊꯣꯛꯇꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁꯣꯕꯤ ꯄꯇꯃꯥ ꯈꯪꯗꯦ ꯃꯃꯤꯡꯁꯦ
ꯑꯣ ꯏꯆꯦ ꯑꯅꯤ ꯂꯩꯌꯦ ꯎꯊꯥꯕꯣꯟ ꯕꯖꯥꯔꯒꯤ ꯑꯗꯨꯋꯥꯏꯗꯔꯣ ꯑꯩ ꯎꯔꯒꯗꯤ ꯂꯣꯏ ꯈꯪꯉꯤꯀꯣ ꯎꯊꯥꯕꯣꯟꯗ ꯂꯩꯔꯤꯕꯁꯤꯡꯗꯣ ꯂꯣꯏ ꯈꯪꯉꯤ ꯃꯤꯡꯒꯗꯤ ꯈꯪꯗꯦ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜ ꯁꯤꯛꯁꯥ ꯁꯗꯟ ꯍꯥꯏꯅ ꯁ꯭ꯀꯨꯜ ꯍꯥꯡꯉꯤꯕ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯑꯅꯤ ꯑꯣꯖꯥ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯒꯗꯣ ꯃꯣꯏꯒꯤ ꯐꯦꯃꯤꯂꯤ ꯃꯣꯏ ꯃꯔꯤ ꯃꯇꯥ ꯂꯣꯏ ꯈꯪꯉꯤ ꯁꯣꯝꯗꯅ ꯑꯗꯨꯝ ꯂꯣꯏꯅꯃꯛ ꯈꯪꯉꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯕ ꯃꯤꯡ ꯍꯦꯛꯇ ꯈꯪꯗꯕ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯁꯨꯔꯆꯟꯗ꯭ꯔ ꯇꯧꯁꯨ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯄꯨꯟꯁꯤꯗꯣ ꯅꯨꯡꯁꯤ ꯕꯅꯤꯀꯣ ꯁꯨꯔꯆꯟꯗ꯭ꯔ ꯑꯗꯨꯅꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯄꯨꯟꯁꯤꯗꯣ ꯅꯨꯡꯁꯤ ꯑꯃꯨꯛꯀꯁꯨ ꯑꯉꯥꯡ ꯑꯣꯏꯅꯤꯡꯉꯛꯏ ꯀꯔꯤꯒꯨꯝꯕꯣ ꯇꯧꯍꯧꯗ꯭ꯔꯕ꯭ꯔ ꯍꯥꯏꯅ ꯈꯜꯂꯦ ꯈꯪꯗꯦ ꯑꯩꯈꯣꯏ ꯏꯄꯥꯗꯨꯁꯨ ꯌꯥꯝꯅ ꯆꯦꯛꯁꯤꯟꯕ ꯃꯤ ꯑꯣꯏꯔꯝꯕ ꯍꯥꯏꯇꯥꯔꯦ ꯑꯍꯜ ꯂꯃꯟ ꯌꯥꯎꯗꯅ ꯍꯔꯥꯎ ꯀꯨꯝꯍꯩꯗ ꯊꯥꯕꯤꯗꯕ ꯑꯗꯩ ꯀꯣꯏꯕ ꯆꯠꯄ ꯑꯃ ꯑꯃꯁꯨ ꯑꯍꯜ ꯂꯃꯟ ꯌꯥꯎꯗꯅ ꯊꯥꯗꯕ ꯏꯆꯟ ꯆꯠꯂꯛꯇꯕ ꯍꯥꯏꯇꯥꯔꯦꯀꯣ ꯈꯪꯗꯦ ꯇꯧꯔꯤꯁꯦ ꯑꯗꯨꯒ ꯌꯥꯝ ꯊꯧꯅꯥ ꯐꯕꯤꯒꯗꯤ ꯑꯣꯏꯖꯔꯦꯀꯣ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯑꯩꯈꯣꯏꯒꯤ ꯈꯪꯗꯦ ꯍꯥꯟꯅꯗꯤ ꯁꯥꯟꯅ ꯈꯣꯠꯅꯕ ꯆꯦꯟꯕ ꯆꯣꯡꯕꯁꯦ ꯌꯥꯝ ꯀꯟꯕ ꯑꯩꯈꯣꯏ ꯑꯉꯥꯡ ꯈꯨꯗꯤꯡꯃꯛ ꯑꯣꯏꯔꯝꯒꯅꯤꯀꯣ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯁꯥꯟꯅꯗ꯭ꯔꯗꯤ ꯌꯥꯗꯕ ꯄꯨꯡꯖꯥꯒ ꯊꯥꯅꯔꯤ ꯄꯣꯠꯅꯤ ꯍꯣꯔꯦꯟ ꯅꯨꯡꯊꯤꯟ ꯄꯨꯡ ꯑꯅꯤꯗꯒ ꯁꯥꯟꯅꯕ ꯊꯣꯛꯑꯁꯤ ꯄꯨꯡ ꯑꯅꯤꯗꯒꯤ ꯍꯣꯔꯦꯟ ꯁꯟꯗ ꯄꯨꯡ ꯃꯉꯥ ꯃꯉꯥ ꯃꯈꯥꯏ ꯇꯔꯨꯛ ꯃꯝꯗ꯭ꯔꯤ ꯐꯥꯎ ꯁꯥꯟꯅꯔꯤꯕꯁꯦ ꯃꯝꯒꯦ ꯃꯝꯒꯦ ꯇꯧꯔꯛꯄꯗꯒ ꯑꯃꯨꯛ ꯌꯨꯝ ꯆꯪꯉꯛꯄ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯑꯦ ꯍꯧꯖꯤꯛꯀꯥꯟ ꯑꯉꯥꯡꯗꯤ ꯃꯣꯏ ꯁꯥꯟꯅꯕꯒ ꯁꯨꯡꯐꯪ ꯐꯪꯄꯣꯟꯇꯦ ꯁ꯭ꯀꯨꯜ ꯍꯜꯂꯛꯑꯦ ꯇ꯭ꯌꯨꯁꯟ ꯆꯠꯂꯦ ꯍꯜꯂꯛꯑꯦ ꯀꯨꯜꯂꯦ ꯑꯃꯨꯛ ꯃꯣꯕꯥꯏꯜ ꯑꯝꯇꯪ ꯄꯥꯏ ꯐꯪꯉꯗꯤ ꯍꯥꯏꯅ ꯂꯨꯝꯃ ꯂꯩꯔꯦ ꯀꯩꯃꯨꯛ ꯐꯪꯄꯣꯟꯇꯦꯕ ꯑꯩꯗꯤ ꯈꯔ ꯏꯁꯄꯣꯔꯠꯁꯇꯁꯨ ꯀꯩꯅꯣ ꯇꯧꯖꯔꯛꯏ ꯅꯨꯡꯁꯥꯕ ꯏꯆꯦ ꯑꯩ ꯀꯔꯦꯟ ꯃꯨꯠꯂꯨꯅ ꯋꯥꯏꯐꯥꯏ ꯇꯠꯂꯨꯔꯦ ꯑꯣ ꯅꯨꯡꯁꯥꯕ ꯅꯨꯡꯁꯥꯕ ꯅꯪ ꯄꯨꯡ ꯀꯌꯥ ꯇꯨꯝꯗꯣꯏꯅꯣ ꯑꯩꯅ ꯌꯦꯠꯄꯤꯔꯕ꯭ꯔꯕ ꯅꯣꯏ ꯇꯨꯝꯕꯗ ꯑꯗꯨꯝ ꯇꯨꯝꯅꯤꯡꯉꯗꯤ ꯇꯨꯝꯃꯣ ꯄꯣꯊꯥꯔꯣ ꯑꯉꯥꯡ ꯄꯤꯇ꯭ꯔꯨ ꯍꯥꯎ ꯇꯨꯝꯃꯣ ꯑꯗꯨ ꯑꯗꯨꯝ ꯇꯨꯝꯃꯣ ꯀꯥꯡ ꯆꯤꯛꯄ꯭ꯔꯣ ꯀꯤꯖꯩ ꯃꯣꯏ ꯑꯗꯨꯗꯤ ꯁꯤ ꯂꯥꯎ ꯀꯤꯖꯩꯒ ꯍꯥꯏꯒꯠꯂꯦ ꯇꯧꯔꯤꯁꯦ ꯀꯩꯅꯣꯁꯤꯅ ꯄꯜꯋꯤꯟꯗꯔ ꯀꯀꯥ ꯀꯩ ꯀꯩꯅꯣꯒ ꯇꯧꯔꯛꯏꯕꯣ ꯒꯨꯗ ꯃꯣꯔꯅꯤꯡ ꯍꯣꯁ ꯀꯥꯏ ꯊꯦꯡꯀ꯭ꯌꯨ ꯍꯝꯕ ꯁꯥꯌꯥ ꯍꯥꯏꯔꯤ ꯄꯜꯋꯤꯟꯗꯔ ꯀꯀꯥ ꯋꯦꯜꯀꯝ ꯏꯕꯥꯏ ꯕꯣꯡ ꯀꯔꯤ ꯃꯊꯦꯜ ꯆꯥꯒꯦ ꯕꯣꯡ ꯍꯥꯏꯁꯦ ꯀꯩꯅꯣꯔꯣ ꯅꯨꯡꯁꯥꯕꯔꯣ ꯅꯨꯡꯁꯥꯕ ꯀꯔꯤ ꯃꯊꯦꯜ ꯆꯥꯒꯦ ꯑꯩꯗꯤ ꯄꯨꯡ ꯃꯔꯤ ꯑꯁ ꯄꯨꯡ ꯃꯔꯤꯗ ꯇꯨꯝꯃꯤꯌꯦ ꯑꯗꯩꯗꯤ ꯍꯧꯒꯠꯄꯅ ꯀꯌꯥꯗ ꯍꯧꯒꯠꯇꯣꯏꯕ ꯄꯨꯡ ꯇꯔꯥꯗ ꯑꯌꯨꯛꯀꯤ ꯍꯧꯖꯤꯛꯀꯥꯟꯒꯤ ꯍꯧꯅꯕꯤꯅꯤ ꯑꯩꯈꯣꯏꯒꯤ ꯏꯇꯩꯒꯤ ꯃꯆꯥꯅꯨꯄꯥ ꯅꯣꯏꯒꯤ ꯂꯦꯡꯒꯥ ꯑꯣꯏꯗꯧ ꯃꯥꯜꯂꯤ ꯆꯍꯤ ꯀꯌꯥꯃꯨꯛ ꯁꯨꯔꯝꯗꯧ ꯃꯥꯜꯂꯤꯕꯣ 15 ꯑꯣꯏꯒꯗ꯭ꯔꯥ 22 23 ꯑꯣꯏꯒꯗ꯭ꯔꯥ ꯑꯍꯤꯡꯁꯦ ꯁꯨꯝ ꯀꯩꯗꯧꯅꯣ ꯈꯪꯗꯦ ꯂꯦꯞꯇꯣꯞ ꯈꯔ ꯐꯥꯛ ꯑꯃ ꯈꯔ ꯐꯥꯛ ꯑꯗꯨꯝ ꯇꯧꯔ ꯂꯩꯅꯦꯕ ꯑꯗꯨꯒ ꯍꯌꯦꯡꯗꯤ ꯕꯥꯔꯣꯗ ꯆꯠꯂꯨꯔꯁꯨ ꯕꯥꯕꯨꯇꯣꯟ ꯀꯩꯗꯧꯔꯤ ꯇꯨꯝꯃꯤ ꯇꯨꯝꯃꯤ ꯑꯗꯨꯝ ꯇꯨꯝꯃꯤꯇꯅꯤ ꯃꯥꯏ ꯄꯥꯎꯁꯦ ꯑꯗꯣ ꯅꯨꯡꯗꯥꯡꯗꯤ ꯑꯃꯨꯛ ꯑꯗꯨꯝ ꯂꯦꯞꯇꯣꯞ ꯄꯥꯏꯕꯒ ꯈꯣꯠꯄ ꯇꯧ ꯂꯩꯔꯅꯦꯕ ꯑꯌꯨꯛ ꯅꯨꯡꯊꯤꯟꯗꯤ ꯎꯅ ꯐꯪꯗꯦ ꯍꯣꯔꯦꯟ ꯄꯨꯡ ꯑꯃꯗꯒ ꯑꯅꯤꯗꯒ ꯃꯃꯥꯅ ꯆꯥꯛ ꯂꯣꯏꯔꯦ ꯀꯥꯟꯗꯒ ꯍꯧꯒꯠꯂꯛꯏ ꯅꯨꯡꯁꯥꯕ ꯑꯩꯗꯤ ꯄꯨꯡ ꯅꯨꯡꯁꯥꯕ ꯏꯕꯥꯏ ꯍꯪꯒꯥꯝ ꯇꯧꯔꯦ ꯅꯨꯡꯁꯥꯕꯅ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ꯭ꯔꯥ ꯑꯃꯨꯛ ꯍꯜꯂꯛꯑꯕ꯭ꯔꯥ ꯒꯨꯍꯥꯇꯤꯗ ꯂꯩ ꯍꯥꯏꯒꯨꯝꯁꯨ ꯇꯧꯗꯥꯏ ꯃꯅꯤꯄꯨꯔꯗ ꯂꯩꯔꯕ꯭ꯔꯥ ꯍꯧꯖꯤꯛ ꯇꯥꯈꯤꯅꯤ ꯀꯤꯖꯩ ꯄꯨꯡ 3:30 AM ꯅꯠꯇ꯭ꯔꯒ 3:30 ꯍꯧꯒꯠꯀꯅꯤ ꯏꯆꯦ ꯊꯕꯛ ꯅꯨꯡꯁꯥꯕ ꯈꯤꯇꯪꯗꯤ ꯂꯤꯛꯏ
ꯇꯧꯕꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯁꯥꯏꯟꯇꯤꯁ ꯑꯃꯃꯝꯁꯦ ꯑꯍꯤꯡꯗ ꯄꯨꯡ ꯑꯅꯤꯈꯛꯇꯪ ꯇꯨꯝꯃꯤ ꯍꯥꯏꯌꯦ꯫ ꯇꯨꯝꯕꯁꯤꯁꯨ ꯌꯥꯝ ꯀꯟꯅ ꯇꯨꯝꯕ ꯃꯤꯗꯅ ꯍꯛꯆꯥꯡ ꯐꯩ, ꯌꯥꯝ ꯁꯥꯡꯅ ꯇꯨꯝꯕ ꯃꯤꯗꯅ ꯍꯛꯆꯥꯡ ꯐꯩ ꯍꯥꯏꯒꯗ꯭ꯔꯥ ꯍꯥꯏꯕ ꯇꯥꯔꯦ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯇꯨꯝꯕꯒꯤ ꯆꯥꯡ ꯂꯤꯛꯄ ꯑꯍꯤꯡ ꯊꯦꯡꯕ ꯃꯤꯁꯤꯅ ꯃꯣꯏꯒꯤ ꯕ꯭ꯔꯦꯟ ꯐꯩ ꯍꯥꯏꯌꯦꯕ꯫ ꯃꯣꯏꯅ ꯑꯍꯤꯡꯁꯤ ꯊꯦꯡꯂꯛꯄ ꯃꯇꯝꯗ ꯃꯣꯏꯒꯤ ꯃꯀꯣꯛꯇ ꯃꯣꯏꯒꯤ ꯕ꯭ꯔꯦꯟꯗ ꯁꯥꯒꯠꯂꯤꯕ ꯃꯈꯣꯏꯒꯤ ꯋꯥꯈꯜꯁꯦ ꯆꯥꯡ ꯌꯥꯝ ꯋꯥꯡꯉꯦ ꯍꯥꯏꯅ ꯍꯥꯏꯌꯦ꯫ ꯁꯨꯃꯥꯏꯅ ꯔꯤꯁꯥꯔꯁ ꯇꯧꯕ ꯃꯇꯝꯗ, ꯑꯗꯨꯕꯨ ꯀꯌꯥꯝ ꯆꯨꯝꯃꯤ ꯆꯨꯝꯗꯕꯕꯨꯗꯤ ꯍꯥꯏꯕ ꯉꯝꯖꯗ꯭ꯔꯦ꯫ ꯑꯩꯁꯨ ꯑꯍꯤꯡꯁꯦ ꯀꯌꯥ ꯇꯨꯝꯒꯟꯗꯦ ꯍꯥꯏꯕ ꯇꯥꯔꯦ꯫ ꯅꯣꯡ ꯐꯥꯗꯣꯛꯀ ꯑꯍꯤꯡ ꯃꯄꯨꯡ ꯐꯥꯅ ꯇꯨꯝꯃꯤ꯫ ꯑꯗꯨꯒ ꯉꯔꯥꯡ ꯑꯍꯤꯡꯁꯤꯃ ꯈꯔ ꯐꯖꯅ ꯇꯨꯝꯈ꯭ꯔꯗꯤ ꯉꯁꯤ ꯑꯍꯤꯡꯁꯤꯃ ꯑꯩ ꯄꯪꯇꯨꯝ ꯇꯨꯝꯃꯔꯣꯏ꯫ ꯄꯨꯡ 2-3 ꯑꯩꯈꯣꯏꯒꯤ 12-1ꯗ ꯇꯨꯝꯃꯒ ꯄꯨꯡ 3:30ꯗꯒ ꯃꯤꯀꯞ ꯊꯣꯛꯂꯛꯑꯅꯤ꯫ ꯑꯗꯨꯒ ꯁꯨꯝ ꯂꯩꯔꯒ ꯉꯥꯏꯍꯥꯛ ꯃꯣꯕꯥꯏꯜ ꯑꯃꯨꯛ ꯐꯥꯛ ꯑꯃꯃꯨꯛ ꯇꯧ ꯂꯩꯔꯒ ꯍꯣꯔꯦꯟ ꯋꯥꯏ ꯑꯃꯨꯛ ꯑꯉꯥꯡ ꯁ꯭ꯀꯨꯜꯒꯤ ꯊꯦꯡꯉꯅꯤꯒ ꯍꯥꯏꯔꯨꯒꯗꯤ ꯑꯃꯨꯛ ꯍꯦꯛ ꯍꯧꯒꯠꯄ꯫ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯁꯦ, ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯂꯥꯏ ꯅꯨꯡꯁꯥꯕ ꯃꯃꯥꯒꯤ ꯍꯛꯆꯥꯡ ꯈꯔ ꯌꯥꯡꯂꯕ? ꯍꯣꯏ ꯅꯨꯡꯁꯥꯕꯒꯤ ꯃꯃꯥ ꯅꯍꯥꯟꯃꯨꯛ ꯁꯣꯛꯑꯦ ꯈꯣꯠꯂꯦ ꯍꯥꯏꯕꯗꯣ ꯈꯔ ꯌꯥꯡꯂꯕ꯭ꯔꯥ? ꯑꯩꯁꯨ ꯄꯥꯎꯁꯨ ꯈꯪꯗ꯭ꯔꯤ꯫ ꯊꯕꯛ ꯌꯥꯝꯃꯤ ꯏꯆꯦ, ꯊꯧꯗꯣꯛ ꯊꯣꯛꯀꯗꯕ ꯑꯃ ꯂꯩꯌꯦ꯫ ꯀꯩꯗꯧꯔꯒꯦ ꯅꯨꯡꯁꯥꯕ? ꯉꯁꯤꯒꯤ ꯄꯥꯎꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ꯫ ꯏꯕꯥꯏ ꯈꯔ ꯐꯔꯦ ꯍꯥꯏꯔꯦ ꯅꯨꯡꯁꯥꯕꯅ꯫ ꯇꯨꯝꯅꯤꯡꯗ꯭ꯔꯤꯕꯣ? ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯨ? ꯏꯆꯥ ꯅꯨꯄꯤꯒꯁꯤꯕꯨ ꯐꯖꯅ ꯅꯤꯡꯉꯥꯡ ꯊꯣꯝꯃꯒ ꯌꯦꯡ ꯂꯩꯈ꯭ꯔꯦꯅꯦ ꯂꯥꯏꯞꯁꯤꯒ ꯇꯧ ꯂꯤꯂꯥꯁꯤꯕꯨ꯫ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯁꯨꯛꯇꯨꯝ ꯇꯨꯝꯅꯤꯡꯗꯕ ꯃꯣꯏꯁꯦ? ꯈꯤꯇꯪ ꯇꯨꯝꯈ꯭ꯔꯦ ꯆꯦ ꯃꯅꯥꯛ ꯆꯪꯉꯦ꯫ इमा तुझे देख रहा है यहाँ से। Day 22दा लुहोंबनी इचे। थबक याम वाई। कनागी लुहोंबनो? नुसाबगी नंगिरो? 22 दा लुहोंबा, December की 22 दा लुहोंबा। नंगी नुसाबा नंग लुहोंदोइरो? इमा फबदी फरे अहलगी खू चिकपदुनी तौइसे। तादिए नुसाबा नंग लुहोंगदोइने बे खंदे। इमागीरो खू चिकपी तौइ हाइसे। ꯑꯩꯒꯤꯁꯨ ꯍꯟꯗꯛ ꯇꯧꯔꯕꯅꯤꯍꯦ꯫ ꯑꯩꯅ ꯊꯥ ꯑꯃ ꯃꯈꯥꯏ ꯑꯅꯤꯃꯨꯛ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯄꯁꯨ ꯉꯝꯗꯕ, ꯑꯩꯁꯦ ꯆꯠꯄ ꯐꯥꯎ ꯉꯝꯗꯕꯤꯗ ꯑꯩꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯅꯥꯔꯒ ꯆꯤꯛꯄꯗ ꯅꯠꯇꯅ ꯈꯨꯁꯤꯒ ꯍꯥꯏꯁꯤꯅꯤ ꯑꯩ ꯀꯥꯗꯒꯤ ꯕꯥꯊꯔꯨꯝ ꯆꯠꯄ ꯐꯥꯎꯗ ꯑꯩꯁꯦ ꯐꯂꯥꯡ ꯅꯞꯄꯒ ꯆꯠꯂꯤ ꯆꯠꯄ ꯉꯝꯗꯗꯅ꯫ ꯁꯟ ꯁꯥꯕ ꯐꯥꯎ ꯉꯝꯗꯕ ꯑꯩꯁꯦ ꯀꯩꯗꯧꯔꯒ ꯇꯧꯗꯣꯏꯅꯣ ꯍꯥꯏꯅ ꯈꯜꯂꯨꯔꯦ꯫ ꯑꯗꯨꯃꯥꯏꯅ ꯗꯣꯛꯇꯔ ꯌꯦꯡꯍꯟꯗꯅ ꯑꯩꯁꯦ ꯃꯇꯝ ꯁꯥꯡꯅ ꯅꯥꯔꯒ ꯂꯩꯔꯨꯔꯕꯅꯦꯕ꯫ ꯅꯨꯡꯁꯥꯕ ꯌꯨꯝꯒꯤ ꯊꯕꯛ ꯀꯌꯥꯝ ꯂꯣꯏꯁꯤꯜꯂꯦ? ꯏꯕꯥꯏꯅ ꯌꯨꯝꯒꯤ ꯊꯕꯛ ꯀꯌꯥꯝ ꯂꯣꯏꯁꯤꯜꯂꯒꯦ ꯍꯥꯏꯔꯦ꯫ ꯏꯕꯥꯏ ꯃꯊꯛ ꯀꯨꯞꯄ ꯂꯣꯏꯁꯤꯜꯂꯦ, ꯋꯥꯜ ꯍꯧꯔꯤ꯫
ꯃꯊꯛꯀꯤ ꯀꯨꯞꯄ ꯂꯣꯏꯔꯦ ꯋꯥꯜ ꯍꯧꯔꯤ ꯑꯣ 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 ꯑꯩꯈꯣꯏ ꯖꯤꯡꯒꯅ ꯀꯨꯞꯄꯤꯔꯣ ꯀꯩꯅꯣꯒꯤ ꯅꯨꯡꯁꯥꯕꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯀꯌꯥꯅꯣ ꯃꯆꯤꯟ ꯏꯅꯥꯎ ꯀꯌꯥꯅꯣ ꯕꯣꯜ ꯐꯥꯔꯒꯦ ꯇꯧꯁꯟ ꯐꯥꯕ ꯀꯣꯏꯁꯟ ꯇꯧꯋꯦ ꯇꯧꯅꯨ ꯍꯣꯁꯅꯥ ꯍꯣꯏ ꯏꯆꯦ ꯌꯥꯝ ꯆꯥꯎꯗꯦꯗ ꯌꯨꯝ ꯃꯆꯥ ꯑꯃ ꯁꯥꯕꯅꯤ ꯁꯨꯝ ꯑꯣ ꯑꯅꯤꯅꯤ ꯏꯆꯦ ꯍꯣꯏ 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 ꯆꯥꯎꯕ ꯄꯤꯛꯄ ꯌꯨꯝꯗꯤ ꯌꯨꯝꯅꯤ ꯉꯝꯀꯥꯟꯗ ꯑꯇꯩꯁꯨ ꯆꯥꯎꯅ ꯍꯦꯟꯅ ꯁꯥꯒꯅꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯄꯥꯡꯒꯟꯅ ꯍꯛꯆꯥꯡꯅ ꯅꯨꯡꯉꯥꯏꯔꯤꯉꯩ ꯀꯜꯂꯤꯉꯩ ꯅꯥꯗ ꯌꯦꯛꯇ꯭ꯔꯒ ꯂꯣꯏꯔꯦꯕ ꯅꯣꯡꯃ ꯄꯨꯟꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯅꯤꯡꯕꯁꯦ ꯁꯣꯏꯗꯅ ꯊꯨꯡꯒꯅꯤ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯅꯠꯇꯦ ꯅꯨꯡꯁꯥꯕ ꯌꯥꯏꯐꯕꯇ ꯑꯣꯏꯌꯨ ꯏꯆꯤꯜ ꯏꯅꯥꯎ ꯑꯅꯤ ꯄꯨꯡ 1 ꯇꯥꯗꯧꯔꯦ ꯅꯥꯗ ꯌꯦꯛꯇ꯭ꯔꯒ ꯂꯣꯏꯔꯦ ꯍꯥꯏꯁꯤꯅꯦ ꯄꯨꯡ 1 ꯇꯥꯗꯧꯔꯦ ꯍꯥꯏꯔꯣ 12:50 ꯇꯥꯔꯦ ꯍꯦꯜꯂꯦ ꯅꯪ ꯍꯌꯦꯡꯒꯤ ꯄꯩꯈꯥꯒꯤ ꯂꯣꯏ ꯐꯥꯔꯕꯣ ꯍꯌꯦꯡ ꯀꯔꯤ ꯃꯦꯠꯁ ꯉꯝꯕ꯭ꯔꯅꯤ ꯂꯣꯏ ꯉꯝꯕ꯭ꯔꯣ ꯅꯪ ꯇꯧꯕ ꯉꯝꯃꯝꯗ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧꯋꯤ ꯉꯝꯅꯤ ꯏꯃꯥ ꯂꯣꯏ ꯇꯧꯔꯝꯃꯣ ꯍꯩꯇꯕꯗꯨꯁꯨ ꯐꯖꯅ ꯀꯣꯁꯤꯁ ꯇꯧꯗꯅ ꯐꯖꯅ ꯇꯧꯔꯝꯒꯗꯕꯅꯤ 100 ꯃꯥꯔꯛꯁꯀꯤ ꯀꯌꯥꯒꯤꯅꯣ ꯍꯧꯖꯤꯛꯀꯤꯁꯦ ꯍꯟꯗꯛꯀꯤ 50 ꯃꯥꯔꯛꯁꯀꯤ ꯅꯨꯡꯁꯥꯕ ꯉꯁꯤꯁꯨ ꯁꯦꯛꯃꯥꯏ ꯎꯅꯔꯨꯏꯀꯣ ꯁꯦꯛꯃꯥꯏ ꯑꯩꯅ ꯁꯦꯛꯃꯥꯏ ꯍꯥꯏꯗꯣ ꯉꯁꯥꯏ ꯉꯥꯔꯤ ꯑꯣꯏ ꯃꯥꯜꯂꯦ ꯈꯜꯂꯨꯕꯗꯣ ꯃꯤꯒꯤ ꯂꯝꯗ ꯂꯨꯍꯣꯡꯕ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯅ ꯈꯨꯗꯛꯇ ꯂꯣꯏꯅ ꯂꯝꯁꯨ ꯂꯩꯕ ꯁꯥꯕꯁꯨ ꯍꯧꯕ ꯃꯇꯝ ꯂꯩꯁꯤꯜꯂꯛꯇꯕꯒ ꯄꯤꯛꯑꯕꯁꯨ ꯆꯥꯎꯔꯕꯁꯨ ꯏꯁꯥꯒꯤ ꯂꯝ ꯑꯃ ꯗ ꯇꯧꯔꯒ ꯅꯄꯤꯅ ꯑꯣꯏꯁꯨ ꯁꯥꯔꯕꯁꯨ ꯑꯗꯨ ꯐꯔꯕꯅꯤ ꯍꯌꯦꯡ ꯇꯨꯡꯗ ꯑꯇꯩꯁꯨ ꯆꯥꯎꯅ ꯑꯁꯥ ꯇꯧꯅꯤ ꯀꯩꯅꯣ ꯑꯗꯨ ꯀꯔꯤꯃꯨꯛ ꯈꯜꯂꯨꯅꯨ ꯑꯩꯒꯤ ꯋꯥꯗꯤ ꯅꯥꯗ ꯌꯦꯛꯇ꯭ꯔꯒ ꯂꯣꯏꯔꯦ ꯍꯥꯏꯕꯁꯤꯅꯤ ꯑꯩꯅ ꯅꯤꯡꯕ ꯑꯁꯥꯗꯣ ꯁꯣꯏꯗꯅ ꯊꯨꯡꯒꯅꯤ ꯏꯚꯥꯏ ꯉꯁꯤꯗꯤ ꯇꯧꯗ꯭ꯔꯦ ꯁꯥꯟꯇꯤꯅꯤ ꯄꯨꯔꯥ ꯊꯕꯛ ꯍꯧꯔꯦ ꯃꯨꯝꯕꯥꯏꯒꯤ ꯑꯗꯨꯅ ꯃꯄꯥꯟ ꯊꯣꯛꯄ ꯉꯝꯗꯦ ꯁꯤꯗꯤ ꯅꯨꯡꯁꯥꯕ ꯁꯥꯟꯇꯤꯅꯤ ꯑꯗꯨꯅ ꯏꯆꯦꯒꯤ ꯂꯥꯏꯐ ꯌꯥꯎꯔꯛꯏꯅꯤ ꯀꯩꯅꯣ ꯇꯧꯔꯤ ꯂꯥꯛꯁꯤꯕꯣ ꯇꯨꯝꯈꯤꯔꯣꯏꯗ꯭ꯔꯣ ꯍꯌꯦꯡꯒꯤ ꯕꯦꯛꯇ ꯀꯩꯀꯩꯅꯣ ꯍꯥꯄꯝꯃꯣ ꯑꯗꯨꯗꯤ ꯍꯧꯒꯠꯂꯣ ꯁꯨꯝ ꯅꯪ ꯀꯅꯥꯒ ꯇꯨꯝꯗꯣꯏꯅꯣ ꯄꯄꯥꯒ ꯃꯅꯤꯡ ꯀꯥ ꯇꯨꯝꯗꯣꯔꯦ ꯆꯤꯆꯦ ꯂꯩꯗꯨꯗꯤ ꯀꯩ ꯍꯥꯏꯅꯣ ꯆꯤꯆꯦ ꯅꯅꯥꯎ ꯇꯨꯝꯈ꯭ꯔꯒꯨꯝꯕ ꯆꯥꯗꯣꯏꯔꯣꯏ ꯆꯦ ꯃꯅꯥꯛꯇ ꯀꯝꯕꯣꯜ ꯂꯩꯇ꯭ꯔꯣ ꯑꯆꯧ ꯂꯩ ꯁꯤꯗ ꯂꯩꯕꯅꯦ ꯃꯌꯥꯝꯗꯨ ꯄꯤꯈꯣꯝꯒ ꯃꯥꯅꯒ ꯇꯧꯔ ꯄꯤꯈ꯭ꯔꯦꯗ ꯉꯁꯥꯏ ꯑꯥ ꯀꯩꯅꯣꯁꯦ ꯏꯃꯥ ꯆꯤꯆꯦ ꯁꯥꯟꯅꯄꯣꯠ ꯉꯥꯏ ꯏꯅꯥꯎꯁꯤꯅ ꯀꯥꯏ ꯀꯥꯏꯗ ꯄꯣꯔꯛꯏ ꯑꯣ ꯅꯨꯡꯁꯥꯕꯒꯤ ꯌꯨꯝꯁꯨ ꯌꯥꯎꯕ꯭ꯔꯣ ꯅꯍꯥꯟꯋꯥꯏꯒꯤꯗꯣ ꯑꯁ
ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯃꯣꯏꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯑꯃꯨꯛ ꯍꯜꯂꯛꯄ ꯄꯥꯝꯃꯤ ꯅꯈꯣꯏꯅ ꯈꯨꯠ ꯊꯥꯔꯛꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯏꯪꯅ ꯆꯤꯛꯅ ꯂꯩꯃꯤꯟꯅꯁꯤ ꯀ ꯍꯥꯏꯅ ꯇꯧꯔꯛꯏꯗꯣ ꯑꯗꯨꯒꯗꯤ ꯆꯤꯟꯊꯤꯕꯤ ꯍꯥꯏꯅ ꯍꯥꯏꯗ꯭ꯔꯦ ꯀꯩ ꯍꯥꯏꯗꯣꯏꯒꯦ ꯑꯣ ꯑꯩ ꯆꯨꯔꯥꯆꯥꯟꯄꯨꯔꯗꯒꯤꯅꯤ ꯏꯆꯦ ꯆꯨꯔꯥꯆꯥꯟꯄꯨꯔ ꯑꯣ 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 ꯑꯗꯨꯅꯅꯦ ꯗꯒꯤꯅꯤ ꯏꯆꯦ ꯃꯥ ꯀꯩꯅꯣꯝ ꯂꯥꯛꯏꯁꯤꯕꯣ ꯍꯤꯟꯗꯤ ꯍꯤꯟꯗꯤ ꯍꯥꯏꯔꯤꯅꯤ ꯃꯥꯏꯁꯤꯕꯨ ꯀꯔꯤꯅꯣ ꯆꯦꯟꯅꯦꯜꯒꯤ ꯃꯤꯡꯂꯥ ꯆꯦꯅꯦꯜ ꯃꯤꯡꯅꯤ ꯀꯣꯇ꯭ꯔꯥꯛ ꯀꯣꯇ꯭ꯔꯥꯛ ꯃꯌꯥꯝ ꯃꯤꯡꯅꯦ ꯊꯥꯔꯒ ꯍꯤꯟꯗꯤ ꯆꯦꯅꯦꯜꯒꯤ ꯍꯥꯏ ꯃꯤꯡꯅꯤ ꯗꯤꯐ꯭ꯔꯦꯟꯁ ꯂꯩꯖꯕ ꯗꯤꯐ꯭ꯔꯦꯟꯁ ꯂꯩꯖꯔ ꯆꯦꯅꯦꯜꯒꯤ ꯃꯤꯡꯅꯦꯕ ꯔꯥꯖꯨ ꯍꯥꯏꯅꯤ ꯍꯤꯟꯗꯤ ꯃꯤ ꯑꯣꯏ ꯃꯥꯅꯦ ꯅꯨꯡꯁꯥꯕ ꯑꯩ ꯁꯤꯜꯆꯔꯗꯒꯤꯅꯦ ꯁꯤꯜꯆꯔꯗꯒꯤꯅꯦ ꯅꯪ ꯉꯁꯥꯏ ꯃꯦꯁꯦꯖ ꯇꯧꯕꯅꯤꯅ ꯌꯥꯗꯦ ꯑꯩꯈꯣꯏ ꯏꯁꯥꯅ ꯏꯕ ꯌꯥꯗꯦ ꯌꯥꯏꯌꯦ ꯃꯦꯁꯦꯖ ꯏꯔꯕ ꯇꯤꯃ ꯀꯔꯤ ꯀꯔꯤ ꯆꯦꯟꯅꯦꯜꯅꯣ ꯈꯪꯗꯦꯕꯣ ꯀꯣꯇ꯭ꯔꯥꯛ ꯀꯣꯇ꯭ꯔꯥꯛ ꯀꯩꯅꯣ ꯁꯤꯕꯣ ꯍꯥꯎ ꯑꯥꯔ ꯌꯨ Hey, how are you? I'm fine. Thank you. ꯍꯥꯏꯕꯤ ꯇꯥꯔꯦꯗꯅ ꯀꯩꯗꯧꯅꯤ ꯃꯁꯥ ꯃꯦꯁꯦꯖ ꯇꯧꯗꯅ ꯇꯥꯕꯅꯤ ꯑꯗꯨꯝ ꯀꯩꯅꯣꯝ ꯍꯥꯏꯕ ꯌꯥꯕꯅꯤ ꯀꯩꯀꯥ ꯇꯣꯛꯄꯤꯔꯣ ꯑꯩ ꯂꯥꯟ ꯃꯅꯨꯡꯗ ꯁꯤꯜꯆꯔ ꯐꯥꯎꯔꯒ ꯏꯊꯟꯇ ꯒꯥꯔꯤ ꯊꯧꯔꯒ ꯂꯥꯛꯈꯤ ꯁꯤꯜꯆꯔ ꯐꯥꯎꯔꯒ ꯏꯊꯟꯇ ꯒꯥꯔꯤ ꯊꯧꯔ ꯂꯥꯛꯈꯤ ꯀꯩꯅꯣꯗꯒꯤ ꯒꯨꯍꯥꯇꯤꯗꯒꯤ ꯃꯅꯤꯄꯨꯔ ꯂꯥꯛꯈ꯭ꯔꯤꯔꯥ ꯃꯅꯤꯄꯨꯔꯗꯒꯤ ꯁꯣꯝꯗ ꯂꯥꯛꯈ꯭ꯔꯤꯔꯥ ꯑꯁ ꯌꯥꯝ ꯋꯥꯔꯝꯗꯧ ꯃꯥꯜ ꯅꯨꯡꯉꯥꯏꯇꯦ ꯌꯥꯝ ꯑꯣ ꯒꯨꯍꯥꯇꯤ ꯐꯥꯎ ꯌꯥꯝ ꯍꯪꯉꯛꯏ ꯃꯥꯅ ꯌꯥꯝ ꯎꯁꯤꯠꯇꯦꯗ ꯃꯣꯏꯅ ꯇꯧꯔꯤꯕ ꯊꯧꯗꯣꯛꯇꯣ ꯌꯨ ꯐ꯭ꯔꯣꯝ ꯃꯟꯅꯔꯤ ꯀꯥꯏꯗ ꯂꯩꯒꯦ ꯍꯥꯏ ꯀꯥꯏꯗꯩꯅꯣ I'm from India. ꯃꯣꯏ ꯂꯥꯏꯚ ꯊꯥꯕ ꯀꯥꯏꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯥꯔꯦ ꯀꯩ ꯍꯥꯏꯕ ꯂꯥꯡ ꯊꯥꯛꯄ ꯍꯥꯏꯒꯗ꯭ꯔꯥ ꯈꯣꯏ ꯆꯣꯞꯄ ꯍꯥꯏꯒꯗ꯭ꯔꯥ ꯁꯤꯕꯣ ꯌꯦꯡꯉꯤ ꯃꯤꯅ ꯃꯣꯏ ꯊꯥꯏꯁꯤꯡꯗꯣ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯍꯥꯏꯅ ꯑꯩꯁꯤ ꯀꯩꯁꯨ ꯇꯧꯔꯒ ꯌꯦꯡꯒꯦ ꯀꯥꯏꯅ I am Indian. Oh, thank you. Welcome, my brother, Raju. Thank you. Welcome. ꯄꯩꯁꯥ ꯇꯥꯟꯕꯗꯤ ꯂꯦꯞꯄ ꯌꯥꯗꯕꯅꯤꯅ ꯏꯟꯇꯔꯅꯦꯠ ꯐꯪꯕ ꯊꯤꯕꯗ ꯒꯨꯍꯥꯇꯤ ꯌꯧꯔꯛꯂꯤꯅꯤꯁꯦ ꯆꯨꯝꯃꯤ ꯄꯩꯁꯥ ꯇꯥꯟꯕꯗꯤ ꯂꯦꯞꯄ ꯌꯥꯗꯕꯅꯤꯅ ꯑꯩꯈꯣꯏ ꯄꯩꯁꯥ ꯇꯥꯟꯗꯕ ꯌꯥꯗꯦ ꯃꯩꯇꯩꯒꯤ ꯄꯨꯀꯩ ꯆꯥꯎꯈꯠꯍꯟꯗꯕ ꯌꯥꯗꯦ ꯁꯥꯕ ꯀꯩꯅꯣ ꯇꯧꯈꯤ ꯍꯥꯏꯗꯨꯅꯤ ꯆꯤꯛꯀꯟ ꯊꯣꯡꯉꯦ ꯑꯉꯥꯡꯁꯤꯡ ꯃꯣꯏ ꯆꯥꯏ ꯑꯗꯨꯒ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯉꯥ
ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯄꯨꯈ꯭ꯔꯤꯗꯒꯤ ꯐꯥꯔꯛꯄ꯭ꯔꯥ ꯀꯩꯗꯩ ꯐꯥꯔꯛꯄ ꯃꯣꯏ ꯌꯣꯟꯕ ꯂꯥꯛꯄꯗꯣ ꯂꯩꯍꯧꯕꯅꯤ ꯑꯗꯨ ꯈꯤꯇꯪ ꯊꯣꯡꯉꯦ ꯑꯗꯨꯒ ꯑꯃ ꯏꯔꯣꯜꯂꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯇꯣꯛꯑꯦ ꯉꯁꯤꯒꯤ ꯃꯅꯤꯄꯨꯔꯗꯗꯤ ꯍꯪꯒꯥꯝ ꯑꯃꯗ ꯃꯔꯥꯡ ꯀꯥꯏꯔꯝꯗꯧ ꯃꯥꯜꯂꯤ ꯃꯅꯥ ꯃꯁꯤꯡꯒꯁꯦ ꯍꯣꯡꯃꯟꯗꯅ ꯍꯥꯏꯕꯗꯤ ꯈꯪꯗꯦ ꯃꯌꯥꯝ ꯑꯥꯗꯅ ꯃꯅꯥ ꯃꯁꯤꯡꯁꯦ ꯊꯥꯔꯨꯕꯁꯤ ꯂꯣꯏꯅꯃꯛ ꯑꯣꯏꯕ ꯃꯥꯜꯂꯦꯀꯣ ꯅꯨꯡꯁꯥꯕ ꯏꯕꯥꯏꯗꯤ ꯕꯤꯖꯤꯅꯦꯁ ꯇꯧꯋꯦ ꯁꯔꯀꯥꯔ ꯊꯕꯛꯀ ꯇꯧꯕ ꯅꯠꯇꯦꯗ ꯑꯩꯈꯣꯏꯒꯤ ꯀꯔꯕꯥꯔ ꯁꯨꯝ ꯃꯆꯥ ꯃꯆꯥ ꯇꯧꯕ ꯍꯥꯏꯇꯥꯔꯦꯀꯣ ꯉꯝꯅꯅꯕ ꯍꯤꯡꯅꯅꯕ ꯁꯨꯝ ꯍꯣꯠꯅꯕꯅꯤ ꯁꯤ ꯄꯣꯠ ꯂꯩꯔꯒ ꯆꯥꯗꯦ ꯑꯗꯨꯅꯤ ꯄꯣꯠ ꯂꯩꯔꯒ ꯄꯣꯠ ꯍꯣꯏ ꯏꯟꯁꯥꯡ ꯃꯅꯥ ꯌꯥꯝ ꯃꯔꯥꯡ ꯀꯥꯏꯔꯝꯗꯧ ꯃꯥꯜꯂꯦꯕ ꯑꯗꯨꯒ ꯃꯣꯏꯅ ꯂꯩꯕ ꯆꯥꯕ ꯃꯤꯁꯤꯡꯗꯣ ꯃꯣꯏ ꯐꯣꯟꯅ ꯁꯨꯝ ꯍꯥꯏꯅꯔꯛꯄ ꯋꯥꯅꯤ ꯑꯁ ꯐꯗꯤꯒꯣꯝꯒꯁꯦ ꯂꯨꯄꯥ 10ꯇꯒꯤ ꯃꯄꯨꯟꯗ ꯁꯨꯛ ꯌꯥꯝ ꯐꯪꯉꯛꯑꯦ ꯑꯗꯩꯗꯤ ꯀꯩꯅꯣ ꯀꯩꯊꯦꯜ ꯂꯧꯔꯝꯗꯥꯏꯒꯤ ꯍꯪꯒꯥꯝ ꯃꯅꯥꯁꯨ ꯌꯥꯝ ꯄꯤꯔꯛꯑꯦ ꯈꯣꯠꯂꯦ ꯍꯥꯏꯗꯤ ꯄꯩꯁꯥ ꯈꯤꯇꯪꯅ ꯃꯌꯥꯝ ꯑꯣꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯁꯣꯝꯒꯤ ꯃꯐꯝꯗꯅ ꯄꯩꯁꯥꯒꯁꯦ ꯈꯤꯖꯤꯛꯇꯪꯅ ꯑꯣꯛꯇꯦꯕ ꯂꯣꯏꯅ ꯑꯂꯩꯕ ꯉꯥꯛꯇ ꯑꯩꯈꯣꯏꯅ ꯂꯩꯗ꯭ꯔꯤꯁꯦ ꯀꯔꯤ ꯄꯣꯠꯅꯣ ꯀꯔꯤꯃꯣ ꯏꯁꯤꯡ ꯐꯥꯎꯕ ꯂꯩꯔ ꯊꯛꯏꯅꯤꯀꯣ ꯏꯆꯦ ꯑꯣꯏꯅ ꯂꯩꯁꯦ ꯂꯥꯏꯔꯔꯒꯁꯨꯅꯦ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤ ꯁꯔꯀꯥꯔꯒꯤ ꯀꯩꯅꯣꯅꯦ ꯏꯁꯤꯡ ꯁꯄ꯭ꯂꯥꯏ ꯊꯥꯔꯤꯛꯏꯁꯦ ꯁꯤꯐꯥꯎꯗ ꯊꯥꯒꯤ ꯄꯩꯁꯥ ꯊꯤꯕꯩ ꯋꯥꯅꯤ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯑꯗꯩꯗꯤ ꯏꯪꯈꯣꯜ ꯁꯝꯕꯟ ꯑꯩꯈꯣꯏꯒꯤ ꯃꯅꯥ ꯃꯁꯤꯡ ꯊꯥꯅꯕꯒꯁꯨ ꯂꯩꯔꯒꯁꯨ ꯂꯩꯇꯦ ꯑꯗꯨ ꯇꯧꯕꯤꯅꯕ ꯍꯣꯠꯅꯕꯤꯅꯕ ꯂꯩꯇꯦ ꯍꯥꯏꯗꯤ ꯑꯗꯨ ꯈꯛꯇꯪ ꯇꯧꯔꯒꯁꯨ ꯂꯩꯕ ꯌꯥꯗꯕꯅꯤꯅ ꯀꯔꯕꯥꯔ ꯃꯆꯥ ꯃꯁꯨ ꯑꯃ ꯇꯧꯕꯗꯨꯅ ꯏꯪꯈꯣꯜ ꯑꯃ ꯇꯧꯕꯒꯤꯁꯨ ꯃꯇꯝ ꯁꯪꯗꯕ ꯍꯥꯏꯇꯥꯔꯦ ꯃꯣꯏꯔꯥꯡꯗ ꯐꯥꯝ ꯂꯩ ꯑꯗꯨꯗ ꯍꯧꯖꯤꯛ ꯃꯄꯥꯟ ꯔꯥꯎꯟ ꯂꯣꯏꯅ ꯑꯦꯟꯁꯥꯡ ꯅꯥꯄꯤ ꯆꯥꯏꯁꯦ ꯑꯁ ꯅꯨꯡꯉꯥꯏꯔꯝꯅꯤ ꯑꯗꯨꯗꯤ ꯐꯩ ꯑꯗꯨꯃꯥꯏꯅ ꯏꯪꯈꯣꯜ ꯁꯝꯕꯟ ꯐꯥꯝꯗꯨꯗꯤ ꯀꯅꯥꯅ ꯁꯨꯏ ꯃꯃꯥ ꯕꯕꯥꯅ ꯑꯗꯨꯝ ꯁꯨꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯃꯥꯏꯅ ꯇꯧꯅ ꯃꯤ ꯑꯇꯣꯞꯄꯅ ꯁꯨꯕꯤꯕ꯭ꯔꯥ ꯃꯜꯁꯀꯤ ꯆꯣꯀ꯭ꯂꯦꯠꯇꯣ ꯎꯝ ꯌꯥꯝ ꯆꯥꯔꯣ ꯑꯩ ꯈꯪꯗꯦ ꯀꯥꯏ ꯆꯣꯀ꯭ꯂꯦꯠ ꯂꯩ ꯑꯗꯨꯅ ꯃꯜꯁ ꯀꯩꯅꯣ ꯆꯣꯀ꯭ꯂꯦꯠ ꯑꯃ ꯄꯤꯔꯛꯑꯦ ꯅꯪꯗꯤ ꯍꯥꯎꯕ ꯑꯩ ꯈꯪꯗꯦꯍꯦ ꯑꯩꯅ ꯆꯤꯞꯁ ꯈꯔ ꯄꯤꯈꯤꯗꯅꯤ ꯆꯤꯞꯁ ꯅꯪ ꯁꯤꯈꯩꯒꯤ ꯀꯩꯅꯣꯝ ꯀꯦꯛ ꯃꯥꯃꯤꯗꯣ ꯆꯥꯂꯣꯏꯔꯕꯣ ꯂꯩꯕꯗꯣ ꯀꯔꯤ ꯀꯦꯛ ꯀꯔꯤ ꯀꯦꯛ ꯃꯥꯟꯒꯦ ꯀꯩꯅꯣꯝꯃ ꯅꯪ ꯉꯁꯥꯏꯒꯤ ꯇ꯭ꯔꯥꯏꯡꯒꯜ ꯑꯣꯏꯕ ꯄꯣꯠꯁꯛ ꯀꯩꯅꯣꯝꯗꯣ ꯇ꯭ꯔꯥꯏꯡꯒꯜ ꯗꯣ ꯔꯥꯡꯗꯤꯗꯣ ꯑꯁ ꯅꯪꯅ ꯆꯥꯅꯣ ꯑꯩ ꯆꯥꯅꯤ ꯑꯗꯣ ꯑꯁꯤꯁꯦ ꯅꯪ ꯍꯧꯖꯤꯛ ꯁꯪꯒꯣꯝꯒ ꯊꯛꯈꯤꯗꯣꯏꯔꯣ ꯆꯣꯀ꯭ꯂꯦꯠ ꯃꯜꯁꯀꯤ ꯊꯧꯎꯔꯅꯨ ꯇꯨꯝꯈ꯭ꯔꯣ ꯊꯛꯀꯅꯤ ꯊꯛꯀꯅꯤ ꯃꯈꯨ ꯅꯥꯏ ꯁꯤꯔꯣ ꯇꯨꯝꯃꯣ ꯍꯥꯏ ꯃꯤꯗꯣ ꯈꯨꯔꯨ ꯅꯥꯔꯤꯗꯣ ꯅꯈꯣꯏꯗꯤ ꯅꯣꯡ ꯆꯨꯔꯖꯥꯠꯂꯣ ꯚꯨꯠ ꯅꯨꯡꯁꯥꯕ ꯏꯃꯥꯗꯤ ꯔꯤꯂꯤꯐ ꯀꯦꯝꯗ ꯂꯩ ꯏꯆꯦ ꯕꯕꯥꯅ ꯐꯥꯔꯝꯗ ꯊꯕꯛ ꯁꯨꯕ ꯃꯤꯒ ꯂꯩ ꯑꯣ ꯏꯅꯥꯎꯄꯥꯅ ꯑꯣ ꯔꯥꯖꯁꯊꯥꯟꯗ ꯂꯩꯁꯦ ꯏꯃꯥꯅ ꯔꯤꯂꯤꯐ ꯀꯦꯝꯗ ꯂꯩꯕ ꯑꯁ ꯑꯗꯨꯗꯤ ꯃꯃꯥ ꯒꯨꯗ ꯃꯣꯔꯅꯤꯡ ꯅꯨꯡꯉꯥꯏꯇꯤꯌꯦ ꯒꯨꯗ ꯃꯣꯔꯅꯤꯡ ꯍꯣꯜ ꯍꯥꯏ ꯑꯦꯝ ꯄꯨꯡ 1 ꯇꯥꯔꯦ ꯀꯔꯤ ꯂꯝꯒꯤ ꯔꯤꯂꯤꯐ ꯀꯦꯝꯞꯇꯅꯣ ꯅꯨꯡꯁꯥꯕ ꯑꯩ ꯂꯥꯛꯀꯗꯧꯕ ꯂꯩ ꯀꯤꯖꯩ ꯈꯪꯗꯦ ꯑꯩ ꯍꯟꯗꯛꯀꯤ ꯊꯥ ꯇꯤꯀꯦꯠ ꯀꯛꯅꯔꯕꯅꯤꯀꯣ ꯀꯥꯡ ꯈꯛꯇꯅꯤ ꯑꯣ ꯃꯣꯏꯔꯥꯡꯗ ꯏꯆꯦ ꯃꯣꯏꯔꯥꯡꯗ ꯔꯤꯂꯤꯐ ꯀꯦꯝꯞꯇ
Good morning. ꯎꯝ ꯄꯨꯡ 1 ꯇꯥꯔꯦ AMꯅꯤꯅ. ꯋꯥꯟ ꯇꯥꯔꯦ. Good night ꯊꯣꯏꯅꯕ ꯂꯩꯔꯝꯃꯅꯤ. Good morning. ꯂꯤꯁꯅꯥ ꯑꯉꯥꯡꯗꯣ ꯀꯥꯈꯟ ꯊꯥꯗꯕꯤꯌꯨ. ꯆꯦꯆꯦ ꯂꯥꯏꯔꯤꯛ ꯄꯥꯏ. ꯐꯂꯥꯡꯒꯁꯦ ꯃꯣꯏ ꯏꯟꯖꯦꯛꯁꯟ ꯇꯧꯏ ꯂꯥꯛ ꯌꯦꯡꯉꯣ. ꯑꯩ ꯍꯥꯟꯅ ꯉꯥꯎꯔꯒ ꯆꯦꯆꯦ ꯃꯌꯥꯝ ꯃꯤꯅꯥꯎꯗ ꯌꯥꯗꯦꯕ. ꯀ ꯑꯩ ꯈꯨꯗꯣꯞꯇꯤ ꯌꯥꯊꯣꯛꯈ꯭ꯔꯦ. ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯃꯥꯏꯅ ꯀꯌꯥꯅꯤ ꯔꯤꯂꯤꯐ ꯀꯦꯝꯗ ꯂꯩꯗꯣꯏꯅꯣ ꯃꯌꯥꯝꯗꯣ. ꯏꯆꯦ ꯋꯥꯔꯝꯃꯅꯤ ꯁꯥꯏꯖꯇꯨꯒ ꯍꯥꯏꯅꯦ. Motor है पापा रे motor. ꯏꯆꯦ ꯀꯣꯔꯐꯨ ꯑꯣꯜꯂꯦ. Careful. ꯃꯤꯑꯣꯏꯕꯁꯦ ꯑꯗꯨꯅꯤ. ꯋꯥꯔꯤꯅꯤ ꯑꯩꯗꯤ ꯍꯟꯗꯛꯀꯤ ꯀꯩꯅꯣꯒꯤ ꯑꯩꯒꯤ ꯈꯣꯡ ꯀꯩꯅꯣ ꯅꯥꯔꯨꯕꯩꯗꯣ ꯑꯗꯨꯗꯒꯤ ꯍꯧꯖꯤꯛꯁꯤꯅ ꯀꯩꯗꯧꯔꯤ ꯐꯝꯈ꯭ꯔꯒ ꯑꯃꯨꯛ ꯍꯧꯒꯠ ꯉꯝꯗꯦ. ꯍꯧꯒꯠꯈ꯭ꯔ ꯑꯃꯨꯛ ꯐꯝꯕ ꯉꯝꯗꯦ ꯑꯩ ꯇꯧꯔꯤꯁꯦ ꯃꯍꯥ ꯂꯥꯟꯅꯕꯅꯤ ꯇꯧꯔꯤꯁꯦ. ꯑꯗꯨꯅ ꯎꯁꯣꯞꯀ ꯆꯥꯔꯗꯤ ꯑꯩ ꯁꯤꯕ ꯇꯥꯔꯦ ꯐꯝꯊꯕꯒ ꯉꯝꯄꯣꯟꯇꯦ. ꯅꯣꯏꯕꯁꯦ ꯌꯥꯝ ꯋꯥꯔꯅꯤ. ꯕꯦꯟꯖꯤꯟꯅ ꯇꯧꯔꯅꯤ ꯑꯩꯈꯣꯏ ꯃꯁꯛ ꯎꯏ. ꯏꯇꯩꯃ ꯅꯨꯡꯁꯥꯕ ꯑꯁ ꯏꯕꯥꯏ ꯍꯧꯖꯤꯛ ꯆꯥꯗ꯭ꯔꯁꯨ ꯍꯌꯦꯡ ꯉꯟꯇꯥ ꯆꯥꯔꯁꯨ ꯍꯌꯦꯡ ꯑꯌꯨꯛꯀꯤ ꯑꯉꯟꯕꯗ ꯆꯥꯔꯁꯨ ꯌꯥꯔꯗꯤ ꯅꯣꯡꯉꯥꯜꯂ ꯄꯣꯠꯅꯤ. ꯋꯥꯛꯀꯤꯡ ꯆꯠꯂꯣ ꯏꯆꯦ ꯑꯗꯨꯅꯤ ꯆꯠꯀꯦ ꯇꯧꯕ. ꯋꯥꯛꯀꯤꯡꯁꯤꯗ ꯑꯃꯨꯛꯇ ꯆꯠꯀꯦ ꯑꯌꯨꯛꯁꯦ ꯉꯟꯅ ꯍꯧꯒꯠꯀꯦ ꯇꯧꯔꯒꯅꯦ. ꯈꯪꯗꯦꯗ ꯊꯣꯡꯒꯥꯟ ꯌꯧꯕꯗ ꯑꯉꯥꯡꯅ ꯀꯞꯄꯒ ꯂꯥꯎꯔꯛꯏ ꯍꯥꯏꯁꯤꯅꯤ. ꯈꯔ ꯇꯧ ꯇꯥꯔꯦ. ꯅꯈꯣꯏ ꯂꯥꯡꯒꯅꯨ. ꯀꯥꯡꯍꯟꯗꯣ ꯆꯠꯁꯜꯂꯨ ꯀꯥꯡ ꯆꯪꯉꯦ. ꯍꯟꯗꯛꯀꯤ ꯀꯥꯡꯁꯤꯡꯁꯤꯗꯤ ꯍꯦꯛꯇ ꯑꯩꯉꯣꯟꯗ ꯍꯦꯟꯅ ꯑꯦꯛꯗꯝ ꯄꯔꯐꯦꯛꯅꯤ. ꯈꯨꯠꯆꯥꯎ ꯑꯃ ꯈꯨꯄꯥꯛ ꯑꯃ ꯀꯥꯡꯅꯦꯅ ꯀꯩꯅꯣꯅꯦ. ꯏꯪꯊꯝꯊꯥꯗ ꯀꯥꯡ ꯂꯩꯅꯗꯦ ꯍꯥꯏꯅꯕꯅꯦꯕ. ꯑꯩꯈꯣꯏꯁꯦ ꯑꯦꯂꯤꯌꯟꯅꯤ. ꯑꯩꯗꯤ ꯇꯨꯝꯕ ꯌꯥꯗꯦ ꯂꯥꯟꯗꯒꯤ ꯏꯆꯦ. ꯀꯩꯅꯣ ꯍꯧꯖꯤꯛꯇꯤ ꯀꯔꯤꯝꯐꯥꯎ ꯇꯧꯗꯕ꯭ꯔꯥ ꯏꯪꯊꯕ꯭ꯔꯥ ꯍꯥꯏꯕꯗꯤ ꯅꯣꯏꯅ ꯂꯩꯔꯤꯕ ꯁꯥꯏꯠꯇꯣ ꯀꯃꯥꯏꯅ ꯇꯧꯋꯤ ꯄꯥꯈꯠꯅꯤꯉꯥꯏ ꯑꯣꯏꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯒꯦ. Good night. ꯄꯨꯡ 7:10 ꯅꯣꯡꯉꯥꯜꯂꯤꯌꯦ ꯏꯕꯥꯏꯅ ꯍꯥꯏꯁꯦ. ꯑꯩꯁꯦ ꯃꯤꯅ ꯉꯥꯎꯏ ꯍꯥꯏꯔꯅꯤ. ꯃꯣꯏ ꯉꯁꯥꯏꯗꯒꯤ ꯑꯌꯨꯛꯇꯒꯤ ꯂꯥꯏꯞ ꯄꯔꯦꯡ ꯄꯔꯦꯡ ꯇꯧꯊꯣꯛꯑꯒ ꯂꯣꯏꯔꯦ. ꯅꯣꯏ ꯏꯕꯥꯏꯒꯗꯤ ꯂꯥꯈꯣꯗꯅ ꯅꯣꯡꯉꯥꯜꯂꯦ ꯍꯧꯒꯠꯂꯛꯄ꯭ꯔꯥ ꯀꯩꯅꯣ ꯇꯧꯔꯤꯁꯦ. ꯏꯇꯩꯃ ꯁꯤꯗ ꯄꯨꯡ 7:10 ꯅꯣꯡꯉꯥꯜꯂꯤꯌꯦ. ꯑꯩꯈꯣꯏ ꯁꯤꯗ ꯄꯨꯡ ꯀꯌꯥ ꯅꯣꯡꯉꯥꯟꯒꯦ ꯈꯪꯗ꯭ꯔꯤꯕꯣ. ꯄꯨꯡ 4ꯗꯒ ꯅꯣꯡꯉꯥꯟꯖꯥꯠꯂ ꯈꯪꯗꯦꯀꯣ. ꯀꯌꯥꯗ ꯅꯣꯡꯉꯥꯟꯒꯦ ꯍꯟꯗꯛꯀꯤ. ꯑꯩꯗꯤ ꯍꯦꯛ ꯄꯨꯡ 3:30ꯗ ꯍꯦꯛꯇ ꯃꯤꯀꯞ ꯊꯣꯛꯄꯅꯦꯕ. ꯁꯤꯗꯗꯤ ꯀꯩꯁꯨ ꯇꯧꯗꯦ ꯏꯆꯦ. ꯏꯆꯦ ꯃꯔꯛꯇꯅꯤ ꯑꯣ. ꯑꯗꯣ ꯅꯨꯡꯁꯥꯕ ꯈꯔꯗꯤ ꯇꯨꯝꯅꯕ ꯍꯣꯠꯅꯕꯒꯤ ꯃꯊꯧ ꯇꯥꯏ. ꯑꯍꯤꯡ ꯇꯨꯝꯗ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ.
ꯑꯩꯒꯤ ꯍꯥꯟꯅꯗꯤꯅꯦ ꯍꯧꯖꯤꯛꯇ ꯄꯨꯡ ꯇꯔꯥ ꯊꯕꯛꯇꯒꯤ ꯕꯥꯔꯣ ꯄꯨꯡ ꯇꯔꯥ ꯍꯜꯂꯛꯂꯤꯅꯤ ꯏꯕꯥ ꯍꯦꯛꯇ ꯊꯕꯛ ꯍꯧꯖꯤꯛꯋꯥꯏꯗ ꯊꯕꯛꯇ ꯍꯜꯂꯛꯏꯗꯨꯕꯨ ꯇꯅꯨꯒꯗꯤ ꯐꯣꯟ ꯐꯥꯎꯅꯔꯕ꯭ꯔꯥ ꯑꯋꯥꯕꯅꯤꯗ ꯅꯨꯄꯥꯒꯤ ꯄꯨꯟꯁꯤꯁꯤꯁꯨ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏꯅꯗꯤ ꯑꯃꯔꯣꯝꯗ ꯅꯨꯄꯥ ꯄꯨꯝꯅꯃꯛꯁꯨ ꯁꯨꯔꯤ ꯄꯣꯠꯅꯤ ꯅꯪꯁꯨ ꯁꯨꯔ ꯀꯩꯗꯧꯒꯦꯒ ꯍꯥꯏꯕꯤꯕ ꯃꯣꯏꯅ ꯏꯃꯨꯡ ꯑꯃ ꯁꯪꯁꯥꯔ ꯑꯃꯁꯦ ꯃꯤꯃꯥꯟꯅꯕ ꯉꯝꯅꯕ ꯍꯥꯏꯅ ꯁꯦꯟ ꯊꯨꯝ ꯇꯥꯅꯕ ꯍꯣꯠꯅꯕꯁꯦ ꯑꯋꯥꯕꯒꯤꯗꯤ ꯑꯋꯥꯕꯅꯤ ꯃꯔꯨꯞ ꯃꯄꯥꯡ ꯀꯌꯥ ꯇꯤꯟꯅꯗꯉꯩ ꯁꯥꯒꯩ ꯅꯥꯇꯩ ꯀꯌꯥ ꯎꯅꯗꯉꯩ ꯇꯧꯗꯅ ꯁꯦꯟ ꯊꯨꯝ ꯇꯥꯅꯕ ꯍꯣꯠꯅꯔꯤꯁꯦ ꯋꯥꯗꯤ ꯋꯥꯈ꯭ꯔ ꯄꯣꯠꯅꯤ ꯑꯗꯨꯅꯕꯨ ꯄꯤꯇꯥ ꯁꯣꯔꯒꯣ ꯄꯤꯇꯥ ꯙꯔꯃꯣ ꯄꯤꯇꯥ ꯍꯤ ꯄꯔꯃꯪ ꯇꯄꯣ ꯄꯤꯇꯔꯤ ꯄꯤꯇꯤꯃꯥ ꯄꯨꯟꯅꯦ ꯄ꯭ꯔꯤꯌꯟꯇꯤ ꯁꯔꯕ ꯗꯦꯕꯇꯥ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒ ꯏꯃꯥ ꯁꯤꯒꯤꯅ ꯑꯃꯨꯛ ꯑꯋꯥꯡꯕ ꯊꯥꯛ ꯑꯃ ꯑꯗꯨꯅ ꯑꯃꯨꯛ ꯅꯥꯀꯜ ꯑꯃꯗ ꯂꯩꯈ꯭ꯔꯦ ꯊꯕꯛ ꯌꯥꯝꯃꯤ ꯏꯆꯦ ꯇꯨꯝꯕ ꯌꯥꯗꯦ ꯂꯥꯟꯗ ꯃꯥꯡꯈꯤꯕ ꯐꯨꯒꯠꯅꯕ ꯍꯣꯠꯅꯕꯗꯣ ꯆꯨꯝꯃꯤ ꯆꯨꯝꯃꯤ ꯅꯨꯡꯁꯥꯕ ꯊꯕꯛ ꯌꯥꯝꯃꯤ ꯑꯗꯣ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯄꯄꯥꯅ ꯅꯨꯡꯁꯥꯕꯒꯤ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯍꯧꯖꯤꯛꯁꯦ ꯆꯍꯤ 30ꯃꯨꯛ ꯁꯨꯔꯕ꯭ꯔꯥ ꯋꯥꯟ ꯏꯌꯥꯔ ꯑꯗꯨꯗꯒꯤꯁꯨ ꯑꯉꯥꯡ ꯑꯣꯏꯔꯤꯕ꯭ꯔꯥ ꯀꯌꯥ ꯁꯨꯔꯒꯦ ꯍꯧꯖꯤꯛꯕꯣ 1000 1 ꯃꯤꯂꯤꯌꯟ ꯀꯔꯣꯔ ꯏꯇꯩꯃ ꯇꯅꯨ ꯇꯨꯝꯈ꯭ꯔꯦ ꯇꯨꯝꯈ꯭ꯔꯕ ꯃꯤ ꯈ꯭ꯋꯥꯏꯒ ꯑꯣꯟꯅ ꯇꯩꯅꯔꯦ ꯇꯧꯔꯤꯁꯦ ꯁꯨꯃꯥꯏꯅ ꯅꯨꯄꯤ ꯇꯨꯝꯈ꯭ꯔꯦ ꯅꯨꯄꯥ ꯊꯕꯛ ꯁꯨꯔꯦ ꯑꯩꯈꯣꯏꯅ ꯅꯨꯄꯥ ꯇꯨꯝꯈ꯭ꯔꯦ ꯅꯨꯄꯤ ꯑꯩ ꯂꯩꯍꯧꯔꯦ '29 ꯏꯆꯦ 29 '29 ꯑꯉꯥꯡꯕꯨꯗꯤ ꯑꯣꯏꯔꯤ ꯃꯌꯥꯡ ꯉꯥꯡꯔꯤ ꯇꯤꯅꯦꯖꯔ ꯏꯆꯤꯜ ꯏꯅꯥꯎꯗ ꯑꯍꯟꯁꯨ ꯑꯣꯏꯕ ꯑꯗꯨꯅꯅꯤ ꯍꯜꯂꯣ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯀꯩ ꯂꯝꯅꯁꯨ ꯀꯥꯎꯔꯦꯀꯣ ꯑꯩꯒꯤ ꯏꯕꯨꯡꯒꯤ ꯃꯆꯥꯅꯨꯄꯤꯁꯨ ꯃꯅꯤꯄꯨꯔꯒꯤ ꯅꯨꯄꯥꯗꯅꯤꯀꯣ ꯂꯨꯍꯣꯡꯗꯣꯏꯁꯦ ꯃꯥꯏ ꯀꯔꯤꯅꯣ ꯃꯥꯏ ꯃꯃꯤꯡꯗꯨꯕꯣ ꯍꯤꯞꯄꯨ ꯇꯨꯃꯤꯟ ꯍꯤꯞꯄꯨ ꯇꯟꯈ꯭ꯔꯦ ꯍꯣꯏ ꯍꯣꯏꯗ ꯍꯣꯏꯗ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯄꯨꯟꯁꯤꯁꯦ ꯀꯔꯤꯅꯣ ꯀꯥꯡꯈꯟ ꯃꯅꯨꯡꯗ ꯀꯔꯤꯅꯣ ꯀꯥꯡꯒꯁꯦ ꯅꯥꯀꯣꯡꯗ ꯄꯥꯏꯁꯤꯜꯂꯦ ꯇꯧꯔꯤꯁꯦ ꯑꯗꯨꯏꯁꯨ ꯇꯨꯝꯗꯅ ꯅꯣꯛꯂꯒ ꯂꯩꯈꯠꯈ꯭ꯔꯦ ꯊꯣꯛꯄ ꯑꯃ ꯇꯧ ꯁꯣꯝ ꯀꯥꯁꯦ ꯃꯩ ꯃꯨꯊꯠꯂꯝꯗ꯭ꯔꯦ ꯑꯩꯗꯤ ꯅꯨꯡꯗꯥꯡ ꯑꯌꯥꯝꯕ ꯊꯕꯛ ꯁꯨꯏꯌꯦ ꯀꯩ ꯊꯕꯛ ꯁꯨꯏꯅꯣ ꯅꯪ ꯀꯝꯄ꯭ꯌꯨꯇꯔꯗ ꯁꯨꯏꯔꯥ ꯀꯩꯗꯧꯔꯤꯅꯣ ꯅꯨꯡꯗꯥꯡꯗ ꯁꯨꯏ ꯍꯥꯏꯁꯦ ꯑꯗꯨꯒ ꯑꯗꯨꯅꯅꯤ ꯅꯨꯡꯊꯤꯜꯗꯅ ꯐꯥꯝꯗ ꯊꯕꯛ ꯁꯨꯏ ꯊꯕꯛ ꯌꯥꯝꯃꯤ
ꯕꯤꯅꯣꯠꯇꯣ ꯊꯕꯛ ꯀꯟꯈ꯭ꯔꯦ ꯖꯣꯠ ꯄꯥꯏꯗꯅ ꯍꯦꯛꯇ ꯚꯤꯗꯤꯑꯣ ꯇꯧꯔꯛꯑꯦ. 그래서 답답답 그래서 깡깡깡. 난 지금 이제 깡 lầy 들어. anh đừng buồn à buồn ꯍꯣꯏ ꯑꯩ ꯔꯨꯝ ꯗꯤꯖꯥꯏꯟ ꯇꯧꯏ ꯏꯆꯦ ꯍꯣꯇꯦꯜꯁꯤꯡꯒꯤ. designer ꯍꯣꯇꯦꯜ ꯗꯤꯖꯥꯏꯟ ꯁꯤꯡꯒꯤ. ꯑꯗꯨ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ. or no नापो साय आपका ब्यूटीफुल फेस दिखाओ ना. हाँ कल सुबह जरूर दिखाऊंगी. आप सब्सक्राइब करके जाइएगा. ऊपर वाला जो सब्सक्राइब का बटन है ना लाल बटन उस पर क्लिक कीजिए. मैं कल सुबह दिखाऊंगी. खंगलावरा खंडे नुंसाबा ऑनलाइन दा सुबनी चे लोइना थबक लोरगा थिनबा चटपा. याम फैये. ओरगे मीटर पर लापरा नते होटल डिजाइन होटल की रूम डिजाइन तौबा. नापो साय आपने लाल वाला क्लिक किया क्या तो बदल देना. शाम का भूला ना पोसा यार मैं इतना जो ये ने शाम खुद कराना निंदिया ना तुम हांगे अदुनीने बा ए कुइरे हकांग मचंदबा कुइरे ने ngasi mangai पापा कइनो पापा को करिजे करि हाइनिंगे तुम तुम बाबू हम चलेंगे अहिंग थेंगमसे करीम चानिंगाई लेते नोंगालगा चाव हजे कई चानिंगाई लेगे बॉम्बिटा कई तो इलाजिबो अहिंगी पुंग अनि तारा बॉम्बिटा आइजो चई चानी चाहिए बचाना चही अमा फाउदी सुनिंगाई थबक क्यूदा लेरी इचे अदुना लुहोंगबा मनुंगसु थबक सुदबा यारो. चांगे थबक याम कल्ली नुंसाबसे फै थबक से अखोइनदि याम कल्ली याम वाई हैको थबकते लेनिंगागी लाइफ की सक्सेस होगदोइनी. थबक चिल्लिंगागी मतम चिल्लिंगागी ꯑꯩꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯗꯣ ꯑꯣꯏꯒꯗꯣꯏꯅꯤ. ꯍꯪꯒꯥꯝ ꯄꯟꯊꯥꯗ ꯅꯣꯏꯗꯕ ꯃꯤꯗꯤ ꯅꯣꯏ ꯑꯩꯈꯣꯏꯗꯤ ꯑꯗꯨꯅꯤ ꯅꯨꯡꯁꯥꯕ ꯑꯩꯈꯣꯏꯗꯤ ꯅꯣꯏꯊꯣꯛꯏꯁꯤꯅꯤ. ꯑꯩꯈꯣꯏ ꯆꯥꯕ ꯍꯦꯛꯇ ꯄꯥꯟꯕꯤꯅꯤ ꯍꯛꯆꯥꯡꯗ ꯍꯦꯛꯇ ꯑꯃꯃꯝꯅ ꯁꯨꯝ ꯌꯥꯝ ꯆꯥꯔꯁꯨ ꯅꯣꯏꯕꯤꯗꯦ ꯑꯩꯈꯣꯏꯗꯤ ꯀꯦꯃꯦꯔꯥꯗ ꯆꯟꯗꯕꯤꯕꯅꯦꯕ ꯑꯩꯈꯣꯏꯗꯤ. फजन हिपो कमाई फजन हिपसिगिनो सीधा हिपो होइरे बाई केगी हकाम काम जगह चंदुनी आई इसे तू कुइरे हकाम चंदबा सोना काम जगह है फना कुइरे हकाम नहांगोइदि हकाम चंद्रिङैदा सुम सीधा छोड़ काम जगह है दिवयाम गरे सिद्ध
ꯁꯣꯝꯗ ꯑꯃꯨꯛ ꯑꯁꯣꯝꯗ ꯉꯥꯜꯂꯤꯁꯤꯅ ꯑꯗꯨꯝ Direct ay mamaya lại. ꯍꯧꯖꯤꯛ ꯐꯥꯎ ꯏꯆꯥ ꯅꯨꯄꯤ ꯂꯥꯏꯔꯤꯛ ꯏꯔꯤ Y là tên dễ rồi. ꯌꯦꯛꯄ꯭ꯔꯥ ꯏꯕ꯭ꯔꯥ ꯃꯣꯏ ꯁꯥꯏꯟꯁꯀꯤ ꯀꯔꯕꯥꯔꯁꯦ Science time. ꯗꯨꯒ ꯗꯥꯒ ꯏꯌꯨꯒꯅꯨ Bún chang. ꯍꯣꯏꯅꯦ ꯏꯕꯥ ꯏꯆꯦꯒꯤ ꯍꯛꯀꯥꯝꯁꯦ Science time. Science. ꯍꯛꯀꯥꯝ ꯆꯟꯕꯒꯤ ꯋꯥꯔꯤ ꯑꯃ ꯂꯩꯕꯗꯣ ꯍꯛꯀꯥꯝꯁꯦ ꯑꯩꯅ ꯆꯟꯕꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯈꯗꯥꯡꯒ ꯑꯗꯩꯗꯤ ꯈꯖꯥꯏꯒꯤ ꯆꯩꯔꯨꯡꯒꯔ ꯈꯌꯥꯠꯂ ꯀꯔꯤꯅꯣꯝꯒꯅꯤꯅꯦ ꯑꯅꯤꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯑꯅꯤꯁꯤꯒꯤ ꯖꯣꯏꯟ ꯃꯄꯥꯁꯦ ꯁꯨꯃꯥꯏꯅ ꯍꯤꯛꯇꯣꯛꯈꯤꯗꯅ ꯑꯃꯨꯛ ꯖꯣꯏꯟ ꯑꯣꯏ ꯌꯥꯗꯅ ꯖꯥꯁꯦ ꯁꯨꯃꯥꯏꯅ ꯀꯥꯔ ꯂꯩꯔꯦ ꯍꯥꯏꯌꯦ ꯅꯨꯄꯥ ꯑꯃꯒꯤ ꯋꯥꯔꯤꯗꯣ ꯑꯩꯈꯣꯏ ꯈꯗꯥꯡꯒꯤ ꯄꯥꯔꯠꯁꯤꯒ ꯃꯥꯏꯒꯤ ꯆꯩꯔꯨꯡꯒꯤ ꯀꯩꯅꯣꯁꯤꯒ ꯇꯣꯉꯥꯟꯕ꯭ꯔꯥ ꯈꯪꯗꯦꯅꯦ ꯏꯆꯦ ꯏꯕꯥꯒꯤ ꯁꯥꯏꯖꯇꯤ ꯀꯩꯁꯨꯝ ꯇꯧꯗꯦ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗ ꯌꯥꯎꯔꯤꯁꯦ ꯅꯍꯥꯟꯋꯥꯏ ꯚꯤꯗꯤꯑꯣꯗꯕꯨꯗꯤ ꯍꯦꯟꯅ ꯌꯥꯡ ꯀꯪꯕ ꯑꯣꯏꯅ ꯎꯕꯅꯤ ꯑꯩꯒꯤ ꯀꯦꯃꯦꯔꯥꯅ ꯇꯧꯔꯤꯅꯤꯀꯣ ꯑꯗꯨꯗꯤ ꯑꯩ ꯀꯦꯃꯦꯔꯥꯁꯤꯅ ꯑꯩꯁꯦ ꯈꯔꯁꯨ ꯄꯥꯍꯟꯕ꯭ꯔꯥ ꯀꯩꯅꯣ ꯇꯧꯋꯦꯕ ꯍꯛꯆꯥꯡꯁꯦ ꯑꯩꯗꯤ ꯑꯁꯂꯤꯗꯗꯤ ꯐꯅꯌꯥꯝ ꯑꯗꯨꯏꯁꯨ ꯍꯦꯟꯅ ꯆꯥꯎꯔ ꯄꯣꯠꯅꯤ ꯅꯣꯏ ꯏꯕꯥꯗꯤ ꯀꯔꯤꯝꯕ ꯇꯧꯗꯦꯕ ꯎꯝ Good night. Good night. Good night. ꯏꯕꯥꯏꯅ ꯅꯨꯡꯁꯥꯕ ꯅꯕꯥꯏꯗꯤ ꯎꯗꯕ ꯆꯍꯤ ꯌꯥꯝ ꯁꯥꯡꯂꯦ ꯆꯥꯕꯒꯗꯤ ꯂꯥꯞꯅ ꯊꯝꯈ꯭ꯔꯣ ꯆꯦꯡ ꯁꯥꯏꯐꯝ ꯍꯪ ꯅꯥꯟꯊꯣꯛꯂꯒ ꯌꯥ ꯀꯥꯔꯒ ꯂꯩ ꯍꯥꯏꯗꯣꯁꯦ ꯍꯣꯏꯃꯤ ꯁꯨꯃꯥꯏꯅ ꯀꯥꯔ ꯂꯩꯊꯣꯛꯈ꯭ꯔꯦ ꯑꯗꯨ ꯀꯩꯗꯧꯔꯒꯅ ꯐꯒꯤ ꯍꯥꯏꯕꯗꯨꯕꯣ ꯑꯩ ꯀꯥꯎꯈ꯭ꯔꯦꯅꯦ ꯈꯨꯄꯥꯡ ꯊꯥꯕꯗꯤ ꯐꯒꯤ ꯍꯥꯏꯔ ꯀꯩꯅꯣꯝ ꯀꯥꯎꯔꯦꯅ ꯑꯗꯨ ꯋꯥꯏꯗꯣ ꯌꯦꯡꯉꯨ ꯃꯁꯥꯕꯁꯨ ꯍꯌꯦꯡ ꯂꯨꯍꯣꯡꯉꯝꯗꯥꯏꯗꯒ ꯈꯖꯤꯛꯇꯪ ꯍꯛꯀꯥꯝ ꯆꯜꯂꯤꯃꯦꯅꯒ ꯑꯗꯨꯃꯥꯏꯅ ꯀꯥ ꯂꯩꯊꯣꯛꯈ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯌꯥꯝ ꯍꯛꯀꯥꯝꯒ ꯆꯜꯂꯨꯔꯕꯅꯤ राजू करुआ हेलो मेरे भाई हेलो ब्रदर चलो लोरे ꯁꯤ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯕ꯭ꯔꯥ ꯁꯨꯃꯥꯏꯅ ꯃꯊꯛꯇ 20 30 ꯍꯥꯏꯔꯤꯁꯦ ꯍꯧꯖꯤꯛꯇꯤ ꯁꯣꯔꯠꯀ ꯀꯔꯤꯒ ꯁꯨꯝ ꯌꯦꯡꯕ ꯃꯇꯝꯗ ꯃꯤꯁꯤꯡꯁꯦ ꯁꯣꯔꯠ ꯌꯥꯝ ꯌꯦꯡꯒꯜꯂꯤꯗꯅ ꯁꯨꯝ ꯇꯧꯔ ꯑꯣꯠꯄꯗ ꯁꯨꯝ ꯊꯦꯡꯅꯔꯨꯕꯗꯣ ꯑꯗꯨꯅꯦ ꯃꯁꯤꯡꯗꯣ ꯉꯥꯏꯍꯥꯛ ꯂꯩꯒ ꯑꯃꯨꯛ ꯁꯠꯂ ꯂꯤꯛꯊꯈꯤꯗꯣ ꯃꯁꯤꯡꯗꯣ ꯁꯨꯝ ꯅꯥꯟꯊꯣꯛꯈꯤꯕꯗꯣ ꯑꯗꯨꯅꯦꯕꯁꯦ ꯀꯩꯁꯨ ꯑꯩꯒꯤꯁꯤꯒ ꯃꯣꯏꯅ ꯑꯦꯇꯦꯟ ꯑꯣꯏꯅꯒ ꯇꯧ ꯃꯤ ꯃꯁꯤꯡ ꯌꯥꯝꯃꯤ ꯅꯠꯇꯦ ꯔꯤꯁꯞꯁ꯭ꯔꯤ ꯋꯦꯌꯔ ꯑꯥꯔ ꯌꯨ ꯐ꯭ꯔꯣꯝ ꯑꯥꯏ ꯑꯦꯝ ꯐ꯭ꯔꯣꯝ ꯏꯟꯗꯤꯌꯥ ꯏꯇꯩꯃ ꯍꯪꯒꯥꯝ ꯍꯥꯏꯕꯅꯤ ꯍꯪꯒꯥꯝ ओके ओके राजू लाइक के लिए धन्यवाद और सब्सक्राइब की बटन पे भी क्लिक मार दीजिएगा थैंक यू वी आर इंडियन भारत माता की जय हो हिंद देश के निवासी सभी जन एक है रंग रूप वेश भाषा चाहे अनेक है
ꯗꯦꯁꯀꯤ ꯌꯨꯅꯤꯚꯔꯁꯤꯇꯤ ꯀꯣꯂꯦꯖꯀꯤ ꯁꯥꯏꯟꯁ ꯄ꯭ꯔꯦꯛꯇꯤꯀꯦꯜꯗ ꯁꯔꯨ ꯁꯔꯥꯡ ꯊꯝꯕꯗꯣ ꯂꯦꯞꯇ ꯑꯗꯨ ꯄꯥꯏꯔꯨꯕꯗ ꯈꯗꯥꯡꯒꯤ ꯁꯔꯨ ꯅꯣꯝꯊꯣꯛꯂꯒ ꯇꯥꯔꯛꯇꯅ ꯀꯤꯗꯅ ꯑꯩꯁꯦ ꯂꯦꯞ ꯃꯅꯨꯡꯗ ꯌꯥꯝ ꯇꯧꯈꯤꯕꯅꯦ ꯑꯗꯨ ꯑꯩ ꯀꯤꯖꯩꯍꯦ, ꯑꯩꯗꯤ ꯉꯝꯖꯔꯣꯏ. ꯑꯗꯨꯅ ꯑꯩ ꯅꯣꯏ ꯁꯥꯏꯟꯁꯀꯗꯤ ꯇꯧꯖꯔꯛꯇꯦ, ꯑꯥꯔꯠꯁ ꯇꯧꯔꯦ. ꯑꯩꯗꯤ ꯗꯣꯛꯇꯔ ꯐꯥꯎ ꯑꯣꯏ ꯉꯝꯖꯔꯣꯏ. ꯍꯣꯁꯄꯤꯇꯥꯜꯗꯒ ꯃꯤ ꯑꯁꯤꯕ ꯑꯗꯨ ꯃꯤ ꯑꯅꯥ ꯑꯩ ꯉꯝꯖꯔꯣꯏ, ꯀꯤꯖꯕꯅ ꯑꯩ ꯁꯤꯗ ꯇꯧꯏ. ꯀꯩꯅꯣ ꯅꯨꯄꯥꯁꯤꯅ ꯀꯩꯒꯤꯅꯣ ꯏꯔꯃꯤ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯍꯧꯗ꯭ꯔꯦ. ꯈꯪꯗꯦ ꯑꯩꯗꯨ ꯍꯣꯁꯄꯤꯇꯥꯜ ꯁꯔꯨ ꯁꯔꯥꯡ ꯑꯗꯨꯒꯨꯝꯕꯒ ꯀꯤꯖꯩꯌꯦꯕ ꯌꯥꯝꯅ. बेला गुलाब जूही चंपा चमेली, बेला गुलाब जूही चंपा चमेली, प्यारी प्यारी फूल गुटे माला में एक है. देश की हाँ istali he nung sapa ikiji para swai law nang wai dai kamay pori mo dubo sindagi do handa ki matang sigiro kasi hanuba mo kasi mana kasi ada kasi hanuba mo siba adaydi ngarang nahan su hanam siba ani tamngare seta ikaw thori ne mi siba na mi sai kijabana I mapanda ka thokko ꯍꯣꯏ ꯇꯧꯕꯗꯤ ꯇꯥꯕꯅꯤ ꯃꯇꯥꯡꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯒ ꯀꯤꯗꯦ ꯍꯥꯏꯕꯗꯤ ꯌꯥꯄꯣꯟꯇꯦ ꯃꯇꯥꯡꯗꯨꯒ ꯑꯩꯁꯨ ꯇꯧꯕꯗꯤ ꯇꯧꯈ꯭ꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯈ꯭ꯔꯦ ꯍꯥꯏꯗꯤ ꯀꯃꯥꯏꯅ ꯈꯪꯕ꯭ꯔꯥ ꯑꯁꯤꯗꯒꯤ ꯆꯍꯤ 10ꯃꯨꯛꯀꯤ ꯃꯃꯥꯡꯒꯤ ꯋꯥꯔꯤꯗ ꯑꯩꯈꯣꯏ ꯃꯥꯁꯦ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯈꯤ ꯇꯣꯛꯑꯦ ꯑꯩꯁꯦ ꯁꯤꯂꯤꯟꯗꯔ ꯂꯩꯊꯔꯝꯕꯗ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯍꯟꯗꯛꯀꯤ ꯁꯤꯂꯤꯟꯗꯔꯁꯦ ꯈꯤꯇꯪ ꯒ꯭ꯌꯥꯁ ꯂꯤꯛ ꯑꯣꯏꯕꯅ ꯀꯩ ꯆꯥꯗꯣꯏꯅꯣ ꯄꯨꯔꯒ ꯄꯨꯔꯛꯄꯗ ꯃꯥꯒꯤ ꯁꯛꯀꯤ ꯋꯥꯔꯤꯗꯤ ꯇꯜꯂꯤꯀꯣ ꯑꯩ ꯄꯥꯕꯒ ꯀꯩꯅꯣ ꯁꯪꯒꯣꯝ ꯊꯛꯄ ꯌꯥꯔꯣ ꯁꯪꯒꯣꯝ ꯂꯩꯕ ꯌꯦꯡꯉꯣ ꯑꯗꯕꯣ ꯒ꯭ꯂꯥꯁ ꯑꯃꯗ ꯃꯦꯠꯂꯨꯅꯨ ꯀꯩꯅꯣ ꯇꯧꯔꯦ ꯑꯩꯅ ꯀꯥꯟꯅꯗꯦ ꯁꯩꯇ ꯍꯧꯖꯤꯛꯄꯨ ꯁꯪꯒꯣꯝ ꯕꯣꯟꯕꯤꯇꯥ ꯊꯛꯀꯅꯤ ꯍꯥꯏꯁꯤꯅꯤ Recipe jangan Kati bro recipe. Kati di Yang jauh naik katin.
Your kaki, your pas. Tomar pasnya tak? Kan? Karena pucuknya kayak kati do. Oh coba. Ready? Is. Recipe jangan. Cover. 성공 이거는 수수변 태원이 되는. Gimana? Phải đi bắt rồi. Nó đã trả ra như trả rồi hả? Học tầm mai cảm thấy mình phải làm gì có sẽ học. Mong được. 태원이. 쪼지 사 쪼지 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 사 농안도래 그냥 이거. 뭐야 아 성공 덕바 누구 덕바이는. 나도 뭐다 해본 바 얼마. 자기 이심도 빠지는 거고 석계 심. 이거 세우지. 시대수 잉이 메이프 타라가 레이니 바. ꯑꯩ ꯍꯟꯗꯛ ꯃꯅꯤꯄꯨꯔ ꯆꯠꯇꯣꯏꯅꯦꯕ ꯑꯗꯨ ꯆꯠꯄꯗꯣ ꯑꯩꯗꯤ ꯃꯩꯐꯨ ꯑꯃꯗꯤ ꯄꯨꯔꯛꯀꯦ ꯈꯜꯂꯤꯃꯤ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯁꯤꯗꯤ ꯃꯩꯐꯨꯒ ꯂꯩꯇꯦ ꯃꯩꯈꯨ ꯄꯣꯛꯇꯕ ꯁ꯭ꯇꯤꯝ ꯀꯩꯅꯤ ꯀꯩ ꯃꯩꯈꯨ ꯑꯣꯏꯔꯒꯅꯣ ꯀꯩ ꯁꯤꯅꯦꯃꯥꯅꯣ ꯍꯥꯏꯕ ꯂꯣꯀꯦꯜ ꯁꯤꯅꯦꯃꯥꯅꯤ ꯂꯣꯀꯦꯜ ꯁꯤꯅꯦꯃꯥ ꯃꯩꯈꯨ ꯑꯣꯏꯕ 시네마니 로컬 시네마니 그냥 바이카기 뭐 뚱들이가 남자 뚱들이 상비 무슨 시청 오면 저기디 이게 이제 아 슈가 피디 Rồi, nó saba sida phiền thay. 이번에 내 집까지 노. sida phiền thay 이제. 그래서 좀 한다 그러는 지 인철에. 그 부럭럭가 메탄기 이제 흥대니 메탄을 따지 자르더라. 메푸세 간다고. 우마데 싱는 거좀 다 자르더라 싶어. 칼이 필요. ꯃꯩꯇꯥꯟꯁꯤꯁꯨ ꯂꯩꯕꯗꯤ ꯐꯪꯕꯅꯤꯗ ꯃꯣꯏ ꯁꯅꯥ ꯁꯥꯕ ꯃꯐꯝ ꯑꯃ ꯃꯣꯏ ꯀꯗꯥꯏꯗꯒꯤ ꯂꯩꯅꯔꯤꯕ ꯈꯣꯠꯅꯔꯤꯕ LBꯒꯤ ꯁꯨꯒꯔꯗꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯂꯩꯔꯤꯕ ꯍꯥꯏꯁꯦ ꯇꯜꯂꯤꯍꯦ ꯅꯣꯏ ꯅꯨꯄꯤ ꯊꯤꯔꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯂꯩꯕꯁꯦ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯦꯗ ꯉꯝꯖꯔꯣꯏꯗ ꯑꯩꯗꯤ ꯅꯣꯏ
ꯅꯨꯄꯤꯒ ꯄꯨꯟ ꯄꯨꯟ ꯂꯩꯅꯔꯗꯤ ꯐꯕ ꯑꯩꯗꯤ ꯈꯔꯒ ꯀꯤꯒꯟꯕꯒ ꯁꯤꯡꯅ ꯊꯥꯔꯗꯤ ꯃꯩꯐꯨ ꯂꯣꯏꯅ ꯇꯦꯛꯂꯅꯤ ꯍꯣꯏꯅꯤ ꯆꯥꯛꯊꯦꯛ ꯇꯥꯔꯦ ꯂꯩ ꯈꯨꯔꯥꯏꯗ ꯊꯥꯞꯄ꯭ꯔꯣ ꯅꯨꯡꯁꯥꯕ ꯅꯣꯏꯗꯨꯒꯤꯗꯩ ꯈꯨꯔꯥꯏ ꯊꯥꯞꯄ꯭ꯔꯥ ꯈꯨꯔꯥꯏꯁꯦ ꯑꯗꯨꯗꯒꯤ ꯀꯩꯅꯣ ꯑꯣ ꯇꯅꯨꯁꯨ ꯁꯤꯗꯅꯤꯌꯦ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ꯭ꯔꯣ ꯂꯩꯃꯤꯟꯅꯕꯗꯤ ꯐꯩꯌꯦꯕ ꯅꯣꯏꯅ ꯊꯥꯡꯉꯩꯒꯤ ꯑꯗꯩ ꯌꯨꯝ ꯑꯗꯩꯗꯤ ꯏꯃꯨꯡ ꯃꯅꯨꯡ ꯊꯥꯗꯣꯛ ꯆꯪꯒꯦ ꯆꯠꯂꯒ ꯑꯃꯨꯛꯁꯨ ꯑꯥ ꯆꯠꯂꯒ ꯇꯣꯉꯥꯜꯂꯦ ꯑꯗꯨꯗꯤ ꯑꯩ ꯇꯜꯂꯤꯍꯦ ꯇꯣꯉꯥꯟ ꯂꯩꯕꯗꯤ ꯅꯨꯡꯉꯥꯏꯇꯦ ꯈꯨꯔꯥꯏ ꯀꯤꯂꯣꯃꯤꯇꯔ 50 ꯌꯥꯡꯈꯩꯃꯨꯛ ꯑꯣ ꯌꯥꯡꯈꯩꯃꯨꯛ ꯑꯣꯏꯅꯤ ꯑꯗꯩꯗꯤ ꯀꯩꯅꯣꯒꯗꯤ ꯀ꯭ꯋꯥꯀꯩꯊꯦꯜ ꯑꯗꯨꯗꯒꯤ ꯀꯩꯅꯣꯗꯤ ꯀꯔꯤꯕ ꯍꯩꯇ ꯍꯥꯏꯈꯤꯕ ꯂꯝꯗꯣ ꯑꯃꯨꯛ ꯀꯥꯎꯔꯦ ꯂꯥꯡꯒꯣꯜ ꯍꯦꯛꯇ ꯀꯥꯎꯕ ꯂꯣꯏꯔꯦꯍꯦ ꯉꯁꯥꯏꯅ ꯍꯥꯏꯗ꯭ꯔꯒ ꯑꯗꯨꯒ ꯑꯩ ꯊꯝꯗꯣꯔꯦ ꯕꯣꯟꯕꯤꯇꯥ ꯄꯤꯔꯛꯑꯣ ꯍꯪꯉꯨ येलो ꯁꯤꯕꯤꯌꯨ सानी ꯏ मोए ꯁꯤ ꯄꯥꯏ ꯁꯥꯔꯣꯏꯅꯦ ꯍꯦꯛ ꯉꯥꯎꯕ꯭ꯔꯣ ꯅꯇꯪꯒ ꯊꯛꯑꯣ ꯀ꯭ꯋꯥꯀꯩꯊꯦꯜꯗꯒꯤ ꯁꯝꯖꯤꯜꯂꯗꯤ ꯂꯥꯡꯒꯣꯜꯁꯨ 50 ꯃꯨꯛ ꯑꯗꯨꯝ ꯑꯣꯏꯅꯤ ꯏꯆꯦ ꯃꯣꯏꯔꯥꯡꯗꯒꯤ ꯀꯩꯅꯣꯅꯤ ꯀꯥꯡꯉ ꯂꯣꯏꯔꯦ ꯀꯩꯒꯤꯅꯣ ꯏꯪꯊꯝꯊꯥꯁꯤꯗ ꯀꯥꯡ ꯑꯁꯨꯛ ꯌꯥꯝ ꯀꯜꯂꯤꯁꯦ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯒꯨꯗ ꯅꯥꯏꯠ ꯃꯥꯅꯦ ꯃꯤꯇꯩꯅꯦ ꯗꯤꯖꯦꯟꯁꯨ ꯃꯩꯇꯩ ꯍꯣꯏ ꯁꯨꯝ ꯊꯝꯃ ꯂꯣꯏꯔꯗꯨꯕꯨ ꯑꯃꯨꯛ ꯄꯤꯁꯤꯜꯂꯛꯏꯌꯦ ꯂꯣꯏꯗ꯭ꯔꯤꯕꯣ ꯂꯥꯏꯔꯤꯛ ꯇꯧ ꯂꯣꯏꯗ꯭ꯔꯤꯕꯣ ꯕꯦꯇ꯭ꯔꯤꯁꯦ ꯃꯨꯠꯇ꯭ꯔꯤ ꯐꯥꯎ ꯑꯗꯨꯝ ꯂꯩꯔꯕ ꯍꯥꯏꯗꯨꯅꯤ ꯀꯃꯥꯏꯅ ꯇꯧꯕ ꯑꯁꯥꯕ ꯏꯆꯦ ꯃꯩꯇꯩꯂꯣꯟ ꯀꯥꯎꯈ꯭ꯔꯕꯣ ꯀꯥꯎꯗ꯭ꯔꯤ ꯃꯩꯇꯩꯂꯣꯟ ꯏꯃꯥꯂꯣꯟ ꯀꯃꯥꯏꯅ ꯀꯥꯎꯗꯣꯏꯅꯣ ꯃꯩꯇꯩꯂꯣꯟꯅ ꯁꯛꯆꯒꯦ ꯁꯣꯟꯖꯒꯦ ꯏꯃꯥꯂꯣꯟꯅ ꯁꯛꯆꯒꯦ ꯍꯥꯏꯗꯣ ꯌꯦꯡꯈꯤ ꯌꯦꯡꯈꯤ ꯃꯥꯏꯀꯩꯗ ꯃꯤꯠꯐꯝ ꯍꯣꯡꯕ ꯌꯥꯗꯦꯗ ꯏꯃꯥ ꯈꯩꯅ ꯌꯥꯡꯀꯣꯛ ꯃꯅꯤꯄꯨꯔꯁꯦ ꯃꯥꯎꯅꯤ
ꯑꯆꯧꯕꯗꯤ ꯇꯨꯔꯦꯜꯅ ꯏꯌꯥꯏꯗꯕꯨ ꯆꯦꯟꯕꯅꯤ ꯏꯔꯤꯜ ꯅꯝꯕꯣꯜ ꯑꯅꯤꯅ ꯏꯔꯤꯜ ꯅꯝꯕꯣꯜ ꯑꯅꯤꯅ ꯑꯣꯏꯗ ꯌꯦꯠꯇ ꯆꯦꯟꯕꯅꯤ ꯃꯥ ꯌꯦꯡꯈꯤ ꯌꯦꯡꯈꯤ ꯃꯥꯏꯀꯩꯗ ꯃꯐꯝ ꯍꯣꯡꯕ ꯌꯥꯗꯦꯗ ꯏꯃꯥ ꯃꯦꯔꯥꯊꯥꯒꯤ ꯁꯅꯥꯔꯩꯗꯣ ꯐꯖꯕꯅꯤ ꯃꯦꯔꯥꯊꯥꯒꯤ ꯁꯅꯥꯔꯩꯅ ꯑꯩ ꯁꯛꯈꯤꯕ꯭ꯔꯣ ꯈꯪꯗꯦ ꯁꯤ ꯇꯈꯦꯜꯅꯤ ꯁꯛꯈꯤꯗꯣ ꯑꯦꯁ ꯃꯩ ꯊꯥꯕꯜꯂꯣ ꯁꯛꯂꯕꯨ ꯍꯥꯏꯅꯦ ꯑꯗꯨ ꯅꯣꯡꯉꯥꯜꯂꯒ ꯄꯨꯡ ꯀꯣꯇꯥꯟ ꯌꯥꯎꯅ ꯀꯨꯟꯗꯂꯤ ꯌꯥꯎ ꯁꯛꯇꯗꯤ ꯉꯁꯤ ꯌꯥꯎꯔꯔꯣꯏ ꯁꯥꯅꯔꯤ ꯂꯩꯈꯣꯡꯗ Good night. ꯂꯣꯏꯔꯦꯗꯅ ꯅꯣꯏ ꯅꯕꯥꯏ ꯍꯣꯏꯀꯁꯦ ꯇꯨꯝꯃꯨꯗꯅ ꯑꯃꯨꯛ ꯕ꯭ꯔꯦꯛ ꯃꯇꯦꯛ ꯑꯃ ꯂꯧꯔꯛꯑꯦꯅꯦ Good ꯅꯣꯡꯉꯥꯜꯂꯝꯗꯥꯏ night. ꯌꯧꯔꯖꯥꯠꯂ ꯈꯪꯗꯦ ꯑꯉꯥꯡ ꯑꯗ Sorry. ꯃꯩꯇꯩꯒꯤ ꯃꯣꯏꯗꯤ ꯃꯣꯔ ꯊꯦꯡk ꯌꯨ ꯕ꯭ꯔꯗꯔ ꯑꯥꯏ ꯑꯦꯝ ꯐꯥꯏꯟ DJ ꯖꯤꯁꯅꯨ NKM Yes, ma'am. ꯖꯤꯁꯅꯨ NKM Yes, How ma'am. are you sister ꯍꯥꯏꯔꯛꯄ I am fine I am not fine. I am so bad. Please click the subscribe button To the unsubscribe button. Subscribe and subscribe the channel. ꯍꯥꯏꯇ ꯍꯥꯏꯔ ꯂꯣꯏꯔꯦ ꯆꯦꯅꯦꯜ ꯍꯥꯡꯉꯤ ꯃꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯗꯗꯤ ꯀꯩꯗꯧꯅꯤ ꯕꯤꯈꯥꯅꯤꯕ ꯍꯥꯏꯗꯣ ꯑꯩ ꯁꯨꯝꯕ ꯍꯥꯏꯕꯒꯁꯦ ꯏꯀꯥꯏꯖꯩꯑꯕ ꯑꯗꯣ ꯃꯤꯁꯨ ꯌꯥꯝ ꯍꯥꯏꯅꯩꯑꯅ ꯍꯥꯏꯔꯤꯕꯅꯤ Please subscribe and And like like. Thank you Jishnu NKM Thank you, Jishnu and Kim. Are you Indian? Are you Indian? Where from you Jishnu NKM? Where from you? Subscribe and like. Okay, done your channel supporting. Thank you. Thank you. Welcome to my live. Here's Mamangi. 이거 ꯀꯩꯅꯣꯅꯤꯅꯦ ꯈꯪꯕ꯭ꯔꯥ Sing the canary. ꯀꯩꯅꯣꯝꯗꯤ ꯉꯁꯥꯏ ꯏꯁꯤꯡ ꯌꯥꯝ ꯇꯥꯍꯧꯕꯅꯤ ꯅꯣꯏꯗꯣ No, they sing it down.
ꯏꯁꯤꯡ ꯑꯗꯥꯏꯗ ꯕꯣꯔꯥ ꯑꯃ ꯊꯥꯖꯤꯜꯂꯗꯤ ꯐꯕ ꯑꯉꯥꯡ ꯅꯣꯏ ꯇꯨꯏꯁꯟꯅꯗ ꯑꯣꯏꯔꯅꯤ ꯑꯣꯏꯃꯥ ꯏꯃꯥ ꯍꯌꯦꯡ ꯃꯨꯛ 8:30ꯗ ꯇꯨꯏꯁꯟ ꯂꯩꯌꯨ ꯍꯥꯏꯔꯤ ꯑꯃꯨꯛꯁꯨ ꯇꯔꯥ ꯀꯥꯔꯁꯨ ꯂꯩꯔꯝꯃꯦ ꯍꯥꯏꯁꯦ ꯀꯩꯅꯣ ꯑꯣ ꯑꯇꯩ ꯉꯁꯥꯏꯉꯩ ꯁꯨꯃꯥꯏꯅ ꯇꯧꯕꯗ ꯁꯣꯝꯗ ꯎꯔꯝꯕꯗꯣ ꯍꯟꯗꯛꯅ ꯑꯃꯨꯛ ꯀꯗꯥꯏ ꯎꯈ꯭ꯔꯕ ꯈꯪꯗꯦꯗꯣ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯅꯪ ꯍꯥꯏꯅꯤꯡꯉꯤꯁꯦ ꯍꯩꯒꯟꯈꯤꯗ꯭ꯔꯕ ꯑꯩꯈꯣꯏꯁꯦ ꯑꯇꯣꯞꯄ ꯃꯉꯥꯜ ꯑꯃ ꯇꯧꯕꯗ ꯎꯕ꯭ꯔꯕ ꯀꯔꯝ ꯀꯔꯝꯕ ꯀ꯭ꯂꯥꯁꯇ ꯇꯝꯒꯦ ꯑꯩ ꯏꯕꯥꯏ ꯀ꯭ꯂꯥꯁ ꯑꯁ ꯇꯟꯈ꯭ꯔꯦ ꯆꯣꯀꯣ ꯆꯣꯀꯣ